ꯀꯞꯄꯦ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯅꯦꯠꯋꯥꯛ ꯌꯥꯗꯕꯅꯤꯅ ꯑꯃꯨꯛ ꯀꯛꯊꯠꯂꯒ ꯑꯃꯨꯛ ꯀꯣꯛꯄꯤ ꯑꯃꯨꯛ ꯍꯧꯔꯦ ꯃꯌꯥꯝ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯌꯥꯗ꯭ꯔꯕ ꯀꯩꯅꯣ ꯇꯧꯔꯤꯁꯨ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯤ ꯗꯁꯥꯅꯤ ꯃꯥꯅꯤꯕꯣ ꯗꯁꯥ ꯇꯥꯔꯛꯑꯦ ꯕꯟꯇ ꯉꯁꯥꯏꯗꯒꯤ ꯅꯦꯠꯁꯨ ꯋꯥꯏ ꯐꯥꯏꯔꯣ ꯍꯥꯏ ꯋꯥꯏ ꯐꯥꯏ ꯅꯠꯇꯦ ꯃꯣꯕꯥꯏꯜ ꯗꯇꯥꯅꯤ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯂꯣꯀꯦꯠ ꯁꯤꯗꯩꯁꯤꯗ ꯋꯥꯏ ꯐꯥꯏ ꯂꯩꯇꯦ ꯑꯗꯨꯅꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯁꯦ ꯋꯥꯏ ꯐꯥꯏ ꯂꯩꯔꯝꯃꯗꯤ ꯋꯥꯏ ꯐꯥꯏꯗꯣ ꯌꯨꯝꯗꯗꯤ ꯂꯩꯕ ꯁꯤꯗꯗꯤ ꯑꯩꯅ ꯊꯝꯗ꯭ꯔꯦ ꯑꯗꯣ ꯁꯤꯗ ꯋꯥꯏ ꯐꯥꯏꯁꯦ ꯂꯩꯇꯕꯁꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯑꯦ ꯋꯥꯏ ꯐꯥꯏꯗ ꯑꯣꯏꯔꯝꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇꯗꯤ ꯂꯩꯔꯣꯏꯗꯕꯅꯤ ꯁꯨꯃꯥꯏꯅꯃꯛꯇꯤ ꯇꯧꯔꯣꯏꯗꯕꯅꯤ ꯃꯌꯥꯝ ꯈꯔꯕꯨꯗꯤ ꯆꯪꯁꯜꯂꯛꯑꯦ ꯑꯗꯨ ꯃꯩꯗꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯀꯥꯏꯗꯅꯣ ꯌꯨꯝꯗ ꯅꯠꯇꯕ꯭ꯔꯥ ꯌꯨꯝꯗ ꯅꯠꯇꯦ ꯕꯟꯇ ꯍꯧꯖꯤꯛꯁꯦ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯑꯗꯨꯅꯅꯤ ꯇꯧꯔꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯨꯝꯗ ꯂꯩꯔꯝꯃꯗꯤ ꯑꯩꯒꯤ ꯌꯨꯝꯗꯗꯤ ꯖꯤꯑꯣꯒꯤ ꯏꯌꯔ ꯐꯥꯏꯕꯔꯁꯨ ꯂꯧꯁꯜꯂꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯗꯕꯦꯟꯒꯤ ꯀꯦꯕꯜ ꯇꯤꯡꯕꯗꯣ ꯑꯗꯨꯒꯤꯁꯨ ꯑꯩꯅ ꯂꯧꯁꯤꯜꯂꯒ ꯊꯝꯃꯦ ꯁꯤꯒꯤ ꯅꯦꯠꯋꯥꯔꯛꯀꯤ ꯏꯁꯨꯁꯤꯗꯤ ꯂꯩꯔꯣꯏꯗꯕꯅꯤ ꯂꯥꯏꯔꯤꯛ ꯅꯝꯁꯤꯜꯂꯣ ꯃꯌꯥꯝ ꯍꯥꯏ ꯁꯣꯏꯍꯦꯜꯗ ꯅꯝꯁꯤꯟꯁꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯨ ꯏꯔꯨꯊꯣꯛꯎꯔꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯥꯏꯔꯒꯦꯅ ꯑꯌꯥꯝꯕ ꯌꯥꯝ ꯐꯔꯦ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯉꯁꯥꯏꯉꯩ ꯅꯦꯠ ꯌꯥꯗꯗꯅ ꯉꯥꯡꯕꯒ ꯑꯝꯇ ꯇꯥꯟꯅꯗꯅ ꯑꯃꯨꯛ ꯀꯛꯊꯠꯂꯒ ꯃꯀꯣꯛꯇꯤ ꯑꯃꯨꯛ ꯍꯧꯔꯦ ꯇꯧꯔꯤꯁꯦ ꯁꯨꯟꯗꯔ ꯂꯣꯏꯇꯥꯝ ꯌꯥꯝ ꯀꯨꯏꯔꯦ ꯎꯗꯕ ꯕ꯭ꯔꯣ ꯑꯩꯒꯤ ꯐꯣꯟꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯚꯣꯂꯨꯝꯒꯁꯤ ꯃꯊꯟꯇ ꯐꯨꯜ ꯂꯩꯈꯠꯆꯔꯛꯑꯦ ꯚꯣꯂꯨꯝ ꯗꯥꯎꯟ ꯇꯧꯕꯒ ꯌꯥꯗꯦ ꯚꯣꯂꯨꯝꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯀꯤ ꯕꯇꯟ ꯀꯤꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯕꯇꯟꯗꯣ ꯑꯗꯨꯒꯤꯗ ꯀꯥꯔꯕꯣꯟ ꯌꯥꯎꯕꯗꯣ ꯑꯗꯨ ꯌꯥꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯑꯗꯨꯝ ꯁꯦꯝꯃꯒ ꯑꯗꯨ ꯁꯤꯟꯇꯣꯛꯑꯒ ꯌꯥꯕꯁꯨ ꯑꯗꯨꯝ ꯌꯥꯈꯤꯕꯁꯨ ꯂꯩꯕꯅꯦ ꯑꯗꯨ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯕꯟꯇ ꯍꯧꯖꯤꯛꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏꯌꯦ ꯕꯟꯇ ꯍꯧꯖꯤꯛꯁꯦ ꯊꯥꯞꯂꯕ ꯃꯤꯔꯝꯗꯝ ꯍꯥꯟꯅꯗꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩꯗꯗꯤ ꯊꯥꯞꯂꯕ ꯃꯤꯔꯝꯗꯝ ꯁꯤꯁꯤꯄꯨꯔꯗ ꯂꯩ ꯍꯥꯏ ꯌꯥꯕ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯤꯁꯤꯄꯨꯔꯁꯨ ꯆꯪ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯑꯩꯕꯣ ꯇꯣꯏꯅ ꯌꯥꯔꯦ ꯍꯥꯏꯌꯦ ꯑꯗꯨ ꯊꯥꯗꯣꯛꯑꯦ ꯑꯗꯨꯅꯦ ꯑꯃꯨꯛ ꯀꯛꯊꯠꯂꯒ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯔꯦ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯂꯩꯔꯝꯕꯁꯤꯡꯗꯨ ꯂꯣꯏ ꯃꯥꯡꯉꯦ ꯄꯥꯎꯈꯣꯡꯒ ꯐꯖꯕ ꯑꯃ ꯆꯜꯂꯝꯕꯅꯤ ꯁꯣꯏꯍꯦꯜꯅ ꯀꯥꯏꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯣꯖꯥ ꯑꯃꯒ ꯁꯥꯇ꯭ꯔ ꯑꯃꯒ ꯕꯁꯇ ꯇꯣꯡꯃꯤꯟꯅꯩ ꯑꯣꯖꯥ ꯑꯗꯨꯗꯤ ꯁꯥꯇ꯭ꯔ ꯑꯗꯨꯒꯤ ꯃꯄꯥꯅꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯗꯨꯗꯤ ꯑꯣꯖꯥꯗꯨꯗꯤ ꯁꯥꯇ꯭ꯔꯗꯨ ꯑꯣꯖꯥꯒꯤ ꯃꯆꯥ ꯅꯠꯇꯦ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯑꯩ ꯀꯥꯎꯔꯦ ꯑꯗꯨꯗꯣ ꯋꯥꯈꯣꯡ ꯌꯥꯝ ꯐꯖꯕ ꯑꯃ ꯆꯟꯈꯤꯕꯅꯤ ꯃꯌꯥꯝ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯅꯦꯠ ꯌꯥꯗ꯭ꯔꯤꯁꯦ ꯗꯥ ꯑꯉꯣ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯌꯦ ꯍꯩꯠ ꯑꯩꯁꯨ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯊꯥꯞꯂꯕ ꯃꯤꯔꯝꯗꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏ ꯊꯥꯞꯂꯕ ꯃꯤꯔꯝꯗꯝ ꯁꯤꯁꯤꯄꯨꯔ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯥꯞꯂꯕ ꯃꯤꯔꯝꯗꯝ ꯀꯩ ꯍꯥꯏꯁꯤꯒꯦ ꯂꯝꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯆꯪꯕ ꯌꯥꯔꯤꯉꯩꯗꯗꯤ ꯊꯥꯞꯂꯕ ꯃꯤꯔꯝꯗꯝ ꯁꯤꯁꯤꯄꯨꯔꯗ ꯂꯩ ꯍꯥꯏꯕ ꯌꯥꯕ ꯑꯗꯨꯁꯨ ꯅꯠꯇꯕꯅꯤꯅ ꯂꯨꯝꯃ ꯂꯩꯔꯝꯃꯗꯤ ꯑꯩ ꯁꯤꯕ ꯁꯣꯏꯔꯣꯏ ꯍꯥꯏꯔꯤ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯃꯥꯅ ꯍꯦꯛꯇ ꯄꯪꯌꯥ ꯌꯥꯕ ꯅꯠꯇꯦ ꯅꯧꯅ ꯑꯃꯨꯛ ꯂꯥꯏꯛ
ꯁꯟꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯉꯩ ꯃꯥꯅꯤ ꯑꯌꯥꯝꯕꯅ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅ ꯂꯥꯏꯛ ꯑꯃꯇꯪ ꯅꯝꯁꯤꯟꯕꯤꯌꯨ ꯂꯥꯏꯛ ꯑꯃꯇꯪ ꯌꯥꯝꯕ ꯌꯥꯝꯗꯕ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯀꯤꯠ ꯀꯤꯠ ꯅꯝꯁꯤꯟꯕꯗ ꯃꯤ ꯃꯁꯤꯡ ꯁꯨꯅꯕ ꯑꯃꯃꯝꯇ ꯅꯝꯕꯗ ꯐꯅꯌꯥꯝ ꯌꯥꯝꯒꯗꯕꯅꯤ ꯑꯝꯇ ꯅꯝꯁꯤꯟꯕꯤꯔꯛꯑꯣ ꯑꯝꯇ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯃꯤ ꯃꯁꯤꯡ ꯁꯨꯅꯕ ꯑꯃꯃꯝꯇꯪꯗꯤ ꯅꯝꯁꯤꯟꯕꯤꯔꯛꯄ ꯌꯥꯏꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯤ ꯑꯩꯁꯨ ꯊꯋꯥꯏꯒꯁꯦ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯗꯣꯏꯅꯦ ꯃꯌꯥꯝꯅ ꯍꯪꯕꯒꯁꯦ ꯁꯠ 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 ꯈꯨꯝꯅꯤꯡꯉꯛꯄꯁꯨ ꯌꯥꯏ ꯂꯥꯏꯛ ꯑꯝꯇ ꯀꯤꯠ ꯀꯤꯠ ꯂꯥꯎꯅ ꯅꯝꯁꯤꯟꯕꯤꯔꯛꯑꯣ ꯑꯃꯃꯝꯇ ꯎꯝ ꯌꯥꯝ ꯋꯥꯠꯂꯤ ꯌꯥꯝ ꯋꯥꯠꯂꯤ ꯃꯁꯤꯡ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯂꯥꯏꯛꯁꯦ ꯑꯩꯗꯤ ꯅꯝꯈ꯭ꯔꯦꯀꯣ ꯍꯥꯏꯒꯦ ꯊꯥꯗꯣꯏꯅ ꯑꯗꯨꯅꯦ ꯅꯝꯗꯕ ꯃꯤ ꯌꯥꯎꯔꯤ ꯅꯝꯃꯝꯃꯒ ꯑꯃꯨꯛ ꯍꯟꯗꯣꯛꯄꯁꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯅꯤꯡꯗꯕ ꯌꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯁꯣꯍꯦꯜꯒꯤ ꯄꯥꯎꯈꯣꯡꯗꯣ ꯉꯁꯥꯏꯒꯤꯗꯣ ꯑꯣꯖꯥ ꯑꯃꯒ ꯑꯉꯥꯡ ꯑꯃꯒ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯔꯤ ꯑꯉꯥꯡ ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯑꯉꯥꯡꯗꯨꯗꯤ ꯑꯣꯖꯥꯗꯨꯒꯤ ꯃꯆꯥꯅꯦꯕ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯅꯠꯇꯦ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯅꯠꯇꯦ ꯑꯣꯖꯥ ꯑꯉꯥꯡꯗꯣ ꯑꯣꯖꯥꯗꯨꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯨꯝꯕ ꯑꯃ ꯊꯤꯕꯗ ꯑꯉꯥꯡꯗꯣ ꯌꯥꯎꯔꯒ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝ ꯇꯥꯔꯦ ꯁꯣꯏꯔꯦ ꯑꯣꯖꯥꯗꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯕꯗ ꯑꯉꯥꯡꯗꯣ ꯃꯃꯥꯗꯨꯅ ꯄꯨꯔ ꯂꯥꯛꯄꯗꯒꯤ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥꯗꯤ ꯑꯣꯏꯔꯕ ꯑꯣꯖꯥꯗꯣ ꯑꯗꯣ ꯑꯣꯖꯥꯗꯨꯒꯤꯗꯤ ꯄꯣꯛꯆꯕ ꯃꯆꯥꯗꯤ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝ ꯇꯥꯔꯦ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯇ ꯅꯝꯁꯤꯟꯕꯤꯔꯛꯎꯗ ꯂꯥꯏꯛꯁꯦ ꯃꯌꯥꯝꯗ ꯍꯥꯏꯕꯁꯨ ꯏꯀꯥꯏꯕꯀꯣ ꯂꯥꯏꯛ ꯅꯝꯕꯤꯔꯛꯑꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯍꯥꯏꯁꯦ ꯌꯥꯝ ꯇꯣꯏ ꯍꯥꯏꯃꯜꯂꯁꯨ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯍꯪꯗꯣꯏ ꯂꯥꯏꯛꯗꯤ ꯉꯁꯥꯏꯅ ꯅꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯕꯟꯇꯒ ꯊꯥꯗꯣꯏꯒ ꯅꯝꯈ꯭ꯔꯦ ꯑꯇꯩꯗꯤ ꯅꯝꯃꯛꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯏꯌꯥꯝꯕ ꯃꯌꯥꯝꯁꯦ ꯂꯥꯏꯛ ꯅꯝꯃꯛꯇ꯭ꯔꯦ ꯏꯌꯥꯝꯕꯅ ꯂꯥꯏꯛ ꯑꯝꯇ ꯅꯝꯁꯤꯟꯁꯦ ꯍꯥꯏꯕꯗꯣ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯁꯨ ꯌꯥꯝ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯖꯕꯅꯤ ꯂꯥꯎ ꯈꯣꯡꯗꯅ ꯁ꯭ꯋꯥꯏꯗ ꯃꯌꯥꯝꯁꯦ ꯇꯥꯅꯕ ꯍꯥꯏꯅ ꯇꯥꯕ ꯌꯧꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯆꯠꯂꯒ ꯆꯔꯆꯇꯒꯤ ꯃꯣꯏꯒꯤ ꯃꯥꯏꯛ ꯋꯥꯠꯂꯒ ꯍꯂꯥꯎ ꯍꯂꯥꯎ ꯍꯥꯏꯅ ꯂꯥꯎꯔꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯃꯤ ꯃꯁꯤꯡꯒ ꯆꯥꯟꯅꯗ꯭ꯔꯦꯕ ꯃꯤ ꯃꯁꯤꯡꯁꯦ ꯑꯃꯃꯝꯇꯪ ꯁꯨꯅꯕ ꯅꯝꯁꯤꯟꯕꯤꯔꯛꯑꯗꯤ ꯑꯩꯁꯨ ꯅꯝꯈ꯭ꯔꯕꯅꯤ ꯊꯣꯛꯂꯛꯇꯕ꯭ꯔꯣ ꯍꯥꯏꯔꯦ ꯁꯨꯟꯗꯔꯅ ꯁꯨꯟꯗꯔ ꯑꯗꯨꯗꯤ ꯃꯤ ꯃꯁꯤꯡꯁꯦ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯁꯨꯟꯗꯔꯅꯦ ꯕꯟꯇꯅꯦ ꯊꯥꯗꯣꯏꯅꯦ ꯑꯗꯒꯤ ꯅꯝꯃꯤꯁꯦ ꯃꯤ ꯃꯁꯛꯄꯨ ꯈꯪꯉꯛꯀꯗꯣꯔꯦ ꯂꯥꯏꯛꯁꯦ ꯃꯃꯤꯡ ꯊꯣꯛꯂꯛꯄꯩ ꯇꯥꯏꯞ ꯇꯧꯗꯣꯔꯦꯅꯦ ꯃꯁꯤꯡꯁꯦ ꯅꯍꯥꯟꯒꯩ ꯈꯪꯗꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯃꯤꯡ ꯊꯣꯛꯑꯒ ꯂꯩꯕꯩ ꯇꯥꯏꯞꯇ ꯇꯧꯔꯦ ꯂꯥꯏꯛꯁꯦ ꯃꯁꯤꯡ ꯋꯥꯠꯂꯤꯕꯁꯤꯡꯗꯨꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯑꯝꯇꯗꯤ ꯅꯝꯁꯤꯟꯕꯤꯌꯣ ꯂꯥꯏꯛꯀꯤ ꯋꯥꯁꯤꯗꯤ ꯑꯩꯗꯤ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯂꯥꯏꯛ ꯍꯥꯟꯅ ꯅꯝꯕ ꯃꯤꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯃꯤ ꯂꯥꯏꯛ ꯃꯁꯤꯡ ꯃꯔꯤ ꯁꯨꯔꯦ ꯂꯥꯏꯛ ꯃꯔꯤꯁꯦ ꯏꯌꯥꯝꯕꯅꯦ ꯁꯨꯟꯗꯔꯅꯦ ꯕꯟꯇꯅꯦ ꯑꯗꯨꯒ ꯊꯥꯗꯣꯏꯅꯦ ꯃꯤ ꯃꯔꯤ ꯂꯩꯔꯦ ꯑꯇꯩꯗꯤ ꯊꯣꯛꯂꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯗꯨꯗꯤ ꯑꯇꯩ ꯌꯦꯡꯉꯤ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯂꯥꯏꯛ ꯅꯝꯗ꯭ꯔ ꯃꯥꯜꯂꯦꯗ ꯑꯩꯅ ꯁꯤꯗ ꯃꯔꯤ ꯊꯣꯛꯏꯁꯦ ꯃꯃꯤꯡ ꯂꯣꯏ ꯊꯥꯔꯦꯀꯣ ꯅꯝꯕꯔ ꯊꯥ ꯂꯩꯔꯦ ꯁꯤꯗꯩꯗ ꯑꯩꯒꯤꯅꯦ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯌꯥꯔꯔꯣꯏ ꯁꯤꯗꯩ ꯍꯦꯟꯒꯠꯂꯛꯑꯒꯗꯤ ꯍꯥꯏꯔꯛꯄ ꯌꯥꯏ ꯁꯤꯗꯒꯤ ꯑꯃ ꯍꯦꯛ ꯍꯦꯟꯒꯠꯂꯛꯄ ꯃꯗꯣ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗꯣ ꯑꯣꯀꯦ ꯃꯗꯨ ꯃꯥꯏꯒꯤꯅꯦꯅ ꯔꯤꯖꯥꯕꯇ ꯕꯨꯛꯇ ꯊꯝꯃꯅꯤ ꯑꯗꯨꯏ ꯅꯠꯇꯕꯁꯤꯡꯗꯤ ꯑꯩꯗꯤ ꯅꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯄꯗꯩ ꯁꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯂꯧꯔꯔꯣꯏꯀꯣ ꯕ꯭ꯔꯗꯔ ꯂꯥꯏꯚ ꯍꯧꯕꯒ ꯐꯥꯔꯁ ꯚ꯭ꯌꯨ ꯐꯥꯔꯁ ꯂꯥꯏꯛꯅꯦ ꯑꯩꯗꯤ ꯍꯥꯏ ꯃꯤ ꯃꯁꯤꯡ ꯋꯥꯠꯂꯤꯗ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯥꯗ꯭ꯔꯦ ꯁꯣꯏꯕꯝ ꯌꯥꯎꯔꯦ ꯐꯔꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯍꯜꯂꯣ ꯍꯜꯂꯣ ꯕꯟꯇ ꯑꯗꯨꯃꯥꯏꯅ ꯍꯜꯂꯣ ꯍꯜꯂꯣ ꯍꯥꯏꯅ ꯂꯥꯎ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯗꯤ ꯈꯔ ꯑꯋꯥꯡꯕꯗ ꯀꯥꯈꯠꯂꯛꯑꯒ ꯃꯌꯥꯝꯁꯤ ꯇꯥꯗ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯂꯥꯏꯛ ꯑꯝꯇ ꯅꯝꯁꯤꯟꯕꯤꯌꯣ ꯍꯥꯏꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯍꯥꯏꯕꯅꯤ ꯏꯌꯥꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯌꯥꯝꯁꯦ ꯑꯗꯨ ꯂꯥꯏꯛꯁꯦ ꯃꯁꯤꯡꯁꯦ ꯏꯍꯦꯟ ꯍꯦꯟꯒꯠꯂꯛꯇꯦ ꯑꯗꯨꯝ ꯌꯦꯡꯉꯤꯅꯤ ꯉꯁꯥꯏꯗꯩ ꯁꯤꯗ ꯑꯩ ꯃꯌꯥꯝꯅꯒ ꯌꯦꯡꯉꯤ ꯁꯪꯗ꯭ꯔꯦ ꯀꯃꯦꯟꯒ ꯌꯦꯡꯗ꯭ꯔꯦ ꯂꯥꯏꯛ ꯑꯣꯏꯅ ꯌꯦꯡ ꯂꯩꯔꯝꯃꯦ ꯍꯦꯟꯒꯠꯂꯛꯄ꯭ꯔꯥ ꯍꯦꯟꯒꯠꯂꯛꯄ꯭ꯔꯥ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯍꯟꯕꯨ ꯍꯟꯊꯈꯔꯦꯗ ꯂꯧꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣ ꯅꯝꯃꯝꯕꯗꯒꯤ ꯃꯁꯤ ꯌꯥꯝ ꯍꯩꯃꯜꯂꯤ ꯁꯛꯇꯥ ꯅꯨꯡꯁꯤꯖꯦ ꯅꯝꯃꯔꯣꯏꯒꯦꯅ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯃꯨꯛꯇꯒ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏ
ꯏꯌꯥꯝꯕꯒꯤ ꯉꯁꯥꯏꯒꯤ ꯄꯥꯎꯈꯨꯝꯗꯣ ꯍꯥꯏꯁꯦ ꯁꯤꯗꯩꯁꯤꯗꯗꯤ ꯀꯃꯦꯟꯗꯣ ꯊꯣꯛꯇ꯭ꯔꯦ ꯑꯩꯗꯣ ꯀꯔꯤꯅꯣ ꯆꯞ ꯆꯥꯅ ꯅꯤꯡꯁꯤꯡꯗ꯭ꯔꯦꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩ ꯆꯥꯟꯕꯤꯗꯨꯅ ꯑꯝꯇꯪꯒ ꯏꯕꯤꯔꯛꯑꯣ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯉꯁꯥꯏ ꯐꯣꯟ ꯂꯨꯝꯕꯒꯤꯗꯣ ꯂꯨꯝꯊꯕꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟ 15ꯒꯤ ꯃꯥꯒꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯂꯥꯛꯄꯁꯦ ꯃꯥꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯐꯥꯏꯜ ꯁꯥꯏꯖꯁꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯃꯁꯥꯃꯛꯀꯤ ꯃꯥꯒꯤ ꯀꯩꯅꯣ ꯐꯥꯏꯜ ꯁꯥꯏꯖꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ 3GB ꯍꯦꯜꯂꯦꯕ 3GB ꯍꯦꯟꯕꯗꯣ ꯉꯁꯥꯏꯒꯤ ꯔꯦꯝꯗ ꯃꯥꯅ upgrade ꯇꯧꯕꯗ ꯍꯥꯟꯅꯗꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇꯨꯅ 2GB ꯀꯜ ꯂꯩꯔꯝꯕꯗꯣ ꯃꯥꯅ ꯍꯟꯗꯛꯇꯤ ꯅꯧꯅ 1GB ꯍꯦꯟꯒꯠꯂꯒ 3GB ꯀꯜꯂꯛꯀꯗꯣꯏꯅꯦꯕ ꯃꯥꯒꯤ ꯁ꯭ꯄꯦꯁꯁꯦ ꯃꯥꯅ ꯔꯦꯝꯗ ꯀꯟꯗꯣꯏꯁꯦ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ update ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯦꯟꯗ꯭ꯔꯣꯏꯗꯇꯨ ꯈꯛꯇꯪ update ꯇꯧꯔꯒ ꯇꯣꯛꯇꯦꯕ ꯁꯣꯐꯋꯦꯌꯔ update ꯂꯥꯛꯄꯁꯤꯗ ꯃꯥꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯨꯝꯕ ꯚꯔꯖꯟ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯨꯖꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯃꯥꯒꯤ UIꯁꯦ ꯑꯁꯤꯁꯨ update ꯑꯃꯨꯛ ꯇꯧꯊꯣꯛꯑꯦꯕ ꯑꯗꯒꯤ ꯐꯣꯟꯗꯨꯗ ꯌꯥꯎꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯦ ꯑꯁꯤꯁꯨ ꯂꯣꯏꯅꯃꯛ ꯑꯣꯇꯣꯃꯦꯇꯤꯀꯂꯤ update ꯇꯧꯕꯅꯦꯕ ꯀ꯭ꯂꯤꯛ ꯇꯧꯕ ꯌꯥꯕꯅꯦ ꯇꯧꯍꯟꯒꯦ ꯇꯧꯍꯜꯂꯣ ꯌꯥꯕꯅꯦ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟ ꯑꯃ updateꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯗ ꯑꯗꯨ ꯊꯦꯡꯅꯔꯝꯃꯒꯗꯤ ꯑꯗꯨꯗꯗꯤ ꯈꯪꯉꯝꯕꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ update ꯂꯥꯛꯑꯦ ꯍꯥꯏꯅ ꯀ꯭ꯂꯤꯛ ꯇꯧꯔ ꯑꯗꯨꯝ ꯑꯣꯀꯦ ꯇꯧꯔꯒ ꯅꯝꯁꯤꯟꯈꯤ ꯇꯥꯔꯗꯤ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯨꯂꯞ update ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯐꯣꯟꯁꯤꯒꯤ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯐꯣꯟꯒꯤ ꯃꯦꯃꯣꯔꯤꯗꯨ ꯄꯤꯛꯄ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯐꯣꯟ ꯃꯦꯃꯣꯔꯤꯗꯨ 4GB 6GBꯒꯨꯝꯕ ꯑꯣꯏꯕ ꯑꯗꯨꯝꯕ ꯔꯦꯝ ꯂꯤꯛꯄ ꯐꯣꯟꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ ꯍꯦꯡ ꯆꯠꯄꯩ ꯇꯥꯏꯞꯇ ꯇꯧꯋꯦ ꯍꯦꯡꯗꯤ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯅ ꯁꯣꯐꯋꯦꯌꯔꯗꯨꯅ ꯆꯥꯎꯔꯛꯄꯒꯤ ꯐꯥꯏꯜ ꯁꯥꯏꯖ ꯆꯥꯎꯔꯛꯄꯒꯤ ꯑꯣꯄꯔꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯗꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯨꯝꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤꯗꯣ uninstall ꯇꯧꯊꯣꯛꯄꯤꯔꯣ ꯂꯧꯊꯣꯛꯄꯤꯔꯣꯕ ꯑꯗꯨꯒ ꯈꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯄꯀꯣ ꯍꯥꯏꯇꯥꯔꯦ ꯁ꯭ꯄꯦꯁꯇꯣ ꯈꯔ ꯍꯪꯉꯛꯑꯒ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯑꯗꯨꯒ ꯐꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯏꯁꯩꯒꯨꯝꯕ ꯀꯔꯤ ꯁꯦꯞ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯍꯥꯞꯄ ꯌꯥꯗꯕ ꯐꯣꯟ ꯑꯣꯏꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯌꯥꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝꯕ ꯃꯦꯃꯣꯔꯤꯗ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤꯞ ꯉꯁꯥꯏꯒꯤ ꯔꯣꯝ ꯑꯗꯨꯝꯕꯗ ꯑꯣꯏꯅ ꯁꯤꯞ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯔꯦꯝꯗꯁꯨ ꯇꯧꯁꯟꯕꯁꯨ ꯌꯥꯎꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤꯅ ꯈꯜꯂꯦ Android projector price 3200 ꯃꯁꯤ ꯀꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯒꯦ ꯍꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯗꯨ ꯑꯩꯅꯗꯤ ꯌꯦꯡꯉꯨꯗꯤ ꯁꯤꯖꯤꯟꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯈꯔꯗꯤ ꯋꯥꯠꯀꯅꯦꯅ ꯈꯜꯂꯤ ꯄ꯭ꯔꯣꯖꯦꯛꯇꯔ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯆꯧꯕ ꯑꯣꯐꯤꯁꯀꯨꯝꯕꯗꯒ ꯁꯤꯖꯤꯟꯅꯔꯤꯕ ꯄ꯭ꯔꯣꯖꯦꯛꯇꯔꯁꯤ ꯃꯃꯜꯁꯨ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯦꯡꯉꯦ ꯃꯣꯏꯗꯤ ꯑꯃꯨꯛ ꯑꯐꯕ ꯃꯃꯜꯗꯤ ꯑꯗꯨꯃꯥꯏꯅ 3000ꯒꯨꯝꯕ ꯄꯤꯕꯁꯦ ꯂꯩꯗꯤ ꯂꯩꯈꯤꯕꯅꯦꯕꯀꯣ ꯑꯩꯅ ꯑꯗꯨꯃꯗꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯩꯅ ꯄ꯭ꯔꯣꯖꯦꯛꯇꯔ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏ ꯁꯨꯝ ꯁꯤꯅꯦꯃꯥ ꯀꯩꯀꯩ ꯌꯦꯡꯅꯕ ꯈꯣꯠꯅꯕꯒꯤ ꯁꯤꯖꯤꯟꯅꯈꯤꯕ ꯑꯃꯗꯤ ꯂꯩ ꯃꯗꯨꯗꯤ ꯑꯇꯥꯡꯕ ꯃꯃꯜꯁꯨ ꯌꯥꯝ ꯇꯥꯡꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯨ ꯇꯣꯡꯉꯥꯜꯂꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤꯗꯨꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯆꯞ ꯆꯥꯕ ꯍꯥꯏꯕꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯈꯔꯗꯤ ꯋꯥꯠꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯑꯩꯅ ꯋꯥꯔꯤꯁ ꯂꯞꯂꯤꯅꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯁꯨꯟꯗꯔꯅ ꯑꯃꯨꯛ ꯌꯨꯇ꯭ꯌꯨꯕꯇ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯌꯦꯡꯂꯕ ꯂꯥꯏꯛ ꯍꯦꯛꯇ ꯅꯝꯖꯕꯅꯦ ꯑꯩꯗꯤ ꯍꯥꯏ ꯁꯨꯟꯗꯔꯅ ꯃꯥꯅꯦ ꯁꯨꯟꯗꯔ ꯃꯗꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯛ ꯅꯝꯃꯦ ꯍꯥꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯔꯥꯎꯕꯒꯤ ꯅꯠꯇꯕ ꯂꯥꯏꯛ ꯅꯝꯃꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯊꯥꯒꯠꯂꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯃꯌꯥꯝꯁꯤꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯂꯒ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯅ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯄꯥꯝ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯒꯤ ꯂꯥꯏꯛ ꯑꯃꯃꯝ ꯅꯝꯁꯤꯟꯕꯤꯔꯛꯏꯁꯦ ꯑꯩꯉꯣꯟꯗ ꯋꯥꯈꯜꯗꯁꯨ ꯅꯨꯡꯉꯥꯏ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯂꯥꯏꯛ ꯑꯝꯇ ꯅꯝꯃꯝꯕ ꯍꯥꯏꯁꯦ ꯑꯁ ꯃꯤ 5ꯅꯗꯤ ꯂꯥꯏꯛ ꯅꯝꯃꯦ 10ꯅꯗꯤ ꯅꯝꯃꯦ ꯑꯂꯤꯛꯄꯤꯗꯀꯣ 10ꯅ ꯅꯝꯃꯦ ꯍꯥꯏꯅ ꯑꯗꯨꯝꯕ ꯋꯥꯈꯜ ꯑꯃꯁꯨ ꯄꯣꯛꯑꯦ ꯑꯗꯨꯒ ꯑꯁ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯁꯦꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯤ ꯄꯥꯝꯃꯒꯗꯤ ꯑꯩ ꯇꯨꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕ ꯄꯣꯛꯄꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯤ ꯃꯤ 500 600 ꯌꯦꯡꯉꯝꯃ ꯆꯠꯈ꯭ꯔꯦ ꯑꯦꯛꯖꯥꯝꯄꯜꯅꯦ ꯑꯗꯨꯗꯩꯗꯨꯗ ꯀꯅꯥꯝꯇꯅ ꯂꯥꯏꯛ ꯅꯝꯕꯤꯔꯝꯗ꯭ꯔꯦ ꯑꯁ ꯀꯅꯥꯝꯇꯅ ꯄꯥꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯁꯦꯝꯅꯤꯡꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗ ꯅꯤꯡꯍꯟꯅꯕ ꯑꯃꯁꯨ ꯍꯦꯛ ꯍꯦꯛ ꯄꯣꯛꯄ ꯑꯗꯨꯃꯥꯏꯅ 26GBꯅꯤ ꯍꯥꯏꯁꯦ ꯏꯌꯥꯝꯕꯒꯤꯁꯦ 26GBꯗ ꯔꯦꯝꯗ ꯔꯦꯝꯗꯗꯤ 26GB 12GB ꯐꯥꯎꯕꯗꯤ 18GB ꯃꯦꯛꯁꯤꯃꯝ ꯑꯇꯥꯡꯕ ꯌꯥꯝ ꯐ꯭ꯂꯦꯛꯁꯤꯠꯇꯒꯗꯤ 18GB ꯐꯥꯎꯕ ꯀꯩꯅꯣ ꯇꯧꯕ ꯁ꯭ꯄꯦꯁꯦꯜ ꯑꯦꯗꯤꯁꯟꯗ 26GBꯁꯦ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦꯗ ꯀꯔꯤ ꯐꯣꯟꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇꯪ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯏꯕꯨꯡ ꯑꯩꯁꯨ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯒꯦ ꯐꯣꯡꯕ ꯉꯝꯗꯕ ꯌꯥꯔꯣꯏꯀꯣ ꯑꯁ ꯏꯆꯟꯅ ꯆꯜꯂꯛꯄ ꯄꯥꯎꯈꯣꯡꯗꯣ ꯑꯩꯅ ꯉꯝꯗ꯭ꯔꯁꯨ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯦ ꯅꯝꯗꯅ ꯐꯣꯡꯍꯜꯂꯅꯤ ꯑꯃꯅꯗꯤ ꯐꯣꯡꯒꯅꯤ ꯆꯟꯇ ꯆꯠꯂꯛꯑꯣ ꯁꯣꯍꯦꯜꯅꯁꯨ ꯆꯠꯂꯣ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯔꯤ
subscriber mayam punbagi warido amukta ngangnasiko haye bantana banta madu chummi madu punba yabani ado hojik tha ama ani si manungdadi ai ngamoy aigi oina ngamoy mayamna punbada aina yawningnasu yawba ngamoydaba am leire haduduna matam kharatang leiraga tawsi ai kemta kayu lete masi yamna ngara hudorkhibo wafamne ado yamba shamna hojik yawriba yawdaba yamna comment taroktre khangdre ado adu yam phai nongma mayam pullaga ko cha glass thangminarasu ai nungaine na khalle hai tare mayam wari sa ngasi khoi sumaina comment live ta tawbusdi wari sana aina di maming loina pare photo hapa post yawre yawdaba su yawre edo aina khangdabdo mayam sak khangnaraga adumaina tawdi phai boinaw wahengbamna 8 GB RAM ni haise hoi 8 GB oi taragadi tumaina oirangone ko adumaina 2060 oiroi ado hojiki RAM duda yaring kai RAM duda pochai atopa hapsan bigano aduga khoina any application ma install tawse RAM duda loina changine ba duda install tawine ba aduduna mase space yam kansan ba maunde space yam hangda bai base yam hange dum yeng yabane base tung changa RAM da adu yeng biyo yamna hangdragadi yamna scope to challe gadi madu nungai ta busum yawbane badda nang na maruni ko badda yawdres nang yawdi yare da ai mod silaga mayam da dum na hai bi ai imung gaba kari haina maise gadha haidura gaba haina spelling ama GBA amagi maningda anungsar ahum yawbo kaino hai amtanga hairo thadoigido yamana tingkong kangkong haina hairi asigi thadoigi pakhong answer oidoira kaino ai gyan tadre thadoigido amtang amagi maningda anungsar ahum yawba kaino haina di haireba mamang ise kamai haiduno gadha haidura kari haino gaba haidura GBA na ise ai di gyan tadre thadoi amtang kairo nangise ai gyan tadre tasena o jiba haiduni hai yamana o shortcut ibani ne koi gyan ta de ne sum maga se kya message ka se kya thana damni na message ka thana ba shortcut ka message inabo di gyan tok tok ta ga damni nangi maram gi punsi har ga dasani banta ai maram dagi punmado ado kay hai ni ai hojik ngomoi damni na mayamda ai mo sinjibi yagadra ina hayoni na waro yade chumme ipom fazana taba jani hai yambadi mi khangumgani koi dagi udang haliba mini soina kangani jiba haibani hai hoi jiba gi manungda aningda anungsar hom na ba hai tikong kangkong hai ai shortcut se ai hekta ai spelling je da soiraga la ko je samjal si hairamgani gaina hayo je message thana baga wale thado ai khara sing matang de kitang class 1 aduna ne waro yade nang hairo punse haido male mata amuk kakre hoi aina yagadaba matamdo ai sum kanda yarani hai kan da ai soidana hairake da mayam khara dum punba yai mafam ama hainaraga cha glass nta ta jo thadoi yabaga hairo hai ho yabaga hairake banta thadoi no e ma class kitang wange haibuda ai shortcut to kitang khangaudra magi comment do pa ba kitang soigra ba ado ma kha class wange khoi de dum bodo kya message message ko yam kan thana dam ni haite na hai ma kan no e no kono ai haite ai jabani ko yaban hodo mani yaban mang kharaba si hairam
ꯕꯟꯇ ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯌꯥꯗꯦ ꯍꯥꯏꯌꯦ ꯕꯟꯇ ꯑꯗꯨꯅꯤꯅꯦ ꯀꯣꯏꯍꯧꯗ꯭ꯔꯕꯅꯤꯅ ꯍꯩꯇ꯭ꯔꯦ ꯃꯦꯁꯦꯖ ꯊꯥꯅꯕꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠꯀꯠꯇ ꯀꯩꯗ ꯀꯩꯀꯥ ꯈꯔ ꯊꯥꯅꯔꯝꯃꯗꯤ ꯍꯧꯖꯤꯛꯀꯤ ꯈꯨꯏꯗꯣ ꯏꯔꯛꯄ ꯀꯥꯟꯗ ꯒ꯭ꯌꯥꯟꯗꯣ ꯇꯥꯒꯗꯕ ꯑꯗꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯆꯨꯝ ꯆꯨꯝꯅ ꯁꯤꯗ ꯁꯗꯥꯗ ꯆꯨꯝ ꯆꯨꯝꯅ ꯃꯌꯦꯛ ꯁ꯭ꯄꯦꯂꯤꯡ ꯆꯨꯝ ꯆꯨꯝꯅ ꯏꯔꯛꯇ꯭ꯔꯤꯐꯥꯎ ꯄꯥꯕ ꯊꯣꯛꯇꯦ ꯇꯧꯔꯤꯁꯦ ꯕꯟꯇ ꯈꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯂꯩꯕꯩ ꯃꯑꯣꯡꯅꯤ ꯃꯥꯒꯤꯁꯦ ꯏꯕꯨꯡ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔ ꯇꯝꯕꯤꯗ ꯌꯥꯔꯣꯏ ꯃꯥꯅꯦ ꯈꯔ ꯍꯩꯇꯕ ꯑꯩꯈꯣꯏꯁꯦ ꯈꯔ ꯇꯝꯕꯤꯗ ꯌꯥꯔꯣꯏ ꯃꯌꯥꯝ ꯃꯥꯡ ꯊꯣꯛꯄꯗ ꯃꯤꯃꯥꯡ ꯊꯣꯛꯄꯗ ꯍꯧꯖꯤꯛꯁꯤ ꯆꯣꯞꯄꯤꯗꯨꯅꯦ ꯄꯥꯕ ꯍꯩꯇꯗꯅ ꯁꯣꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯕꯟꯇ ꯍꯣꯏꯗꯤ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯦ ꯑꯩ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯀꯣꯛ ꯉꯥꯎ ꯂꯩꯔꯤꯗꯣ ꯑꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯃꯤꯃꯥꯡ ꯊꯣꯛꯄꯗ ꯆꯣꯞꯀꯗꯧ ꯂꯩꯔꯦ ꯈꯔ ꯇꯥꯛꯄꯤꯗꯕꯗꯤ ꯃꯔꯝ ꯇꯥꯏ ꯈꯪꯗꯕ ꯂꯩꯔꯗꯤ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯍꯟ ꯑꯣꯏꯔꯁꯨ ꯑꯩ ꯑꯣꯖꯥ ꯑꯣꯏꯔꯒ ꯇꯝꯕꯗ ꯑꯩ ꯀꯔꯤꯝ ꯏꯀꯥꯏꯕ ꯂꯩꯇꯦ ꯑꯩ ꯐꯥꯎ ꯇꯥꯗꯦ ꯑꯩꯗꯤ ꯕ꯭ꯔꯗꯔꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯂꯧꯔꯒ ꯏꯔꯛꯄꯅꯦꯅ ꯈꯜꯂꯤꯅꯦ ꯑꯣꯏꯔꯝꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯤꯅꯤ ꯃꯗꯣ ꯈꯪꯕꯁꯤꯡꯗꯤ ꯑꯗꯨꯝ ꯈꯪꯉꯦ ꯂꯩꯁꯅꯥ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯑꯃ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯥꯏꯛ ꯇꯧꯔꯛꯑꯦ ꯂꯥꯏꯛ ꯊꯝꯁ ꯑꯞ ꯇꯧꯔꯦ ꯂꯩꯁꯅꯥ ꯋꯦꯜꯀꯝ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯗ ꯕ꯭ꯂꯣꯛꯁꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯚꯁꯦ ꯉꯁꯤꯈꯛ ꯊꯦꯡꯅꯕ ꯃꯥꯜꯂꯦ ꯏꯕꯨꯡ ꯁꯨꯝꯅꯇꯒꯤ ꯑꯩꯗꯪꯅ ꯌꯥꯎꯔꯤꯁꯦ ꯍꯥꯏꯌꯦ ꯂꯩꯁꯅꯥꯅ ꯅꯨꯄꯤꯅꯤ ꯍꯥꯏꯌꯦꯅ ꯅꯨꯄꯤ ꯑꯅ ꯑꯃ ꯍꯥꯏꯔꯛꯑꯦ ꯃꯣꯏ ꯑꯅꯤꯁꯤ ꯈꯪꯅꯕ ꯃꯥꯜꯂꯦ ꯔꯦꯝꯒꯤ ꯁꯦꯠꯇꯤꯡꯗ ꯆꯪꯕꯗ GB ꯀꯟꯐꯥꯔꯝ ꯌꯥꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯉꯁꯥꯏꯒꯤ ꯔꯦꯝꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯨꯝꯕ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯨꯝꯕ ꯁꯤꯁꯇꯦꯝꯒꯤ ꯁꯣꯞꯋꯦꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯨ ꯑꯥꯏꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯂꯣꯏꯅ ꯏꯟꯁꯇꯣꯜ ꯇꯧꯋꯤꯅꯦꯕ ꯑꯗꯨꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯥꯛꯑꯗꯕꯅꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯥꯡꯍꯟꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯣꯀꯨꯄꯥꯏ ꯇꯧꯔ ꯀꯜꯂꯒ ꯂꯥꯛꯑꯗꯕꯅꯦꯕ ꯑꯗꯨꯗ ꯈꯔ ꯑꯍꯥꯡꯕ ꯈꯔ ꯌꯥꯝꯅ ꯍꯥꯡꯉꯤꯉꯩ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝ ꯈꯔ ꯐꯔꯦ ꯑꯗ ꯂꯣꯏꯅ ꯀꯟꯁꯜꯂꯛꯑꯒꯗꯤ ꯔꯦꯝꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯁ꯭ꯄꯦꯁꯇꯣ ꯌꯥꯝ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯨꯝꯕ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯍꯥꯏꯇꯥꯔꯦ ꯌꯦꯕꯨꯡ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅ ꯑꯩꯅ ꯀꯧꯕꯅꯦ ꯍꯥꯏꯔꯤꯌꯦ ꯑꯣ ꯌꯥꯝ ꯐꯩꯌꯦ ꯂꯩꯁꯅꯥ ꯆꯪꯉꯛꯄ ꯊꯥꯗꯣꯏꯅ ꯀꯧꯁꯤꯜꯂꯛꯇꯅ ꯃꯌꯥꯝ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯞꯆꯤꯜꯂꯛꯏꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯄꯥꯎꯈꯣꯡꯁꯨ ꯆꯟꯅꯕꯁꯨ ꯌꯥꯎꯔꯤ ꯄꯥꯎꯈꯣꯡ ꯍꯩꯔꯒ ꯄꯥꯎꯈꯣꯡ ꯆꯟꯁꯜꯂꯛꯑꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯒꯗꯕ ꯅꯣꯛꯅꯤꯡꯕ ꯇꯣꯄꯤꯛ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯧꯗꯣꯔꯛꯑꯣ ꯃꯌꯥꯝ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯁꯦ ꯊꯥꯗꯣꯏ ꯁꯅꯥꯗ ꯀ꯭ꯂꯥꯁ ꯂꯧꯔꯨꯕꯅ ꯐꯗꯧꯔꯥ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯃꯥꯅꯤ ꯑꯩꯈꯣꯏ ꯁꯣꯌꯦꯜ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯇꯝꯃꯨꯗꯕ ꯑꯃ ꯌꯥꯔꯣꯏꯗꯔꯦ ꯏꯔꯛꯄ ꯀꯃꯦꯟ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤꯀꯣ ꯏꯕꯨꯡ ꯃꯅꯤꯄꯨꯔ ꯑꯦꯁ ꯊꯥꯗꯣꯏꯒꯤ ꯒꯔꯜ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯌꯦ ꯐ꯭ꯔꯦꯟꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯊꯥꯗꯣꯏꯒꯤ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯕꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯔꯅ ꯃꯤ ꯃꯀꯣꯛ ꯀꯥꯏꯕ ꯌꯥꯎꯅꯔꯅꯤ ꯇꯧꯔꯤꯁꯦ ꯖꯣꯅꯤꯅ ꯕ꯭ꯔꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯐꯣꯟ ꯂꯣꯟ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯖꯣꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯐꯣꯟ ꯂꯣꯟ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯇꯣꯔꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯆꯧ ꯑꯆꯧꯕ ꯏꯁꯇꯣꯔꯁꯤꯡꯅ ꯃꯣꯏꯅ ꯂꯣꯟꯗꯒ ꯄꯤꯈꯤꯗꯣ ꯑꯗꯨꯗ ꯃꯣꯏ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒꯥꯝ ꯂꯩꯔꯝꯒꯅꯦꯕꯀꯣ ꯃꯣꯏꯅ ꯍꯥꯏꯗꯤ ꯕꯦꯡꯀ ꯇꯥꯏꯠ ꯑꯞ ꯇꯧꯔꯒ ꯇꯧꯕꯁꯨ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯨꯒꯤ ꯂꯣꯟ ꯂꯧꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯁꯇꯣꯔ ꯑꯃꯠꯇꯒ ꯑꯩꯒ ꯀꯅꯦꯛꯁꯟ ꯂꯩꯇꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯑꯩꯅ ꯆꯦꯅꯦꯜ ꯑꯃ ꯁꯨꯝ ꯇꯧꯕꯅꯦ ꯔꯤꯚ꯭ꯌꯨ ꯇꯧꯕꯅꯦ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯑꯩꯅ ꯑꯈꯪꯕ ꯈꯔ ꯁꯤꯌꯔ ꯇꯧꯕꯅꯦ ꯑꯗꯨꯒ ꯂꯣꯟ ꯂꯧꯕꯒꯤ ꯃꯇꯥꯡꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯏꯁꯥꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯠꯀꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯗꯨꯝ ꯏ ꯑꯦꯝ ꯑꯥꯏꯗ ꯂꯣꯟ ꯇꯥꯏꯞꯇ ꯑꯗꯨꯝ ꯊꯥ ꯊꯥꯒꯤ ꯉꯝꯃꯛꯄ ꯃꯑꯣꯡꯗ ꯈꯨꯠꯊꯥꯡ ꯊꯤꯕꯗꯨꯁꯨ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯣꯟ ꯂꯧꯕꯒꯤ ꯃꯇꯥꯡꯁꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯐꯣꯟ ꯂꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯂꯣꯟꯗ ꯄꯤꯔꯤꯗꯣ ꯐꯣꯟꯗꯨꯒꯤ ꯑꯦꯃꯥꯎꯟꯇꯨꯒꯤ ꯗꯥꯎꯟ ꯄꯦꯃꯦꯟ ꯄꯤꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯄꯤꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯇꯥꯕ ꯂꯨꯄꯥ 30,000 ꯇꯥꯔꯛꯑꯁꯨ ꯂꯨꯄꯥ 3,000 ꯊꯤꯔꯒ ꯊꯥ 10 ꯆꯪꯅ 50ꯗ ꯊꯦꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯣꯏꯅ ꯃꯣꯏꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯑꯃ ꯂꯩꯔꯝꯒꯅꯤ ꯁꯣꯏꯗꯅ ꯏꯟꯇꯔꯦꯁ ꯌꯥꯎꯔꯝꯒꯅꯦꯕꯀꯣ 50 ꯄꯤꯕ ꯐꯣꯟꯗꯣ 50ꯗ ꯆꯞ ꯆꯥꯕꯤꯗ ꯊꯥ 10 ꯆꯪꯅꯗꯤ ꯄꯤꯔꯛꯑꯣꯏꯕ ꯑꯗꯨꯗꯤ 35 36 ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ 10% 14% ꯑꯂꯤꯛꯄꯗ 14%ꯗꯒꯤꯗꯤ ꯇꯥꯔꯝꯗꯧ ꯃꯥꯟꯗꯦ ꯏꯟꯇꯔꯦꯁ ꯔꯦꯠꯁꯦ ꯑꯌꯥꯝꯕꯅ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯠ ꯐꯥꯎꯗ 14 18%ꯗ ꯂꯧꯅꯩ ꯑꯗꯣ ꯃꯣꯏꯗꯤ ꯑꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯍꯦꯜꯂꯝꯒꯅꯤ
ꯑꯩꯅ ꯂꯨꯄꯥ 30,000 ꯄꯤꯕ ꯐꯣꯟ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯐꯣꯟꯗꯣ ꯂꯧꯕ ꯂꯣꯏꯔꯛꯄ ꯊꯥ 10 ꯁꯨꯔꯛꯄꯗ 30 35 36 ꯐꯥꯎꯕ ꯑꯩ ꯊꯤꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯕꯝꯗ ꯑꯣꯏꯔꯝꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯂꯣꯟ ꯂꯧꯕꯒꯤ ꯃꯇꯥꯡ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯐꯥꯎꯕꯗ ꯑꯩꯅ ꯈꯪꯖꯕ ꯅꯣꯂꯦꯖ ꯈꯔꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨ ꯅꯠꯇꯕ ꯀꯃꯥꯏꯅꯅꯣ ꯍꯥꯏꯍꯟꯅꯤꯡꯉꯤꯁꯦ ꯀꯔꯤ ꯀꯃꯥꯏꯅ ꯃꯑꯣꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯍꯟꯅꯤꯡꯉꯤꯅꯣ ꯍꯥꯏꯁꯦ ꯑꯩ ꯂꯣꯟꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯁ꯭ꯇꯣꯔ ꯑꯃꯨꯛꯀ ꯇꯥꯏꯠ ꯑꯞ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤ ꯑꯣꯐꯔ ꯄꯤꯔꯤ ꯁꯨꯝꯕ ꯃꯑꯣꯡꯗ ꯃꯣꯏꯅ ꯂꯣꯟ ꯄꯤꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯕꯗ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣꯝꯃ ꯑꯣꯏꯅ ꯊꯣꯛꯀꯗꯧ ꯃꯥꯜꯂꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯏꯕꯨꯡ ꯃꯅꯤꯄꯨꯔ ꯍꯥꯏꯅ GB ꯃꯅꯤꯄꯨꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯗꯨꯗ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ ꯃꯥꯅ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯑꯩꯗꯤ ꯉꯁꯤ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯉꯁꯥꯏ ꯂꯥꯏꯚ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤꯀꯣ ꯂꯥꯏꯚ ꯂꯣꯏꯔꯒ ꯆꯥꯒꯦꯅ ꯆꯥꯗꯅ ꯂꯩꯔꯦ ꯁꯣꯍꯦꯜ ꯄ꯭ꯔꯣꯕꯦꯁ ꯂꯥꯛꯑꯣ ꯂꯤꯆꯩ ꯈꯔ ꯆꯥꯎꯕ ꯑꯃꯁꯨ ꯄꯨꯔꯛꯑꯣ ꯃꯥꯅꯦ ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯇꯥꯛꯄꯗ ꯈꯪꯗ꯭ꯔꯗꯤ ꯆꯩꯅꯁꯨ ꯐꯨꯕꯩ ꯃꯇꯥꯡ ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯁꯣꯍꯦꯜ ꯆꯦꯛꯁꯤꯜꯂꯣ ꯑꯩꯁꯨ ꯑꯣꯖꯥ ꯑꯣꯏꯔꯛꯄꯅꯤꯅ ꯈꯪꯉꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯤ ꯆꯩ ꯊꯥꯗ ꯌꯥꯗꯕ ꯃꯇꯥꯡ ꯌꯥꯎꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯆꯩꯗꯤ ꯄꯨꯔꯔꯣꯏ ꯆꯠꯂꯁꯨ ꯇꯝꯕ ꯊꯥꯏꯅꯒꯤ ꯐꯣꯟꯒꯗꯨ ꯃꯦꯠꯄꯗ ꯃꯃꯨꯠ ꯀꯪꯂꯒ ꯕꯦꯇ꯭ꯔꯤ ꯄꯣꯝꯊꯣꯛꯄꯗꯅꯦꯕ ꯍꯥꯏꯁꯦ ꯑꯃꯟꯇꯅ ꯍꯥꯏꯁꯦ ꯐꯣꯟꯗꯣ ꯃꯦꯠꯃꯟꯗꯅ ꯐꯣꯟꯁꯤ ꯕꯦꯇ꯭ꯔꯤ ꯌꯥꯔꯛꯇꯕꯤ ꯕꯦꯇ꯭ꯔꯤꯒ ꯄꯣꯝꯊꯣꯔꯛꯄꯗꯨꯅꯦꯕ ꯂꯩꯁꯅꯥ ꯕ꯭ꯂꯣꯛꯅ ꯀꯟꯅ ꯏꯃꯣꯖꯤ ꯑꯃ ꯂꯥꯎꯕꯩꯔ ꯀꯩꯅꯣꯝ ꯊꯥꯔꯛꯏ ꯍꯩꯇꯕꯩ ꯐꯨꯗꯒꯦ ꯍꯥꯏꯔꯣꯏ ꯑꯗꯨꯅꯤ ꯃꯥꯅꯤ ꯍꯩꯇ꯭ꯔꯗꯤ ꯃꯔꯛ ꯃꯔꯛꯇ ꯆꯩ ꯆꯥꯕꯁꯨ ꯌꯥꯎꯕꯅꯤ ꯑꯣꯖꯥꯅ ꯅꯨꯄꯤ ꯀꯝꯁꯤ ꯍꯥꯏꯔꯤꯌꯦ ꯁꯣꯌꯜꯅ ꯍꯣꯏ ꯍꯥꯏꯔꯤ ꯁꯣꯌꯜ ꯍꯣꯏ ꯍꯥꯏꯅ ꯊꯥꯗꯣꯏꯅ ꯍꯥꯏꯔꯤ ꯂꯩꯁꯅꯥꯟ ꯅꯨꯄꯤ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯅꯪꯗꯤ KMC ꯍꯥꯏ ꯁꯣꯔꯠꯀꯠꯇ ꯏꯔꯦ ꯃꯣꯏ ꯄꯥꯎꯁꯦ ꯌꯥꯝ ꯐꯥꯎꯅꯕꯒꯤ ꯃꯑꯣꯡꯗ ꯃꯁꯤꯗꯤ ꯑꯩ ꯇꯝꯗ ꯌꯥꯔꯣꯏꯗꯣꯏ ꯁꯣꯌꯜ ꯂꯩꯕꯥꯅꯤ ꯍꯌꯦꯡꯗꯒꯤ ꯀ꯭ꯂꯥꯁ ꯆꯠꯇ ꯌꯥꯔꯣꯏꯗꯣꯔꯦ ꯏꯕꯨꯡ ꯂꯩꯁꯅꯥꯒꯤꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯂꯩꯁꯅꯥꯒꯤꯗꯣ ꯃꯥꯒꯤꯗꯣ ꯕ꯭ꯂꯣꯛ ꯑꯩꯅ ꯊꯥꯔꯛꯄꯗꯨꯗ ꯑꯩ ꯆꯦꯅꯦꯜ ꯂꯩꯅ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨꯝ ꯁꯣꯌꯜ ꯑꯩꯗꯤ ECA ꯊꯥꯗꯣꯏ ꯍꯥꯏ ꯅꯨꯄꯤ ꯍꯋꯥꯏ ꯆꯥꯔꯦ ꯏꯕꯨꯡ ꯀꯩ ꯂꯝꯗꯩꯅꯣ ꯂꯩꯁꯅꯥꯅ ꯂꯩꯁꯅꯥ ꯑꯩꯉꯣꯟꯗ ꯍꯪꯕ ꯑꯣꯏꯔꯒꯗꯤ ꯑꯩꯗꯤ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯁꯣꯌꯜꯅ ꯉꯥꯎꯔꯝꯅꯤ ꯅꯪꯁꯨ ꯍꯥꯏꯔꯤ ꯃꯥꯒꯤ ꯁꯣꯔꯠꯀꯠꯇꯨ ꯃꯌꯥꯝ ꯈꯪꯗꯕ꯭ꯔ ꯍꯥꯏꯅ ꯂꯥꯏꯛ ꯌꯦꯡꯉꯤꯕ ꯃꯤ ꯃꯁꯤꯡꯅ ꯂꯥꯏꯛꯀ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ ꯅꯝꯁꯦ ꯍꯥꯏ ꯑꯌꯥꯝꯕꯅ ꯃꯥꯅꯤ ꯆꯨꯝꯃꯦ ꯂꯥꯏꯛ ꯌꯦꯡꯉꯤꯕ ꯃꯤ ꯃꯁꯤꯡꯁꯤꯒ ꯂꯥꯏꯛ ꯅꯝꯃꯤꯕꯁꯤꯒꯗꯤ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯑꯃꯃꯝꯇ ꯅꯝꯁꯤꯜꯂꯛꯑꯗꯤ ꯃꯁꯤꯡ ꯃꯌꯥꯝ ꯌꯥꯝꯃꯗꯕꯅꯤ ꯃꯌꯥꯝ ꯂꯥꯏꯛ ꯅꯝꯕꯁꯦ ꯁꯦꯟꯁꯨ ꯇꯤꯡꯗꯕꯅꯤꯅ ꯑꯃꯃꯝꯇꯪꯗꯤ ꯅꯝꯁꯤꯟꯕꯤꯔꯛꯑꯣ ꯅꯥꯎꯕ ꯅꯣꯡ ꯅꯣꯡꯃꯥꯏꯊꯦꯝ ꯍꯥꯏ ꯅꯥꯎꯕ ꯉꯁꯤꯈꯛ ꯊꯦꯡꯅꯕ ꯃꯥꯜꯂꯦ ꯑꯩ ꯂꯥꯏꯚꯁꯤꯗ ꯆꯪꯕꯤꯔꯛꯄ ꯃꯥꯜꯂꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗ꯭ꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩꯁꯤꯗ ꯑꯗꯨꯝ ꯌꯥꯎꯁꯟꯕꯤꯔꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯁꯦꯜꯁꯤ ꯃꯇꯥꯡꯗ ꯐꯨꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯥꯅꯤ ꯍꯩꯇ꯭ꯔꯗꯤ ꯑꯣꯖꯥꯅ ꯆꯩꯅ ꯐꯨꯕ ꯃꯇꯥꯡ ꯂꯩꯕꯅꯤꯀꯣ ꯁꯣꯍꯦꯜ ꯆꯦꯛꯁꯤꯜꯂꯨ ꯀꯃꯦꯟꯇꯣ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯁꯦꯝꯁꯪꯒꯤꯗꯤ ꯆꯞ ꯆꯥꯕ ꯃꯃꯜꯗ ꯂꯣꯟ ꯄꯤ ꯍꯥꯏꯌꯦ ꯏꯌꯥꯝꯕ ꯀꯩꯅꯣꯅ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯅ ꯀꯩꯅꯣꯅꯦ ꯍꯣꯏ ꯑꯗꯨꯗꯣ ꯃꯣꯏꯒꯤ ꯁꯦꯝꯁꯪꯒꯤ ꯗꯤꯂꯔ ꯑꯣꯏꯔꯝꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯣꯔꯗꯣ ꯄꯥꯔꯠꯅꯔꯁꯤꯞ ꯑꯗꯨꯗꯤ ꯃꯣꯏ ꯑꯣꯟꯂꯥꯏꯟꯗ ꯃꯣꯏ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯅꯦꯕ ꯂꯣꯟꯗꯣ ꯍꯥꯟꯅꯒꯤ ꯃꯃꯟꯗꯣ ꯆꯞ ꯆꯥꯕ ꯑꯗꯨꯝ ꯃꯃꯟꯗ ꯄꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯊꯥ ꯃꯁꯤꯡ ꯈꯔ ꯂꯩꯕꯅꯦ ꯅꯣꯀꯣꯁ EMI ꯌꯥꯕ ꯊꯥ 6ꯒꯨꯝꯕ 7ꯒꯨꯝꯕ ꯌꯥꯕ ꯃꯅꯨꯡꯗ ꯂꯧꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯩ ꯍꯦꯟꯊꯔꯒꯗꯤ ꯁꯥꯡꯊꯔꯒꯗꯤ ꯂꯣꯟ ꯑꯣꯏꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯏꯟꯇꯔꯦꯁ ꯌꯥꯎꯕꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦ ꯂꯩꯁꯅꯥꯅ ꯅꯨꯄꯤ ꯍꯋꯥꯏ ꯆꯥꯕꯗꯣ ꯁꯛ ꯐꯖꯕꯅꯦ ꯍꯣꯏ ꯍꯋꯥꯏ ꯆꯥꯕꯁꯦ ꯁꯛ ꯐꯖꯕꯅꯤ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯍꯥꯏꯔꯦ ꯖꯣꯅꯤꯅ ꯕ꯭ꯔꯣ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯦꯄꯜ ꯐꯣꯟꯒ ꯁꯦꯝꯁꯪ ꯐꯣꯟꯒꯁꯦ ꯀꯔꯝꯕꯅ ꯐꯩ ꯃꯁꯤ ꯈꯟꯕ ꯌꯥꯝ ꯋꯥꯕ ꯄꯣꯠꯅꯤꯅꯦ ꯖꯣꯅꯤꯅ ꯍꯥꯏꯔꯤꯁꯦ ꯐꯣꯟꯒꯤ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅꯤ ꯃꯣꯗꯦꯜ ꯈꯪꯉꯒꯗꯤ ꯑꯗꯨ ꯑꯅꯤꯗꯨꯅ ꯑꯗꯨꯅ ꯐꯅꯤ ꯍꯥꯏꯕꯗꯤ ꯌꯥꯏꯑꯕ ꯑꯦꯄꯜ ꯐꯣꯟ ꯁꯦꯝꯁꯪ ꯐꯣꯟ ꯍꯥꯏ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯐꯣꯟ ꯃꯌꯥꯝ ꯂꯩ ꯑꯦꯄꯜꯒꯤꯗꯨꯅ iPhone 15 ꯑꯣꯏꯔꯝꯃꯣ ꯁꯦꯝꯁꯪꯒꯤꯗꯨꯅ ꯑꯍꯣꯡꯕ ꯑꯃ ꯑꯣꯏꯔꯝꯃꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯏ ꯑꯦꯄꯜꯅ ꯐꯩ ꯍꯥꯏꯔꯛꯀꯅꯤ ꯑꯩꯅ ꯑꯗꯨꯅ ꯃꯣꯗꯦꯜ ꯑꯃꯇꯪ ꯄꯜꯂꯛꯑꯗꯤ ꯑꯩ ꯄꯥꯎꯈꯨꯝ ꯁꯣꯏ ꯄꯤꯔꯛꯀꯅꯤ ꯀꯩꯅꯣ ꯖꯣꯅꯤꯒꯤꯗꯣ ꯑꯦꯁꯤ ꯍꯥꯏꯁꯦ ꯊꯥꯗꯣꯏꯅ KMC ꯍꯥꯏꯔꯛꯄꯗꯨꯒꯤ ꯏꯔꯣꯝꯕ ꯏꯔꯣꯝꯕ ꯆꯥꯏ ꯍꯥꯏꯕꯅꯤ ꯑꯩ ꯏꯔꯣꯝꯕꯁꯨ ꯍꯥꯎꯕ ꯏꯟꯁꯥꯡꯅꯤ ꯀꯩꯅꯣ ꯁꯣꯏ ꯅꯨꯄꯤ ꯀꯗꯥꯏꯗꯒꯤꯅꯣ ꯁꯨꯝ ꯊꯤꯖꯤꯜꯂꯛꯑꯦ ꯍꯥꯏꯌꯦ ꯊꯥꯗꯣꯏ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔ ꯁꯛ ꯊꯤꯖꯟꯗꯕꯅꯤꯗ
ꯄꯤꯔꯛꯑꯣꯏꯗꯕ ꯁꯦꯟ ꯊꯧꯕꯗꯧꯅ ꯇꯧꯔꯦ ꯂꯥꯏꯛꯁꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯥꯏ ꯆꯨꯝꯃꯦ ꯏꯌꯥꯝꯕ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯅ ꯑꯃꯇꯪ ꯍꯦꯟꯒꯠꯂꯛꯑꯗꯤꯅ ꯃꯁꯤꯡꯁꯦ ꯑꯩꯁꯨ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯦ ꯌꯦꯡꯉꯤꯕ ꯃꯁꯤꯡꯁꯤꯒ ꯃꯤ ꯃꯁꯤꯡꯒ ꯃꯥꯟꯅꯗ꯭ꯔꯦ ꯂꯥꯏꯛꯁꯦ ꯑꯗꯨꯅ ꯑꯩ ꯐꯣꯟꯁꯦ ꯌꯥꯝ इसिंग लुप्पदी इंगद्रा इबुंग हाय मदो फोन दो येंग हम तंग ट्राई तरोगा इसिंग लुप्सलगा इंग को फागी तौबनी कोई वाटर रेसिस्टेंट वाटर प्रूफ फोन नत्रगदी इसिंग लुप्सलगदी नंगी बैटरी दो हानादी ममांगनगी फोन सिंग कोई बैटरी लौथोकपा याबा फोन सु लैदना को सिस्टम बैटरी लौथोकपा सुम यादरा मनुंगी कंपोनेंट म्याम सिंग दो पार्ट सिंग दो चाक पाइगदा अदुमाइन तौना फरम तारनी नाउबा नो नुमाइ थेमना कमेंट खुरंबा लोइना रोस सम कमेंट तौसलै नाउबा थागचरी कमेंट अदुम तौरो मयाम वाइ सनाइसु जुमोशन बिरोन नुपी खरा दिति ददि कैनो है कोइसु लेसाबिनि कैनो हाय माने लेसाबी है से खरा अदुम केदना मौदना फजहनबा अदुम याबनि हजिकान केबसु लोइ हैरमनि लोइ फजा थोया नो ब्रो फ्लैगशिप मसेंदा हाइबनि ब्रो है फ्लैगशिप मसेंदा एग्जांपल होइना आई केनो लौरगे मॉडल से आई हायरगे हजिकी होइना आईफोन 16 प्रो हाइसे क्वाइदगी फ्लैगशिप माना क्वाइदगी टॉप ओइरे दुगा सैमसंग की S25 हाइरसिको अल्ट्रा हाइरस आईगी पर्सनल ओपिनियन दा चत्तारगदिको आई आईफोन 16 प्रो ओइन चतकने पामदे मरमदि आई अफोर्ड तौबा ngamba ani du laiba ngamba keno da laita affordable oi ngam ta gadi maramdi ai iphone phone apak pa pamde ai phone apak pa khud da chanda ba ai pamde ba sinna ba nuai ti aduna khara apik pa da yeng matam da iphone na mu khara pi ani adagi ai di as a content creator hai ta ni ko youtube video khara sem ba tau ni na asagi video mek seng ba ai di quality laiba video sem ma pam me aduna ai iphone na video ko bang da khara hele adumai sinna ba no aduga Samsung की फोन फत्ती है नती कोई ना ऐसे अदुमाइन लई आई ओइना Samsung की सही अमा मखाई फाउबा लोन याबनी है होय ला 18 months फाउबा दुम यारंगनी अदुगा इंटरेस्ट याव यावदबदुदि मोइगी मतम मतम की प्रोग्राम दुगी मखासु खेनरम बे सोयल ngasi di chai phajana nibagi mathen ko haine hai hoi soयल du chai kha ni radi ta ojana phuthaba dum yai amukka namladi hairi bantana igi no gyan ta de nupi laisa punsiga khare hairi laisa punsi je nungai hraba jani koi mai pa gi lam yumda lai ngai mai pai bung pa ga punna lai ngai da yum pan bai da se nungai ba thabuk ti natte yum pan bai se tu re le ngoi de hena kuppe hana ai di pan ni khang de da pan ma sing yaw ngani yam ba kai hoi dum comment tau je chani makha da freezer da ha poi soयल na hoi ne freezer da ha pa di khara su ingene thoiba zigzag hai hai thoiba lesnana mukam adu di udadi thangoi ai di bong ai nupi nganu machara se hai yamba ga tano yamba ngarang so nganu chai na sisu yen chai ba kam ai gi ni nganu sabai matang se ai di yaudre masing hamla hangalak na ban like to amukan namla di handok karani dai hoi ne like to hajan hajan nam di dum amu like nam mu dum handok krani adoi shortcut na hang angadi shortcut na kumta ba nupi het nungai nungai bani nesagi phangpote mi di hai chumi le sage phangpote mo ora kan le sage ya ban nate nupi het nungai bani sage phangban nate ba na o ok thong ba san thong ba ga ado ai di ngamni ya ani da adum aw bang ta ni no mai them kano na naw bo na da hai na hai ri ibung like se ona basu nambani hengalo ya de hai mani like masi hengate ai di Samsung na pami hai hoi Samsung su phai ko yang seng phaba magi mu phaba mo hai ra ge ba asagi zoom ga to da mai gam seng na da pa ching ni ya da su pam quality ni iPhone ga yoram madi pura best hai ga da me amma dana amma yaw amma dana amma yaw da wat idana ko Android su sina ba no hai ba handy oi ba kana gum na su thok to ta me ba lai lai ba dung ba po na ma su ai na ko no ai Samsung su yam phai display hai am make seng oi camera su awat pa din na te mo su camera yam pha ga ne adu sai video da kitang iPhone helak pe wan ibung nupi thirabo hai
ꯂꯩꯁꯅꯥ ꯅꯨꯄꯤ ꯊꯤꯔꯤ ꯀꯟꯅ ꯐꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯕ꯭ꯔꯣ ꯍꯥꯏꯔꯦ ꯖꯣꯅꯤ ꯑꯩ 34 running bro secure folder da kayam secure oi habiro hai mitranga adudi secure oi ba hai se internet ki yug sida karim leite cloud ta hapna riba adai koina secure folder da thammi ba adai di whatsapp ta message thari ba facebook ta koina adai di aina phone sida aigi phone sida hozik photo video kai kai myam yawe ba ko sai pakhum du nen hari se ado aina di khal kanamtan uramoyena koina application man install taw matamda gallery phone location kaina khona elo tawga loina ya pithoi do moine yenge ai yengning matam yenge baduna secure oi kem le jante aduna ni koina phone da private of the file sing hap kano yamna confident oi phone mama ngai matam diary am ira tham ko kanamtan aina diary do putho mi ngone ngam kanam khang ro adu phone ji hacker amna hack ka tawga di loi hotro hon u yai dana hack tawdra phawda asai company sing sina ekhoi gi data myam si loina mo yenge sigi mi je kari yam pami ma karam bai sai ne hena tai ma karam pot hena legal ga du sana sana bi das ka tholoi do aduna khoi ge data se ji matam se secure kem oidre ibung oina ge kubina nambane ba hengalo ya de hai ba hoine oina ge kubina namu so yet na namu so masing ge mi myam na mak ti hengala roi ko ya sok tana ba ai ge na di ok to maru su yaw da ba hai ri am lai dai ne ok na ma thole san na ma haure da dai fiam ta ne nupi mayam hawau tawraga thibirasi hairi thadoi adu na tadi upai leiroidru kanom tawreni mayam na khara hawau tawna thibidradi yaroidori na ai adum kaya chiraw ga thijaroida mayam na phaiye do adum tawralon nauba no mai themna like am tawri wari jam nungai ri makha nungai ba wari sa ke je yam matam budi thengjalabani pung 13 kai 12 bu tare tawlem asidi phara yam tasale loisan da yaroi dore minit 5 tara dai loisan jarage mayam ni sai sing chara phamung da nungai ka khalaga light yenga po ngane sak su sadri ai da sa ta tare driver mak te amna sillo ai mayam dum sillo adudi phane ne khanbu do dum tawbiro ai kari wai ro ni si matang ai comment yam leijade ai su kana thi phangdoi wa tare upai leroi chirai di atiya yoramani tawnariba hai ai di chirai tangdabni da chirai ai do ndi chirai tangdabni he ai chirai tang mi ko ya de ai si pibam se ai samna khumjan bo khachan ba kem tawdabni chirai tang ba yona ka khatna haina ai sam khotok be wani se adum haina di oi dabni khalle thadoi nang hai do kitang onare ngonda di yaroi ko dum de ai yaning de adon myam ngi te me oi lere mane adum chan je nungai bni wai sanaba thadabada kairodaba phone amta pamida hai thadabada kairodaba aise thada da leire phanam kan borasu phone hoji kan military grade ta amna section na secure na saba phone si military grade rating na phangba phone si pak launch tawde india da adu bro yumda leiro hai ai se yumda leite lesna blog na nupi hoi ai orasu yani hai kay matang dano yan tadre nupi gi matang do amu la ba tilai khomi chuba asi yaushalakani ko hai ni mane adu kitang ngai dong ande tare ne iyamba na hari machin yam kan ba nupi di ai di ko ai di ki ko aphangba amat ama hekta lauge kanganu ko ai nupi machin kan nupi di pamde hai ba kam hai yam ai ama hekta lauge khanganu hai ri nupi machin kan masidi kitang experience lei mo ong la nupi thingai da chakhau ga loina sokpa tare ni hai mani chakhau ga so ba gam thaw tawre
nupi nang guli chadrabo imang thola kano phangdama mapang tho mani ma kauthoki boramgani maido soiga haidokra he phung phung haina angang moi sanabagi do adumai tan hes yambagi nupi phangde hari se nawa nong yam nungai mo nungai comment da paring paring thaban jong film da hapchali ma oi ma nupi ai sum liselak pasi sum khalne chahi yam chalakpagi adumai tawbus leibra adi angang oi khangdene khara keno hai banta hoi mayam tan sohe loi mayam tano ado adum khangani tumba chaba thakpa chang naigadabani hai mani si yam phaba laiwa ni hai tare laina le hai na laiwa hai ni tumba chaba asigumba se matam chaba se matam chana chang laina chaba se hajel tawdraga so hakchang phanabagi lambi ama oi hai tare adna ising amta thakchange bungi khalaga hai ni hai sohelna chahi kya surage laisna di hai laisna hi chahi hangi sohelna tang biko nupida chahi nupada tolo haibra kanom di haina bam layoni nupi ai imanabini haini lemo lemo ai yauriba ai kona pige manang nupa khangni ni phangni phangni kado phangoi do noi chen mase phajaba chak muthak phajaba kain ta wat plaite tholak chani ama maringi na saba sangbai na mahang bahuna di haibra kanam haina bani paipu kawruda leibani do bro hojikkan gi internet game gi tawri mayam se youtube ta sigi matang da khara haibiramo example betting gi kai gi tawri mayam se joni ai masigi matang je ai gi channel jiga sana da content oi ba gai shamning da bane ba ko yamna di mayam da aware tawba ya ba yam phajaba topic ni hudur ai je joni gi matang mayam comment mathang mathang budi lai makha ta na ai parak ke do ta so mai matang je ai reply amtang pijau gi si matang am phaba eno ni india se khoi gi world gi oin hojik yam kana develop tawriba developing economy ne ba khoi je hojik third largest oi ba yai fourth lady khoina hek Japan ai ki pirak ta di matang matang sumai ta third oi pani aduna khoi gi market yam chawi 1.6 billion peoples ne na paisa ji tan na ba hai dana kamai paisa tan ba ya gi hai dana aran lambi thirek da betting apps me am tawre aduga aina masi hai na ai moi myam do phatti hai bidi na tem khoi ju paisa tan ba gi na khan ba tawbo ram ngani ko offer yam chaw chaw lai hai bane engon da ngasi phau di lak tri laga so ai taw do mande betting app sing sina amtang sponsor tawbiyo khoi gi advertise tawbiyo kain tawje samna hai da example dumba atopa application ma sponsor tawbo khot da pa lising manga phang do betting app de lising yang khai lak bu phang ba yai ba aduna ka dawre hai kan da mayam se khoi gi adu bak sudana nungai na bagi juar sana bagi taseng hai ta juar sana ba khalam atum bada dum akhan je phabane sanau paisa tan be ai hajen dan asmui myam na hai rabni na pham famous oiba influencer sing adu mo myam sing celebrity myam sing hai rami na chumma lane to adu dagi amang mo am lai masi to honing de hai tare jonin hai de to yamna eno to bo pot ne ado ai masi gi application sing ji dagi khudong sa loge na khanbiru no ai na du mai hai ram buinau na mu hai dei chin ngata na nupi thira ding ngata ni chai ma pan cha pani hai hoi odu su sumi ada aina hai badi laude nupi thira di cha cha ra ga life ta nungai na to do ba hai chumi banta du so kana ko ma thong be ra de adum cha ra ga to rum su ya bani thong ni ngai nei tab ni na adum tare sohel nungsibida chahi khaibra thamoi thamoi yana lore chumi chahi matang laite chumi adu su am chum mo pham de ke do bugi chahi ado aina haida sohel nang ikai bera hangu no na nupi da chahi nupa da tolo aseng ma tai roi adum khango duma yamba su leisna gi kara kata biro ai nupi aina liri koiri ba tamu haidara mani maya mamang da liri koidi ba
ꯆꯪ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯗ ꯏꯪ ꯇꯞꯄ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟꯅꯤ ꯅꯨꯄꯤ ꯍꯣꯏꯅꯦ ꯍꯥꯏ ꯊꯥꯗꯣꯛꯏꯅ ꯅꯨꯄꯤ ꯀꯥꯏꯔꯤꯔꯣ ꯍꯥꯏꯔꯦ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯤꯝꯅ ꯌꯥꯗ꯭ꯔꯦ ꯈꯔ ꯐꯥꯖꯤꯜꯂꯨꯍꯦ ꯊꯥꯗꯣꯛꯏ ꯅꯪꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯅꯥꯎꯕ ꯅꯣꯡꯅ ꯐꯝꯕꯒꯤ ꯑꯃꯒ ꯒ꯭ꯂꯥꯁꯇ ꯀꯩꯅꯣꯝꯃ ꯌꯥꯎꯕꯒꯤ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯥꯏꯁꯦ NH ꯈꯝꯕꯣꯏꯅ ꯏꯇꯥꯎ ꯍꯨꯔꯥꯟꯕ ꯇꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ ꯏꯇꯥꯎ ꯀꯧꯔꯛꯏꯃꯤꯅ ꯑꯩꯉꯣꯟꯗꯗꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯨꯔꯥꯟꯕꯗꯤ ꯉꯁꯤꯐꯥꯎꯗꯤ ꯍꯨꯔꯥꯟꯖꯔꯛꯇ꯭ꯔꯤ ꯈꯝꯕꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯍꯨꯔꯥꯟꯕ ꯇꯧꯔꯛꯄ꯭ꯔꯥ ꯃꯃꯥꯡꯉꯩꯗꯒꯤ ꯇꯧꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯧꯖꯗꯦ ꯂꯥꯏꯐ ꯑꯩ ꯇꯧꯁꯨ ꯇꯧꯔꯛꯇꯦ ꯇꯧꯗꯧꯁꯨ ꯃꯥꯟꯗꯦ ꯑꯗꯩ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯦ ꯄꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯍꯦꯛꯇ ꯀꯥꯎꯕ ꯑꯗꯨꯏꯅꯦ ꯍꯥꯏꯌꯦ ꯃꯥꯅꯤ ꯀꯥꯎꯕ ꯐꯠꯇꯦ ꯂꯩꯁꯅꯥ ꯃꯗꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯪ ꯇꯞꯄ ꯆꯪ ꯍꯣꯟꯕ ꯂꯤꯔꯤꯛ ꯈꯣꯏꯔꯤꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔ ꯇꯥꯔꯁꯨ ꯂꯣꯠꯁꯟꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯐꯠꯇꯕ ꯃꯒꯨꯟꯗꯨꯗꯤ ꯃꯄꯥꯟ ꯊꯣꯛꯅ ꯄꯨꯊꯣꯛꯑꯣꯏꯗꯕꯅꯤ ꯅꯪ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯐꯠꯇꯕ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝꯕꯗꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯖꯕ ꯒꯨꯟ ꯅꯠꯇꯦ ꯑꯗꯨꯅ ꯏꯪ ꯇꯞꯄ ꯋꯥ ꯉꯥꯡꯕꯗ ꯑꯁꯤ ꯂꯩꯅ ꯌꯥꯝꯅ ꯑꯗꯨꯝꯕ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯁꯣꯍꯦꯜ ꯃꯥꯁꯨ ꯁꯨꯝ ꯂꯩꯁꯜꯂꯛꯄꯁꯤꯗ ꯎꯄꯥꯏ ꯑꯃ ꯐꯪꯒꯗ꯭ꯔꯥ ꯍꯣꯠꯅꯖꯔꯛꯏꯖꯥꯠꯅꯤ ꯍꯥꯏ ꯃꯥꯅꯤ ꯀꯩꯅꯣ ꯑꯃ ꯍꯦꯛ ꯌꯦꯡꯕ ꯌꯥꯒꯗꯧꯕ ꯑꯣꯏꯔꯗꯤ ꯁꯨꯝ ꯍꯣꯠꯅꯕꯤꯌꯨ ꯌꯥꯏ ꯍꯣꯏ ꯃꯥ ꯍꯥꯏꯔꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯁꯥꯎ ꯌꯥꯗꯦ ꯑꯌꯥꯝꯕꯒꯤ ꯅꯣꯟ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯩ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯑꯌꯥꯝꯕ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯁꯤꯟꯕꯤꯔꯣ ꯑꯗꯨꯝ ꯅꯦꯠ ꯂꯣꯏꯕꯇ ꯅꯠꯇꯅ ꯃꯇꯝꯁꯨ ꯌꯥꯝ ꯊꯦꯡꯉꯦ ꯑꯗꯨꯅ ꯊꯥꯗꯣꯏꯅꯔ ꯂꯩꯁꯅꯥꯟꯅꯔ ꯊꯣꯡꯉꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏ ꯌꯥꯝꯅ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯉꯥꯡꯗꯅ ꯂꯩꯔꯤ ꯉꯥꯡꯗꯅ ꯂꯩꯔꯤ ꯈꯣꯏꯔꯤꯕ ꯇꯧ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯅꯨꯄꯥ ꯐꯪꯗꯣꯏꯅꯣ ꯍꯥꯏ ꯉꯁꯤꯗꯤ ꯕ꯭ꯔꯣ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯤꯡꯉꯩꯗ ꯅꯨꯄꯤ ꯐꯪꯗꯧꯔꯦ ꯍꯥꯏ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯑꯩ ꯂꯣꯏꯁꯤꯟꯖꯍꯧꯔꯒ ꯂꯥꯏꯐꯁꯦ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯕꯅꯤ ꯉꯁꯥꯏ ꯂꯣꯏꯁꯤꯜꯂꯒꯦꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯌꯥꯝꯗꯤ ꯀꯨꯏꯔꯔꯣꯏ ꯁꯣꯍꯦꯜ ꯑꯩ ꯑꯗꯨ ꯂꯥꯏꯔꯤ ꯆꯥꯛ ꯂꯥꯝꯃꯛꯑꯗꯤ ꯂꯩꯁꯅꯥꯅ ꯕꯣꯏꯅꯥꯎ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯕꯁꯦ ꯃꯊꯥ ꯁꯥꯕꯅꯤꯀꯣ ꯃꯧꯅꯥꯎ ꯊꯣꯏꯕꯤꯒꯤ ꯇꯥꯏꯞꯇ ꯍꯥꯏꯔꯤ ꯕꯟꯇꯁꯨ ꯑꯉꯥꯡ ꯂꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯈꯔ ꯈꯪꯉꯤ ꯅꯨꯄꯤ ꯗꯦꯠ 15ꯗ ꯄꯨꯟꯅ ꯂꯥꯛꯀꯦꯔꯣ ꯍꯥꯏꯔꯤ ꯀꯗꯥꯏꯗꯅꯣ ꯃꯣꯏ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯄ꯭ꯔꯣꯒꯥꯝ ꯂꯩ ꯃꯥꯜꯂꯦ ꯑꯗ ꯄꯨꯟꯅꯕꯒꯤ ꯂꯥꯛꯀꯦꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯅꯥꯎꯕ ꯅꯣꯡ ꯅꯣꯡꯃꯥꯏꯊꯦꯝꯅ ꯂꯥꯏꯛ ꯑꯃꯨꯛ ꯅꯝꯁꯤꯟ ꯂꯥꯏꯛꯀꯤ ꯀꯩꯅꯣꯃꯨꯛ ꯇꯧꯋꯦ ꯅꯥꯎꯕ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯁꯟꯕꯤꯔꯛꯄ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯛꯄ ꯌꯥꯝ ꯐꯩ ꯂꯩꯁꯅꯥꯅ ꯄꯨꯊꯣꯔꯛꯑꯅꯤ ꯆꯥꯛꯇꯣ ꯍꯥꯏꯔꯤ ꯁꯣꯍꯦꯜꯅ ꯂꯥꯏꯐꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯂꯣꯏꯁꯤꯟꯅꯤꯡꯕ ꯃꯇꯝꯗꯤ ꯌꯧꯁꯜꯂꯛꯑꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯤꯡꯁꯦ ꯄꯥꯔꯒ ꯏꯕꯨꯡ ꯂꯥꯏꯐ ꯊꯥꯅ ꯆꯥꯛ ꯆꯥꯔꯣ ꯑꯁ ꯑꯩꯗꯤ ꯃꯗꯨ ꯏꯀꯥꯏꯅꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯉꯝꯃꯣꯏꯅꯦ ꯆꯥꯛ ꯆꯥꯅ ꯇꯧꯕꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯥꯛ ꯆꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯆꯥꯛꯆꯥ ꯈꯔ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯒꯗ꯭ꯔꯥ ꯍꯣꯏ ꯇꯞꯅ ꯏꯪꯅ ꯆꯥꯕꯗꯣ ꯂꯤꯔꯤ ꯈꯨꯔꯤꯅ ꯂꯥꯝꯃꯗꯤ ꯄꯞ ꯄꯞ ꯆꯥꯕꯅꯤꯅ ꯈꯔ ꯊꯨꯅ ꯆꯥꯕꯅꯤꯅ ꯌꯦꯡꯕꯗ ꯑꯁ ꯃꯁꯤ ꯈꯨꯠꯆꯥꯁꯦ ꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯅꯣꯏ ꯃꯌꯥꯝ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯨ ꯀꯣꯟꯅ ꯆꯥꯔꯒꯦ ꯍꯣꯏ ꯍꯥꯏꯔꯤꯌꯦ ꯂꯩꯁꯅꯥꯅꯁꯨ ꯂꯥꯏ ꯊꯥꯅ ꯆꯥꯕꯒꯤ ꯅꯨꯄꯥꯅ ꯌꯨ ꯊꯛꯑꯁꯨ ꯁꯥꯎꯗꯕ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯌꯥꯕ ꯅꯨꯄꯤ ꯑꯃ ꯊꯤꯁꯤ ꯍꯥꯏꯔꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯗꯨ ꯈꯔ ꯋꯥꯅ ꯊꯣꯛꯑꯅꯤ ꯚꯤꯝꯅ ꯀꯅꯥꯝꯇ ꯁꯤꯗ꯭ꯔꯤꯕ ꯏꯃꯨꯡꯗ ꯑꯗꯥ ꯃꯔꯥ ꯂꯩꯕ꯭ꯔꯣ ꯍꯥꯏꯅ ꯑꯃ ꯊꯤꯔ ꯆꯠꯄꯒꯤ ꯃꯥꯏ ꯚꯤꯝꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯗꯥꯏ ꯀꯅꯥꯝꯇ ꯁꯤꯗ꯭ꯔꯤꯕ ꯏꯃꯨꯡ ꯑꯃꯗꯩ ꯍꯪꯒꯥꯝ ꯃꯔꯨ ꯄꯨꯔꯒ ꯊꯤ ꯆꯠꯄꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝ ꯇꯥ ꯇꯣꯛꯀꯅꯤ ꯅꯨꯄꯤꯁꯦ ꯁꯟꯗ꯭ꯌꯥꯒ ꯍꯥꯏꯅꯔꯣ ꯑꯗꯨꯒ ꯂꯥꯛꯑꯣ ꯍꯥꯏꯔꯤ ꯃꯣꯏ ꯍꯣꯏ ꯄꯨꯟꯕꯒꯤ ꯄ꯭ꯔꯣꯒꯥꯝ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯃꯣꯏꯒꯤꯁꯦ ꯏꯃꯨꯡ ꯆꯥꯛ ꯆꯥꯎ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯈꯟꯗꯦ ꯍꯥꯏꯔꯤ ꯏꯁꯅꯥ ꯃꯗꯨ ꯅꯣꯏꯅ ꯈꯟꯗ꯭ꯔꯒꯁꯨ ꯑꯩꯒꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯆꯥ ꯂꯩꯔꯒ ꯃꯌꯥꯝꯅ ꯌꯦꯡ ꯂꯩꯕ ꯍꯥꯏꯗꯣ ꯑꯩꯗꯤ ꯄꯥꯝꯗꯕ ꯃꯨꯛꯕꯥꯡ ꯇꯧꯕꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯋꯥꯈꯜꯁꯦ ꯑꯩ ꯈꯜꯂꯤꯅꯤ ꯁꯨꯝ ꯃꯣꯏꯅ ꯆꯥꯔ ꯃꯌꯥꯝ ꯌꯦꯡꯍꯜꯂꯤꯁꯦ ꯍꯥꯏꯅ ꯀꯔꯤ ꯊꯣꯡꯒꯦ ꯏꯅꯥꯎ ꯍꯥꯏꯔꯤ ꯃꯊꯦꯜꯁꯤ ꯈꯔ ꯌꯥꯝꯃꯦ ꯀꯥꯡꯉꯧ ꯌꯥꯎꯔꯦ ꯁꯂꯥꯠ ꯌꯥꯎꯔꯦ ꯑꯗꯨꯒ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯆꯥꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦꯅ ꯍꯥꯏꯈ꯭ꯔꯦ ꯅꯣꯏ ꯄ꯭ꯔꯣꯒꯥꯝ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯃꯣꯏꯅꯥꯎ ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯄꯨꯡ
ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯐꯨꯊꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯤꯌꯦ ꯀꯩꯅꯣ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏꯁꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯌꯥꯎꯕꯅꯣ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯒꯗꯤ ꯆꯍꯤ ꯃꯥꯟꯅꯩꯌꯦ 38 ꯁꯨꯔꯦ ꯍꯥꯏꯔꯤ ꯐꯩ ꯑꯉꯥꯡ ꯂꯧꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯌꯦꯅ ꯇꯥꯛꯂꯛꯄꯗꯣ ꯑꯩꯗꯤ ꯑꯉꯥꯡ ꯂꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕ ꯅꯥꯎꯕꯁꯨ ꯃꯔꯛꯇ ꯌꯥꯁꯜꯂꯛꯏ ꯈꯨꯠ ꯊꯥꯡꯒꯠꯂ ꯍꯥꯏ ꯅꯥꯎꯕ ꯁꯨꯃꯥꯏꯅ ꯈꯨꯠ ꯁꯥ ꯊꯥꯡꯒꯠꯂꯛꯇꯅ ꯃꯌꯥꯝ ꯃꯔꯛꯇ ꯁꯔꯨꯛ ꯌꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯏꯕꯨꯡ ꯊꯦꯡꯉꯦ ꯑꯗꯨꯗꯤ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯆꯥꯗ꯭ꯔꯁꯨ ꯆꯥꯊꯣꯛꯎꯔꯣ ꯏꯕꯨꯡ ꯍꯥꯏꯔꯦ ꯑꯩꯅ ꯆꯥꯛ ꯆꯥ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯒ ꯃꯌꯥꯝꯅ ꯑꯗꯨꯗ ꯀꯃꯦꯟ ꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯦꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩ ꯌꯥꯎꯗꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯤꯗꯩꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯧꯗꯦ ꯑꯗꯨꯅ ꯂꯝ ꯈꯥꯝꯕꯣꯏ ꯍꯥꯏꯔꯤꯁꯤꯅ ꯑꯃꯨꯛ ꯏꯝꯐꯥꯜ ꯃꯅꯨꯡ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯎꯗꯕ ꯀꯨꯏꯔꯦꯗ ꯍꯥꯏꯌꯦ ꯍꯣꯏ ꯂꯝꯈꯥꯏꯕꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯀꯣ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯂꯩꯃꯤꯟꯅꯔꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯐꯥꯎꯗ ꯆꯐꯨ ꯎꯌꯥꯟꯐꯥꯎꯗ ꯅꯣꯡ ꯐꯥꯎꯇꯣꯛ ꯃꯈꯣꯟ ꯊꯣꯛꯏ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯊꯣꯛꯏ ꯅꯣꯏꯁꯨ ꯑꯗꯨꯝ ꯊꯣꯛꯑꯝꯒꯅꯤ ꯑꯩꯅ ꯈꯟꯕꯗꯀꯣ ꯑꯩꯈꯣꯏꯅ ꯎꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯗ ꯊꯣꯛꯄꯗꯣ ꯅꯣꯏꯅ ꯎꯗ꯭ꯔꯒꯁꯨ ꯅꯣꯏ ꯊꯣꯛꯄꯗꯣ ꯑꯩꯈꯣꯏꯅ ꯎꯗ꯭ꯔꯒꯁꯨ ꯏꯝꯐꯥꯜ ꯃꯅꯨꯡ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯝ ꯍꯥꯟꯅ ꯆꯞ ꯃꯥꯟꯅꯩ ꯀꯩꯁꯨ ꯑꯋꯥꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯅ ꯆꯠꯅꯤꯡꯕ ꯂꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝ ꯄꯤꯁꯛ ꯄꯤꯛꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯨꯕꯤꯔꯒ ꯆꯠꯄꯒꯤ ꯃꯦꯃꯣꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯃꯌꯥꯝ ꯆꯨꯔꯆꯥꯟꯄꯨꯔꯒꯤ SBI ꯕꯦꯡꯛ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯃꯇꯝꯗꯣ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯃꯇꯝꯒꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨ ꯃꯇꯝꯗꯒꯤ ꯍꯧꯅ ꯍꯥꯏꯇꯥꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯂꯛꯏ ꯑꯗꯨꯅ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤꯀꯣ ꯑꯃ ꯂꯥꯟꯖꯟꯅꯕ ꯌꯥꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯪꯅꯤꯡꯉꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯣꯏꯁꯨ ꯏꯝꯐꯥꯜꯗ ꯂꯥꯛꯅꯤꯡꯉꯝꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨꯃꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯔꯣ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒ ꯑꯃ ꯁꯤꯟꯅꯕ ꯇꯧꯔꯣ ꯑꯩꯈꯣꯏꯒꯤ ꯈꯟꯗꯕ ꯏꯌꯥꯝꯕꯅ ꯃꯌꯥꯝ ꯈꯟꯕꯤꯔꯤ ꯑꯗꯨꯅ ꯏꯌꯥꯝꯕꯒꯤꯁꯨ ꯑꯝꯇ ꯄꯤꯕꯤꯁꯤ ꯍꯥꯏꯌꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯁꯣꯏꯍꯟꯅ ꯍꯥꯏꯔꯤꯁꯤ ꯅꯣꯏ ꯃꯌꯥꯝ ꯀꯔꯤꯅꯣ ꯑꯃ ꯈꯟꯅꯔꯣ ꯑꯩꯗꯤ ꯋꯥ ꯍꯥꯏꯖꯔꯣꯏ ꯁꯤ ꯃꯇꯥꯡꯗ ꯏꯕꯨꯡ ꯌꯥꯏꯁꯅꯥ ꯑꯩꯈꯣꯏꯅꯤ ꯆꯥ ꯌꯦꯟꯕꯗꯣ ꯂꯥꯛꯀꯦ ꯍꯥꯏꯌꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯩꯗꯤ ꯕꯥꯔꯇꯣꯟ ꯇꯧꯈ꯭ꯔꯕꯅꯤ ꯉꯔꯥꯡꯅ ꯏꯕꯨꯡ ꯁꯥꯟꯅꯔꯝꯒꯦ ꯍꯥꯏꯔꯤ ꯏꯕꯨꯡ ꯍꯣꯏ ꯂꯩꯔꯝꯃꯒꯦ ꯆꯥꯔꯨꯔꯣ ꯆꯥꯕ ꯆꯥꯡ ꯅꯥꯏꯗ꯭ꯔꯗꯤ ꯏꯁꯥ ꯁꯣꯛꯀꯅꯤ ꯏꯕꯨꯡ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯑꯃꯨꯛꯇꯪꯗꯤ ꯆꯥꯟꯅꯁꯤ ꯍꯥꯏꯔꯤ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯜꯂꯤꯕ ꯈꯔꯁꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯕ ꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯕ ꯄꯨꯟꯕ ꯀꯩꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯕꯤꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯃꯗꯤ ꯂꯝꯈꯥꯝꯕꯣꯏ ꯅꯣꯏꯗꯤ ꯂꯥꯛꯇꯕ ꯀꯨꯏꯔꯝꯃꯅꯤꯗ ꯅꯨꯡꯉꯥꯏꯕꯤꯗꯦ ꯇꯥꯏ ꯍꯣꯏ ꯊꯥꯗꯣꯏ ꯃꯣꯏ ꯂꯥꯛꯄ ꯐꯪꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯃꯣꯏꯁꯨ ꯉꯁꯤ ꯂꯥꯏꯐꯁꯤꯗ ꯅꯩꯔꯦ ꯉꯥ ꯊꯣꯛꯏ ꯍꯥꯏꯗꯨꯅꯤ ꯃꯩ ꯇꯥꯏ ꯅꯩꯔ ꯉꯥ ꯊꯣꯛꯑꯦ ꯍꯣꯏ ꯏꯁꯤꯠꯄꯗ ꯅꯩꯔꯒ ꯉꯥꯏꯆꯧ ꯊꯣꯛꯑꯦ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤ ꯑꯣꯇꯣꯃꯦꯇꯤꯛ ꯊꯥꯕ ꯕ꯭ꯔꯣ ꯐꯣꯇꯣꯁꯣꯞ 2025ꯒꯤ ꯐ꯭ꯔꯤꯗ ꯀꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯒꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯦꯇꯦꯠ ꯋꯦꯕꯁꯥꯏꯠ ꯈꯔ ꯂꯩꯕꯅꯦꯕꯀꯣ ꯁꯔꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯗ ꯗꯥꯎꯟꯂꯣꯗ ꯇꯧꯕꯁꯦ ꯚꯥꯏꯔꯁꯀꯨꯝꯕ ꯃꯥꯜꯋꯦꯌꯔꯒꯨꯝꯕ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯒꯗꯤ ꯁꯤꯖꯤꯟꯅꯅꯕꯒꯤ ꯊꯤꯕꯁꯨ ꯑꯗꯨꯝ ꯂꯩꯗꯤ ꯂꯩꯕꯅꯦ ꯂꯤꯡꯀ ꯑꯗꯨꯃꯥꯏꯅ ꯊꯤꯕꯗꯣ ꯇꯦꯂꯤꯒ꯭ꯔꯥꯝ ꯒ꯭ꯔꯨꯞꯀꯨꯝꯕꯗꯁꯨ ꯂꯩꯕꯅꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟ ꯑꯗꯨꯝ ꯄꯤꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯈꯛ ꯄꯦꯗ ꯚꯔꯖꯟ ꯑꯃꯈꯛ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯇꯧꯔꯒ ꯁꯤꯖꯤꯟꯅꯩ ꯐꯣꯇꯣꯁꯣꯞꯇꯤ ꯅꯠꯇꯦ ꯑꯩꯅ ꯁꯤꯖꯤꯟꯅꯩꯗꯣ ꯑꯗꯨꯝ ꯌꯥꯏ ꯁꯤꯖꯤꯟꯅꯕꯗ ꯀꯔꯤꯝꯇ ꯈꯦꯠꯅꯕꯗꯤ ꯂꯩꯇꯕꯅꯤ ꯍꯣꯏ ꯑꯩ ꯍꯦꯛ ꯎꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯑꯃꯁꯨ ꯔꯤꯚꯤꯌꯨ ꯂꯩꯈ꯭ꯔꯦ ꯁꯂꯥꯠꯇꯨꯗꯤ ꯍꯥꯎꯕꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯁꯂꯥꯠꯁꯦ ꯑꯩꯗꯤ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯁꯪ ꯑꯃꯥꯟ ꯆꯥꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗ ꯃꯅꯥ ꯃꯁꯤꯡꯁꯦ ꯀꯣꯠꯂꯒ ꯆꯥꯕꯁꯦ ꯌꯥꯝ ꯆꯥꯏ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯆꯥꯏ ꯑꯩꯈꯣꯏ ꯃꯥꯏ ꯃꯇꯧ ꯇꯝꯗꯅ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯁꯪ ꯑꯃꯥꯟ ꯆꯥꯕꯁꯨ ꯐꯁꯨ ꯐꯩ ꯍꯛꯆꯥꯡꯗꯁꯨꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯅ ꯁꯟ ꯌꯣꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯃꯅꯥ ꯃꯁꯤꯡ ꯌꯥꯝ ꯆꯥꯕ ꯍꯥꯏꯅ ꯍꯦꯛ ꯐꯥꯒꯤ ꯇꯧꯕꯁꯨ ꯂꯩ ꯑꯊꯦꯡꯕꯗ ꯐꯔꯛꯄ ꯊꯥꯕꯜ ꯃꯥꯅꯤ ꯑꯊꯦꯡꯕꯗ ꯊꯥꯕꯜ ꯌꯥꯝ ꯐꯒꯠꯂꯛꯏ ꯌꯥꯏꯁꯅꯥꯅ ꯅꯨꯄꯤ ꯅꯪꯅ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯗꯨꯅ
ꯅꯪꯅ ꯈꯔ ꯐꯗꯧ ꯃꯥꯜꯂꯦ ꯏꯕꯨꯡꯒꯤꯁꯦ ꯍꯥꯏꯔꯦ ꯋꯥꯔꯤꯁꯦ ꯀꯃꯦꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯄꯥꯕ ꯐꯣꯇꯣꯁꯣꯞ ꯄꯦꯠꯇ ꯀꯌꯥꯃꯨꯛ ꯄꯤ ꯍꯥꯏ ꯑꯗꯨꯗꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯃꯥꯒꯤ ꯄ꯭ꯂꯥꯟꯗꯩ ꯆꯞ ꯆꯥꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯥꯒꯤ ꯃꯟꯊꯂꯤ ꯂꯩꯔꯝꯒꯅꯤ ꯀ꯭ꯋꯥꯇꯔꯂꯤ ꯏꯌꯔꯂꯤ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯈꯦꯠꯅꯕ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯆꯞ ꯆꯥꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯗꯤ ꯑꯗꯣ ꯁꯅꯥꯅ ꯅꯨꯄꯤ ꯍꯥꯏꯔ ꯀꯟꯅ ꯅꯣꯛꯏ ꯏꯃꯥ ꯑꯅꯤ ꯁꯨꯖꯜꯂꯛꯑꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯅꯤ ꯂꯣꯟ ꯄꯥꯝꯕ꯭ꯔꯣ ꯍꯥꯏ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯅꯤ ꯂꯣꯟꯕꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯒꯅꯤꯗ ꯂꯣꯟꯕ ꯌꯥꯎꯅꯕ꯭ꯔꯣ ꯃꯌꯥꯝ ꯃꯔꯛꯇ ꯑꯅꯤ ꯂꯣꯟꯕꯁꯦ ꯑꯋꯥꯕꯗꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯩꯁꯤꯅ ꯑꯩꯗꯤ ꯄꯣꯠꯅꯝ ꯌꯥꯝ ꯄꯥꯝꯃꯦ ꯏꯕꯨꯡ ꯍꯥꯏꯌꯦ ꯀꯣꯠꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯁꯪ ꯑꯃꯥꯟ ꯆꯥꯕꯁꯦ ꯀꯣꯠꯂ ꯆꯥꯕꯇ ꯅꯠꯇꯅ ꯁꯂꯥꯠꯀꯨꯝꯕ ꯒ꯭ꯔꯤꯟ ꯂꯤꯐꯤ ꯚꯦꯖꯤꯇꯦꯕꯜꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯨꯝꯕꯁꯦ ꯆꯥꯕ ꯌꯥꯕ ꯀꯣꯕꯤꯗ ꯆꯥꯔꯁꯨ ꯀꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯛꯆꯥꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯐꯕ ꯄꯣꯠꯅꯤ ꯂꯝꯈꯥꯕꯣꯏꯅ ꯊꯥꯗꯣꯏꯁꯅꯥ ꯅꯁꯥꯒꯤ ꯂꯣꯟꯁꯨ ꯈꯪꯗꯕ ꯃꯥꯜꯂꯦꯗ ꯍꯥꯏꯌꯦ ꯈꯪꯗꯕ ꯃꯥꯜꯂꯦꯗ ꯍꯥꯏꯌꯦ ꯀꯩꯗꯧꯕꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯂꯝꯈꯥꯏꯕꯣꯏ ꯑꯩꯈꯣꯏ ꯈꯪꯉꯤ ꯃꯩꯇꯩ ꯃꯆꯥꯅ ꯃꯩꯇꯩꯔꯣꯟ ꯈꯪꯗꯕ ꯍꯧꯅꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃ ꯑꯦꯅꯤ ꯖꯥꯇꯤ ꯑꯃꯅ ꯃꯁꯥꯅ ꯄꯣꯛꯄ ꯃꯃꯥꯅ ꯂꯣꯜꯂꯝꯕ ꯂꯣꯟ ꯏꯃꯥ ꯂꯣꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯗꯔ ꯇꯪꯁꯦ ꯃꯁꯤ ꯈꯪꯗꯕ ꯍꯧꯅꯗꯦ ꯃꯁꯤꯃꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯈꯪꯉꯔꯣꯏꯒꯦꯅ ꯍꯣꯠꯅꯔꯁꯨ ꯈꯪꯗꯕ ꯌꯥꯔꯣꯏ ꯑꯗꯨꯝ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏꯗ ꯅꯨꯄꯤ ꯎꯏꯕꯒ ꯐꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯥꯅꯤ ꯎꯏꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯃꯇꯝ ꯊꯦꯡꯉꯁꯨ ꯑꯩ ꯃꯁꯤꯡ 47 ꯆꯠꯂꯦ ꯕꯥꯔꯣꯗꯗꯤ ꯑꯩ ꯂꯣꯏꯁꯟꯗꯕ ꯌꯥꯗꯦ ꯑꯩ ꯑꯗꯨꯝ ꯇꯧ ꯂꯩ ꯌꯥꯕꯗꯤ ꯌꯥꯔꯔꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯆꯥꯛ ꯂꯥꯝꯁꯤꯜꯂꯛꯄ ꯐꯥꯎꯔꯛꯀꯗꯧꯔꯦ ꯑꯩꯗꯤ ꯃꯌꯥꯝꯒ ꯄꯨꯟꯕꯁꯦ ꯌꯥꯝꯅꯗꯤ ꯏꯀꯥꯏꯖꯩ ꯃꯌꯥꯝꯕꯗꯤ ꯃꯤꯃꯥꯟꯅꯗꯕ ꯃꯤꯅꯤ ꯍꯥꯏ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯁꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯗꯕꯅꯤ ꯅꯣꯕꯗꯤ ꯏꯁ ꯄꯔꯐꯦꯛ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯑꯗꯨꯝ ꯂꯩ ꯀꯅꯥꯒꯨꯝꯕꯒꯤꯁꯨ ꯑꯁꯣꯏꯕ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯋꯥꯠꯄ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯑꯩ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯋꯥꯈꯜ ꯐꯖꯅ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯐꯥꯎꯔꯝꯃꯤ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯏꯀꯥꯏꯕ ꯍꯥꯏꯅ ꯐꯠꯇꯕꯗ ꯏꯀꯥꯏꯕ ꯈꯪꯗꯕꯗ ꯅꯠꯇꯦ ꯑꯩꯒꯤ ꯂꯩꯖꯕ ꯈꯔ ꯑꯩ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯔꯥ ꯍꯦꯟꯒꯗꯕ ꯑꯩꯅ ꯃꯤꯅ ꯀꯩ ꯍꯥꯏꯒꯗꯒꯦꯅ ꯑꯩ ꯐꯨꯔꯤꯠ ꯑꯍꯟꯕ ꯂꯩꯒꯗꯧ ꯅꯠꯇꯦꯕ ꯑꯩ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯁꯨꯝ ꯁꯤ ꯐꯨꯔꯤꯠ ꯑꯩꯅ ꯑꯗꯨꯝ ꯂꯤꯠꯂꯤꯁꯦ ꯑꯗꯨꯝ ꯂꯤꯠꯂ ꯂꯥꯛꯄꯗ ꯀꯩꯁꯨ ꯏꯀꯥꯏꯕ ꯄꯣꯛꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯌꯥꯝ ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨ ꯈꯥꯏꯕ ꯈꯪꯄꯅꯤꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯏꯐꯇ ꯏꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅꯅꯤ ꯂꯣꯏꯅꯅꯤꯅꯦ ꯃꯤꯅꯥꯏ ꯅꯨꯡꯁꯤꯠꯇ ꯑꯗꯣ ꯂꯩꯁꯅꯥꯒ ꯅꯣꯏꯅꯤꯗꯒꯤ ꯗ꯭ꯔꯣ ꯇꯧꯔꯒ ꯑꯃ ꯈꯜꯂꯅꯤ ꯀꯣꯕꯤꯗꯤ ꯑꯊꯣꯡꯕ ꯆꯥꯅꯤꯡꯗꯦ ꯑꯍꯥꯕꯤ ꯁꯤꯡꯖꯨꯒ ꯆꯥꯕꯅ ꯍꯥꯎꯏ ꯍꯣꯏ ꯊꯣꯡꯉꯒꯅꯤ ꯃꯍꯥꯎ ꯃꯥꯁꯦ ꯀꯩꯅꯣꯃ ꯆꯄꯠ ꯆꯄꯠ ꯂꯥꯎ ꯏꯁꯤꯡꯒꯤ ꯇꯥꯏꯞ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗ ꯂꯩꯔꯤꯅꯣ ꯍꯥꯏ ꯑꯣꯇꯣꯃꯦꯇꯤꯛ ꯊꯥꯕ ꯆꯦꯅꯦꯜꯁꯤꯅ ꯍꯥꯏ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯇꯦꯕꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯄ꯭ꯔꯥꯏꯚꯦꯁꯤ ꯊꯝꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯕꯟꯇꯅꯁꯨ ꯍꯪꯉꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯍꯥꯏꯔꯒꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯨꯝꯗꯗꯤ ꯂꯩꯇꯦ ꯂꯩꯁꯅꯥꯁꯦ ꯏꯌꯥꯝꯕ ꯎꯕꯗ ꯎꯌꯣꯒ ꯐꯈ꯭ꯔꯦ ꯍꯥꯏꯌꯦ ꯁꯍꯦꯜ ꯍꯣꯏꯅꯦ ꯀꯩꯅꯣꯝꯅꯤꯀꯣ ꯎꯏꯕꯒ ꯐꯩ ꯍꯥꯏꯔꯤꯌꯦ ꯆꯈꯥꯎ ꯁꯣꯛꯂꯁꯨ ꯑꯩꯈꯣꯏ ꯂꯩꯀꯣ ꯍꯥꯏ ꯃꯥꯅꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯝꯇꯪ ꯂꯥꯏꯌꯦꯡꯕꯤ ꯇꯥꯔꯦ ꯆꯈꯥꯎ ꯁꯣꯛꯑꯁꯨ ꯅꯨꯄꯤꯗ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯈꯥꯏꯔꯝꯕꯅꯤ ꯍꯥꯏꯔꯤꯌꯦ ꯊꯥꯗꯣꯏ ꯑꯩꯗꯤ ꯋꯥꯊꯤ ꯉꯥꯡꯗꯦꯀꯣ ꯁꯇꯥꯟ ꯃꯆꯥ ꯍꯥꯏ ꯁꯇꯥꯟ ꯃꯆꯥ ꯍꯥꯏ ꯅꯝꯈꯥꯏꯕꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯅꯒꯗꯕ ꯁꯥꯎꯅꯤꯡꯒꯗꯕ ꯄꯣꯠ ꯑꯗꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯗꯤ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯑꯗꯨꯝ ꯁꯨꯝ ꯌꯥꯎ ꯁꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯌꯦꯡꯉꯛꯑꯦ ꯍꯥꯏꯗꯅ ꯑꯩꯅ ꯋꯦꯜꯀꯝ ꯇꯧꯔꯤ ꯑꯗꯨꯏ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯃꯥꯏꯅ ꯁꯥꯎꯅꯅꯕꯒꯤ ꯃꯆꯥꯛꯇꯤ ꯑꯣꯏꯅꯕ ꯁꯤꯟꯒꯅꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩꯒꯤꯁꯨ ꯄꯦꯟꯗꯕ ꯂꯩꯔꯝꯕ ꯌꯥꯏ ꯅꯪꯒꯤꯁꯨ ꯄꯦꯟꯗꯕ ꯂꯩꯔꯝꯕ ꯌꯥꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯔꯒꯗꯤ ꯌꯥꯗꯦꯗꯅꯀꯣ ꯅꯨꯡꯉꯥꯏꯇꯕ ꯐꯠꯇꯕ ꯍꯥꯏꯁꯦ ꯈꯔ ꯈꯔ ꯀꯥꯎꯊꯣꯛꯄ ꯇꯝꯒꯗꯕꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯀꯥꯟꯗꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗ꯭ꯔꯒꯗꯤ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯨꯄꯤ ꯃꯗꯨꯁꯨ ꯀꯣꯏꯊꯨꯡ ꯍꯦꯛ ꯊꯨꯡꯕꯅꯤ ꯍꯥꯏꯔꯤꯌꯦ ꯑꯉꯣꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯀꯔꯤ ꯂꯝꯗꯩꯅꯣ ꯊꯥꯗꯣꯛꯏꯒ ꯂꯩꯁꯅꯥꯒꯁꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯤ ꯂꯝ ꯍꯥꯏꯗꯣꯛꯄ ꯌꯥꯔꯒꯗꯤ ꯊꯥꯗꯣꯛꯑꯦ ꯑꯝꯇꯪ ꯍꯥꯏꯗꯣꯛꯈ꯭ꯔꯣ
ꯅꯥꯎꯕ ꯅꯣꯡꯅ ꯁꯥꯎꯕꯒꯤ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯆꯜꯂꯦ ꯏꯃꯥ ꯀꯔꯤ ꯇꯥꯗꯕꯖꯥꯠꯅꯣ ꯀꯔꯤ ꯇꯧꯏ ꯀꯔꯤꯗꯒꯤ ꯁꯥꯎꯔꯛꯏꯖꯥꯠꯅꯣ ꯂꯝ ꯐꯥꯎꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯔꯝꯅꯤ ꯆꯍꯤ ꯂꯣꯠꯂꯁꯨ ꯍꯥꯏꯅ ꯍꯥꯏꯌꯦ ꯁꯣꯍꯦꯜꯅ ꯏ ꯁꯤꯝꯒꯤꯗꯣ ꯁꯤꯖꯤꯟꯅꯕꯗꯤ ꯚꯤꯗꯤꯑꯣ ꯃꯃꯨꯠ ꯇꯥꯅ ꯁꯦꯝꯕꯤꯔꯛꯑꯣ ꯍꯣꯏ ꯑꯩ ꯃꯗꯨ ꯑꯩꯅ ꯀꯩꯅꯣꯃ ꯏ ꯁꯤꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯁ꯭ꯃꯥꯔꯠ ꯋꯥꯠꯆ ꯑꯃꯗꯤ ꯂꯩꯒꯦꯅ ꯈꯜꯂꯤ ꯑꯗꯨ ꯂꯩꯔꯀꯥꯟꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕꯗꯒꯤ ꯍꯧꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯃꯗꯨ ꯑꯩ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯦ ꯃꯌꯥꯝꯁꯨ ꯑꯩꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯆꯦꯅꯦꯜ ꯄꯥꯏꯖꯔꯤ ꯑꯩꯗꯤ ꯐꯥꯒꯤ ꯈꯔꯗꯤ ꯇꯧꯔꯛꯅꯤꯀꯣ ꯃꯌꯥꯝ ꯍꯥꯏꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯥꯒꯤ ꯇꯧꯕ ꯃꯌꯥꯝ ꯅꯣꯛꯄ ꯍꯔꯥꯎꯕ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯅꯣꯛꯃꯤꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯀꯩꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯁꯣꯏꯗꯅ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯩꯁꯅꯥ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯊꯥꯔꯤꯁꯦ ꯂꯩꯁꯅꯥꯒꯤ ꯕ꯭ꯂꯣꯛ ꯆꯦꯅꯦꯜꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯉꯁꯤ ꯈꯛꯇꯅꯤ ꯃꯥꯁꯨ ꯆꯪꯉꯛꯄ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯁꯨ ꯊꯦꯡꯅꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏब ꯇꯧꯁꯜꯂꯛꯀꯦ ꯑꯩ ꯁꯣꯏꯗꯅ ꯂꯣꯏꯔꯀꯥꯟꯗ ꯍꯦꯜꯂꯣ ꯕ꯭ꯔꯗꯔ ꯐ꯭ꯂꯥꯁ ꯂꯥꯏꯛ ꯌꯥꯎꯖꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦ ꯗꯦꯁꯟ ꯅꯤꯡꯊꯧꯖꯥꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯆꯪꯕꯤꯔꯛꯄ ꯑꯗꯨꯝ ꯃꯌꯥꯝ ꯃꯔꯛꯇ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯌꯥꯎꯁꯟꯕꯤꯔꯛꯑꯣ ꯂꯝꯈꯥꯕꯣꯏ ꯅꯪꯕꯨ ꯃꯤꯔꯣ ꯁꯥꯔꯣ ꯑꯩꯗꯤ ꯁꯥꯗꯒꯤ ꯈꯔ ꯍꯦꯟꯖꯕ ꯃꯥꯜꯂꯦ ꯍꯥꯏ ꯂꯝꯈꯥꯕꯣꯏ ꯊꯥꯗꯣꯏꯗ ꯍꯥꯏꯕꯅꯦ ꯀꯣ ꯏꯇꯥꯎ ꯅꯪꯉꯣꯟꯗ ꯅꯠꯇꯦꯀꯣ ꯍꯥꯏ ꯑꯗꯣ ꯂꯝꯈꯥꯏꯕꯣꯏ ꯍꯣꯏ ꯀꯩꯁꯨ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦꯒꯤ ꯋꯥ ꯅꯠꯇꯕ ꯑꯩꯅ ꯊꯥꯗꯣꯏꯗꯕꯨ ꯑꯣꯏꯔꯁꯨ ꯑꯃꯗꯕꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯣꯏꯁꯤ ꯑꯗꯨꯝ ꯑꯩ ꯃꯁꯦꯟꯁꯦ ꯑꯩꯅ ꯈꯪꯖꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯣ ꯑꯩ ꯃꯁꯤꯗꯗꯤ ꯑꯩ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯃꯇꯥꯡ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯂꯝꯈꯥꯏꯕꯣꯏꯁꯦ ꯀꯩ ꯖꯥꯇꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯍꯥꯏꯗꯣꯛꯄ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯔꯝꯒꯅꯦꯅ ꯈꯜꯂꯦ ꯏꯝꯐꯥꯜ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯔꯤꯅꯤꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯨꯀꯤ ꯑꯣꯏꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯃꯤꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯩꯇꯩꯁꯦ ꯌꯥꯝ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯕꯅꯦ ꯁꯦꯡꯅ ꯍꯥꯏꯔꯦ ꯃꯁꯤ ꯈꯪꯉꯝꯒꯅꯤ ꯅꯣꯏꯅꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯥꯇꯤꯅꯁꯨ ꯑꯦꯅꯤ ꯖꯥꯇꯤꯅꯁꯨ ꯈꯪꯒꯅꯤ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯌꯥꯝ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯕꯅꯦ ꯄꯨꯛꯆꯦꯜ ꯆꯥꯎꯃꯟꯕꯒꯤꯁꯨ ꯉꯁꯤꯒꯤ ꯁꯤ ꯐꯤꯕꯝꯗ ꯑꯣꯏꯔꯦ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤ ꯑꯃꯅꯤ ꯐꯦꯜꯅ ꯇꯧꯒꯦ ꯍꯥꯏꯔꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔ ꯂꯣꯏꯔꯦ ꯅꯨꯄꯤꯗꯧꯅ ꯁꯥꯎꯅꯤꯡꯉꯤꯀꯣ ꯍꯥꯏ ꯍꯣꯏ ꯕꯟꯇꯥ ꯑꯩ ꯍꯥꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯃꯗꯤ ꯍꯥꯏꯔꯣꯏ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯀꯜꯂꯤꯀꯣ ꯍꯥꯏ ꯂꯩꯁꯅꯥꯅ ꯅꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯛꯄ ꯍꯥꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯦꯗꯤꯁꯤꯟꯅꯤ ꯑꯗꯣ ꯁꯤꯅ ꯂꯝꯈꯥꯏꯕꯣꯏꯁꯦ ꯑꯃꯨꯛꯇ ꯎꯅꯗ ꯌꯥꯔꯣꯏꯀꯣ ꯀꯔꯝꯕ ꯆꯤꯡꯗ ꯂꯩꯒꯦ ꯍꯥꯏ ꯀꯔꯝꯕ ꯂꯝ ꯆꯤꯡꯗ ꯂꯩꯕꯅꯣ ꯑꯝꯇꯪ ꯍꯥꯏꯔꯣ ꯊꯣꯛꯄꯅ ꯐꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯅ ꯊꯣꯛꯄ ꯐꯩ ꯊꯥꯗꯣꯏ ꯍꯦꯟꯖꯤꯟꯅꯅꯨ ꯌꯥꯔꯦ ꯂꯦꯞꯄꯣ ꯍꯥꯏꯔꯤ ꯁꯣꯍꯦꯜ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯔꯤꯅꯦ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯁꯤ ꯁꯣꯍꯦꯜꯁꯨ ꯌꯥꯝ ꯐꯔꯤ ꯀꯩꯗꯧꯔꯕ ꯇꯨꯡꯂꯒ ꯑꯩꯅ ꯃꯔꯝ ꯍꯥꯏꯔꯛꯎꯀꯣ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗ ꯏꯕꯨꯡꯗꯤ ꯁꯥꯎꯔꯣꯏꯗ ꯑꯗꯨꯅ ꯂꯩꯁꯅꯥꯅꯁꯨ ꯏꯁ ꯍꯥꯏꯔꯤ ꯕꯤꯅꯥꯎꯅ ꯃꯩꯇꯩꯗꯤ ꯐꯃꯟꯗꯅ ꯃꯥꯡꯂꯕꯅꯤ ꯍꯥꯏꯌꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯕ ꯖꯥꯇꯤꯅꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯃꯟꯗꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯍꯥꯏꯔꯁꯤꯅꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟꯒꯤ ꯋꯥꯔꯤ ꯇꯣꯛꯈ꯭ꯔꯁꯦꯕ ꯁꯥꯟꯇꯗꯥꯁ ꯒꯣꯁꯥꯏ ꯂꯥꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯩꯇꯩꯁꯦ ꯁꯥꯟꯇꯗꯥꯁ ꯒꯣꯁꯥꯏꯅ ꯃꯥꯡꯍꯜꯂꯤꯅꯦꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯂꯣꯏ ꯈꯪꯉꯤꯅꯤꯀꯣ ꯃꯇꯝꯗꯁꯨ ꯃꯥ ꯃꯥꯡꯍꯟꯕ ꯂꯥꯛꯏꯅꯦꯁꯨ ꯈꯪꯉꯤꯅꯦꯕ ꯈꯪꯅ ꯐꯠꯇꯕ ꯃꯤꯗꯣ ꯄꯨꯁꯜꯂ ꯊꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕꯩ ꯆꯥꯡ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯄꯥꯔꯤꯃꯣꯝ ꯁ꯭ꯇꯦꯇꯁꯅ ꯍꯥꯏ ꯖꯤꯕꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯄꯥꯔꯤꯃꯣꯝ ꯑꯩ ꯆꯦꯅꯦꯜꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯉꯁꯤ ꯂꯥꯏꯚꯇ ꯑꯃꯨꯛ ꯌꯥꯎꯔꯔꯦ ꯑꯩꯅꯁꯨ ꯋꯦꯜꯀꯝ ꯇꯧꯏ ꯁꯥꯔ ꯄꯥꯔꯤ ꯋꯦꯜꯀꯝ ꯍꯥꯏꯔꯤꯌꯦ ꯂꯩꯁꯅꯥꯅ ꯃꯔꯝꯗꯣ ꯍꯥꯏꯔꯛꯑꯣ ꯇꯥꯒꯦꯕ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯥꯏ ꯂꯩꯁꯅꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯤꯌꯦ ꯄꯥꯔꯤꯃꯣꯝꯅ ꯁꯥꯔ ꯄꯥꯔꯤ ꯀꯦ ꯑꯦꯝ ꯁꯤ ꯃꯣꯏꯒꯤ ꯂꯣꯟꯁꯦ ꯁꯣꯔꯠꯀꯠꯁꯦ ꯏꯕꯨꯡ ꯆꯥꯛꯁꯨ ꯂꯥꯝꯃꯝꯃꯅꯤ ꯑꯗꯨ ꯆꯥꯊꯣꯛ ꯑꯩꯈꯣꯏ ꯉꯥꯏꯒꯦ ꯍꯥꯏꯔꯤ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯁꯨ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯥꯕꯗꯤ ꯇꯜꯂꯦ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯥꯕꯗꯣ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯆꯥꯗꯤ ꯆꯥꯔꯗꯕꯅꯦ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒ ꯆꯥꯒꯦꯅꯗꯤ ꯈꯟꯕꯅꯦ ꯄꯨꯡ ꯃꯇꯝ ꯊꯦꯡꯕ ꯃꯇꯝꯁꯦ ꯑꯩ 12 ꯐꯥꯎ ꯇꯧꯔ ꯂꯣꯏꯁꯤꯟꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤ ꯁꯨꯝ ꯉꯥꯏꯔꯝꯕꯅꯦ
ओके कई मथेल चागे हाइबनेबा KMC से चमथोंग चागे हाइरी चाय हाइरी इमुंग चाक चारुरो अखोय वारी सारमगे हाइरी को बोइनावना नंगना कुकी का लान तौबदा कनाना कुकी बु कनखिबगे नगागा ओके नागागा कुकी का लान तौबदा कनाना कनखिबगे हाइ बोइनावना चुमे 1990 ga वन हाइबा माले आई चप चाना खंगद्रे अदुगी चहीदुदा naga kuki yam lan tauki aina khangakpada gyan tarakpada chuchanpurdagi mi mayam ama chelaga akhoi saitonda leiramni matamdugi lanuda chelakni haidana ado khoi meteina ada mapal kanjai bungda kuki sing mayam ama changjafam pikibagi wari mayam ama lei aduna khoi je pukjel yam chawba jati ni haibase yam chumme sarpari o aidi kangsui chare haiba aidi nangna khangdaba dune aigisu imanaba mayam lei maitai macha thadoigi pukjel chaw deda hai lamkhai na hoi lamkhai boy leiram ngani kada boy leiro deno aigisu kuki hai tare ne ko aina school han ba jawi ba horakpada aiga oja oiminaramba mayam ama leigi adagi aigi ka khangnaba mayam ama lei hojiksu imanaba imanabi mayam lei paudi khara faunadre faunabadi khara wale paudi faunadre ado ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯁꯨ ꯈꯜꯂꯨꯗꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯀꯅꯤꯁꯨ ꯈꯜꯂꯨꯗꯦ ꯑꯗꯣ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯄꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯀꯨꯀꯤꯗꯁꯨ ꯐꯠꯇꯕ ꯃꯤ ꯂꯩꯔꯝꯒꯅꯤ ꯑꯐꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯃꯁꯤ ꯊꯣꯛꯍꯟꯅꯕ ꯃꯁꯤ ꯇꯥꯅꯕ ꯏꯟꯖꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯄꯥꯝꯗ ꯌꯥꯅꯤꯡꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯈꯥꯡꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯟꯅꯧ ꯌꯥꯗꯦ ꯑꯐꯕꯁꯨ ꯂꯩ ꯐꯠꯇꯕꯁꯨ ꯂꯩ ꯑꯐꯕ ꯂꯩꯔꯗꯤ ꯐꯠꯇꯕ ꯂꯩꯕ ꯍꯥꯏꯁꯦ ꯍꯧꯅꯁꯥꯅꯤ ꯁꯪꯁꯥꯔꯁꯤꯗ ꯑꯗꯨꯅ ꯑꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕ ꯂꯝꯕꯤꯔꯣꯝꯗ ꯆꯤꯡꯉꯒ ꯆꯠꯄ ꯃꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯤ ꯈꯔꯗꯤ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯑꯩ ꯈꯜꯂꯤ ꯄꯥꯔꯤ ꯃꯣꯝ ꯁ꯭ꯇꯦꯇꯁꯅ ꯑꯉꯨꯁꯨ ꯍꯥꯏꯔꯤ ꯀꯧꯔꯤ ꯑꯗꯨꯒ ꯊꯥꯗꯣꯏ ꯁꯅꯥꯁꯨ ꯀꯧꯔꯤ ꯄꯥꯔꯤ ꯃꯣꯝꯅ ꯃꯌꯥꯝ ꯌꯥꯎꯔꯒꯗꯤ ꯂꯥꯏꯐꯁꯤꯗ ꯌꯥꯎꯔꯒꯗꯤ ꯑꯝꯇꯪ ꯔꯤꯄ꯭ꯂꯥꯏ ꯑꯝꯇꯪ ꯇꯧꯁꯟꯕꯤꯀꯣ ꯄꯥꯔꯤ ꯍꯥꯏꯔꯤ ꯀꯩ ꯍꯥꯏꯒꯦꯅ ꯄꯥꯔꯤ ꯃꯣꯝꯅꯁꯨ ꯍꯥꯏꯔꯤ ꯗꯥꯡꯕ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯔꯤ ꯑꯉꯥꯝ ꯑꯊꯧꯁꯤꯡꯅ ꯅꯨꯄꯤ ꯂꯣꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯥꯡꯕꯅꯦ ꯃꯩꯇꯩꯗꯤ ꯍꯥꯏ ꯑꯩꯅ ꯈꯪꯕ ꯍꯤꯁꯇ꯭ꯔꯤ ꯈꯔ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯈꯔ ꯂꯩ 1917ꯗ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯅꯠꯇꯦꯀꯣ ꯃꯣꯏꯅ ꯋꯥꯔ ꯍꯥꯏꯗꯣ ꯑꯗꯨꯃꯗꯤ ꯂꯥꯜꯂꯤ ꯊꯥꯡꯕꯣꯏ ꯅꯪꯁꯨ ꯈꯪꯖꯜꯂꯨ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯔꯤꯕꯤꯂꯤꯌꯟ ꯑꯃꯗꯤ ꯍꯧꯒꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯊꯛꯇ ꯍꯧꯕ ꯂꯥꯟ ꯅꯠꯇꯦ ꯏꯔꯥꯡ ꯁꯥꯒꯠꯄꯅꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯏꯕ ꯁꯨꯃꯥꯏꯅ ꯊꯣꯛꯄꯅꯦ ꯂꯥꯟꯗꯤ ꯀꯧꯗꯦ 1917ꯗ ꯕ꯭ꯔꯤꯇꯤꯁꯅ ꯂꯥꯟꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯧꯗ ꯂꯥꯟꯃꯤ ꯄꯥꯝꯃꯤ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧꯅ ꯆꯤꯡꯗ ꯂꯩꯕ ꯆꯤꯡꯗ ꯇꯥꯕ ꯀꯨꯀꯤꯁꯤꯡ ꯀꯔꯤ ꯂꯣꯏꯅꯃꯛꯇꯒꯤ ꯈꯨꯟ ꯈꯨꯗꯤꯡꯗꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡꯗꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯈꯥꯏꯒꯠꯂꯒ ꯅꯨꯄꯥ ꯑꯃꯃꯝ ꯇꯧꯔꯒ ꯂꯥꯟꯃꯤ ꯊꯥꯏ ꯕ꯭ꯔꯤꯇꯦꯟꯗ ꯊꯥꯏ ꯂꯥꯟꯗ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯑꯣꯏꯔꯝꯒꯅꯤ ꯃꯗꯣ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ ꯑꯗꯨꯗ ꯂꯥꯟꯗ ꯃꯤꯁꯤ ꯋꯥꯠꯂꯛꯄꯗꯒꯤ ꯑꯃꯨꯛ ꯅꯨꯄꯥ ꯈꯔꯒ ꯄꯤꯌꯨ ꯅꯨꯄꯥ ꯋꯥꯠꯂꯦ ꯂꯥꯟꯒꯤ ꯂꯥꯟꯃꯤ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯀꯨꯀꯤꯒꯤ ꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯅꯨꯄꯥꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯂꯥꯟꯗ ꯆꯠꯈ꯭ꯔꯦ ꯁꯤꯈꯤꯕ ꯌꯥꯎꯈ꯭ꯔꯦ ꯍꯜꯂꯛꯇꯕꯁꯨ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯤꯗꯤ ꯑꯉꯥꯡ ꯈꯔ ꯑꯍꯟ ꯈꯔ ꯈꯛꯇꯪ ꯉꯥꯏꯔꯦ ꯌꯨꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯀꯗꯥꯏꯗꯒꯤ ꯃꯤ ꯄꯨꯔ ꯄꯨꯊꯣꯛꯄꯤꯗꯣꯏꯅꯣ ꯍꯥꯏꯗꯅ ꯏꯊꯥꯏ ꯕꯦꯔꯦꯁꯇ ꯂꯩꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁ ꯑꯃꯈꯛꯇ ꯏꯔꯥꯡ ꯍꯧꯈꯤꯕ 1917ꯗ ꯑꯗꯨꯒꯤ ꯏꯔꯥꯡꯗꯨꯅꯤꯀꯣ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯔꯤꯕꯤꯂꯤꯌꯟ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯇ ꯁꯤꯂꯦꯕꯁꯇꯒ ꯇꯝꯃꯤꯗꯣ ꯑꯗꯨꯒꯤꯗꯣ ꯂꯥꯟ ꯅꯠꯇꯦ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯅ ꯀꯨꯀꯤ ꯃꯇꯥꯡꯗꯅꯦ ꯃꯩꯇꯩꯒꯤ ꯑꯃꯨꯛ ꯍꯥꯏꯔꯁꯦ ꯄꯥꯝꯍꯩꯕꯒꯤ ꯃꯇꯝꯗ ꯄꯥꯝꯍꯩꯕ ꯍꯥꯏꯁꯦ ꯃꯇꯤꯡ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯅꯤꯡꯊꯧꯅꯤ ꯄꯥꯝꯍꯩꯕꯒꯤ ꯃꯄꯥ ꯆꯔꯥꯏꯔꯣꯡꯕ ꯀꯅꯥꯏ ꯄꯥꯏꯈꯣꯝꯕ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯂꯩꯔꯦ ꯃꯔꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯄꯥꯝꯍꯩꯕ ꯁꯥꯟꯇꯗꯥꯁ ꯒꯣꯁꯥꯏ ꯂꯥꯛꯑꯒ ꯃꯅꯤꯄꯨꯔꯁꯤꯕꯨ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯏꯅꯦ ꯃꯅꯤꯄꯨꯔꯁꯦ ꯃꯥꯡꯍꯟꯕ ꯂꯥꯛꯏꯅꯦ ꯈꯪꯅ ꯄꯨꯁꯜꯂꯒ ꯃꯥꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯊꯝꯃꯦ ꯑꯗꯨꯝꯕ ꯌꯥꯝ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯖꯥꯇꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯂꯝꯈꯥꯕꯣꯏ ꯂꯥꯟꯅꯁꯨ ꯈꯟꯒꯅꯨ
ꯄꯨꯛꯆꯦꯟꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯕ ꯑꯣꯏꯔꯝꯅꯤꯗ ꯅꯈꯣꯏꯗꯤ ꯄꯨꯛꯆꯦꯟꯅ ꯍꯩꯀ꯭ꯔꯨ ꯃꯔꯨꯃꯨꯛ ꯆꯥꯎꯕ ꯑꯃ ꯄꯥꯜꯂꯒ ꯍꯥꯏꯔꯤ ꯊꯥꯗꯣꯏ ꯁꯅꯥꯅ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯤ ꯍꯥꯏ ꯏꯕꯨꯡ ꯕꯟꯇ ꯀꯩꯒꯤꯅꯣ ꯂꯥꯏꯠ ꯊꯥꯗ꯭ꯔꯤꯁꯦ ꯍꯥꯏꯔꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯕ ꯊꯝꯗꯔꯤ ꯍꯥꯏꯔꯤ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯄꯥꯏꯈꯠꯀꯦ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯨ ꯍꯥꯏꯔꯤ ꯄꯔꯤꯃꯣꯝꯅ ꯗꯣꯟ ꯌꯩꯗꯕ ꯊꯣꯏ ꯍꯥꯏꯔꯤ ꯑꯗꯨꯒ ꯁꯣꯏꯜ ꯄꯔꯄꯦꯁꯅ ꯉꯁꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯦ ꯀꯗꯥꯏꯔꯣꯝꯗꯅ ꯑꯃ ꯆꯠꯈ꯭ꯔꯦ ꯋꯥꯔꯤꯁꯦ ꯍꯥꯏꯔꯤꯀꯣ ꯊꯥꯗꯣꯏ ꯁꯅꯥꯅ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯦ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯔꯦ ꯀꯩꯅꯣꯅ ꯄꯔꯤꯃꯣꯝꯅ ꯀꯩꯒꯤꯅꯣ ꯌꯨꯝꯗ ꯂꯩꯇ꯭ꯔꯣ ꯗꯥꯡꯉꯣ ꯑꯦꯕꯤ ꯄꯥꯏꯔꯛꯑꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯅꯥꯒ꯭ꯌꯥ ꯄꯥꯔꯤ ꯑꯊꯦꯡꯕꯁꯤꯗ ꯀꯣꯜ ꯂꯥꯛꯏꯕꯗꯣ ꯑꯔꯤꯒꯤꯗꯣ ꯑꯊꯦꯡꯕꯁꯦ ꯄꯣꯛꯑꯦ ꯍꯥꯏꯁꯦ ꯆꯤꯡꯅꯩ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯍꯟꯗꯛ ꯕꯠꯇꯥ ꯂꯩꯈꯤꯗꯕ ꯏꯆꯜ ꯑꯅꯤꯗꯨ ꯒꯨꯖꯔꯥꯠꯇ ꯍꯥꯏꯗꯣꯏꯅꯤꯀꯣ ꯂꯩꯈꯤꯗꯕ ꯏꯆꯜ ꯑꯅꯤ ꯀꯥ ꯑꯃꯠꯇ ꯀꯅꯥꯝꯇꯗ ꯂꯩꯃꯤꯟꯅꯩ ꯍꯥꯏ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯥꯅꯤ ꯀꯨꯀꯤꯒꯤ ꯏꯆꯟꯅꯨꯄꯤꯗꯣ ꯑꯗꯨꯒ ꯃꯩꯇꯩ ꯅꯨꯄꯤꯗꯨꯁꯨ ꯃꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯄ꯭ꯔꯣꯐꯦꯁꯟꯅꯁꯨ ꯄꯨꯜꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄꯅꯤ ꯅꯪꯁꯨ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕꯗꯣ ꯑꯗꯨꯝꯕꯒꯤꯁꯨ ꯋꯥꯈꯜ ꯐꯥꯎꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯅꯨꯡꯗꯨꯗ ꯂꯩꯔꯒ ꯍꯦꯛꯇ ꯑꯃꯒ ꯈꯠꯅꯕꯗꯣ ꯃꯗꯨ ꯐꯠꯇꯦ ꯑꯃ ꯍꯪꯉꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯂꯩꯇꯦ ꯆꯠꯂꯨꯏ ꯉꯁꯥꯏ ꯑꯣꯗꯥ ꯑꯉꯣ ꯀꯦꯑꯦꯝꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯃꯥꯂꯦ ꯁꯤꯝꯗꯤꯀꯣ ꯑꯉꯣ ꯌꯨꯝꯗꯩꯅꯤ ꯀꯣꯜ ꯂꯥꯛꯄ ꯍꯥꯏꯔꯦ ꯍꯪꯕꯅꯦ ꯈꯔ ꯍꯥꯏꯖꯤꯜꯂꯦ ꯊꯣꯏ ꯍꯩ ꯍꯥꯏꯔꯦ ꯑꯩ ꯑꯃꯨꯛ ꯀꯣꯜ ꯕꯦꯛ ꯇꯧꯒꯦꯀꯣ ꯍꯥꯏꯔꯤ ꯑꯃ ꯍꯪꯉꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯑꯣ ꯍꯥꯎꯕ꯭ꯔꯅꯦ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗꯅꯤ ꯍꯥꯏꯔꯤ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯄꯥꯔꯤ ꯍꯥꯏꯔꯤ ꯍꯥꯎꯋꯤ ꯑꯃꯨꯛꯇ ꯀꯃꯦꯟꯁꯤ ꯃꯌꯥꯝ ꯃꯈꯥꯗ ꯂꯩꯔꯝꯃꯦ ꯑꯗꯨꯝ ꯖꯔ ꯄꯥꯈꯠꯂꯛꯀꯦꯀꯣ ꯑꯣ ꯀꯨꯀꯤꯗꯤ 1845ꯇ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯀꯨꯀꯤ 1845ꯇ ꯂꯥꯛꯄꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣꯅ ꯕꯣꯏꯅꯥꯎꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯁꯦ ꯑꯗꯨꯗꯒꯤ ꯀꯣꯟꯅꯊꯪꯗ ꯃꯣꯏ ꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯅ ꯂꯥꯛꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯈꯔ ꯈꯛꯅ ꯑꯗꯨꯝ ꯁꯟꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯡ ꯑꯗꯨꯝ ꯇꯥꯔꯛꯄ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯂꯥꯛꯄ ꯆꯪꯉꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯁꯤꯡ ꯑꯗꯨꯝ ꯌꯥꯝꯈꯠꯈꯤꯕꯅꯤ ꯑꯗꯣ ꯑꯉꯣꯝ ꯕ꯭ꯔꯣꯃꯥ ꯀꯃꯦꯟꯗꯤ ꯄꯥꯕꯤꯅꯨ ꯑꯩ ꯏꯀꯥꯏꯖꯩ ꯍꯥꯏꯔꯤ ꯂꯩꯁꯅꯥ ꯕ꯭ꯂꯣꯛꯅ ꯑꯩ ꯁꯥꯎꯗꯣꯔꯦ ꯊꯥꯗꯣꯏ ꯁꯅꯥꯅ ꯗꯣꯟ ꯁꯪꯅꯨ ꯈꯣꯠꯊꯩ ꯅꯪꯕꯨ ꯍꯥꯏꯔꯤ ꯁꯥꯎꯒꯅꯨ ꯅꯨꯄꯤ ꯑꯩꯗꯤ ꯁꯥꯎꯔꯗꯤ ꯇꯨꯝꯃꯒ ꯐꯩ ꯀꯩꯒꯤꯅꯣ ꯍꯥꯏꯔꯤ ꯂꯩꯁꯅꯥꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ ꯈꯪꯗꯕ ꯃꯤꯅꯀꯣ ꯃꯅꯤꯄꯨꯔꯁꯤ ꯀꯔꯤꯅꯣꯁꯨ ꯐꯖꯅ ꯃꯁꯛ ꯈꯪꯉꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯃꯁꯛ ꯈꯪꯕ ꯐꯩ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯑꯩꯈꯣꯏꯅ ꯊꯥꯗꯣꯏꯁꯦ ꯀꯨꯀꯤꯔꯣ ꯍꯥꯏ ꯑꯣꯏꯅꯥꯎ ꯍꯌꯦꯡꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯃꯤꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯪꯉꯒꯦꯅꯦ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯌꯦꯡꯕꯤꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯅꯣꯏꯒꯤ ꯂꯩꯀꯥꯏꯗ ꯅꯣꯏꯒꯤ ꯈꯨꯟꯗꯨꯗ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯌꯥꯎꯈꯤꯕ ꯀꯅꯥ ꯂꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯀꯔꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯀꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤꯐꯧ ꯈꯪꯗꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦꯕꯁꯇ ꯍꯥꯞꯄꯤꯗꯦ ꯇꯝꯕꯤꯗꯦꯕ USA ꯒꯨꯝꯕ UK ꯒꯨꯝꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗꯗꯤ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯃꯣꯏꯒꯤ ꯄ꯭ꯔꯣꯚꯤꯟꯁꯇꯨ ꯃꯣꯏꯒꯤ ꯑꯦꯔꯤꯌꯥꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤꯐꯧ ꯇꯝꯍꯜꯂꯦꯕ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯔꯒꯤ ꯕꯦꯇꯔꯟ ꯑꯃ ꯂꯩ ꯑꯩꯈꯣই ꯁꯤꯗꯩꯁꯤꯗ ꯑꯗꯨꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯑꯃ ꯂꯩ ꯍꯥꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯠꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧ ꯑꯍꯥꯟꯕ ꯀꯅꯥꯅ ꯄꯥꯟꯒꯦ ꯀ ꯍꯥꯏꯔꯒ ꯃꯃꯤꯡꯕꯨꯛ ꯆꯃꯝꯅꯩꯑꯕ ꯂꯩꯁꯅꯥ ꯕ꯭ꯂꯣꯛꯅ ꯃꯥꯅꯤ ꯍꯥꯏꯔꯤꯌꯦ ꯁꯥꯎꯔꯗꯤ ꯇꯨꯝꯃꯒ ꯐꯔꯗꯤ ꯇꯨꯝꯗꯕ ꯑꯗꯨꯝ ꯂꯩꯅ ꯇꯥꯔꯦ ꯍꯥꯏꯔꯦ ꯃꯅꯥꯎ ꯃꯥꯅꯦ ꯀꯨꯀꯤ ꯅꯨꯄꯤꯅꯦ ꯍꯥꯏꯔꯦ ꯁꯣꯍꯦꯜ ꯑꯗꯨꯁꯨ ꯌꯥꯔꯣꯏꯍꯦ ꯑꯗꯨꯁꯨ ꯌꯥꯔꯣꯏ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯤ ꯑꯉꯣꯝꯅ ꯍꯣꯏ ꯀꯥꯞꯁꯤꯜꯂꯣ ꯅꯪ ꯁ꯭ꯅꯥꯏꯄꯔꯗꯨꯅ ꯍꯥꯏꯔꯤ ꯑꯉꯣ ꯉꯁꯤꯗꯒꯤ ꯑꯩ ꯃꯤ ꯈꯔ ꯀꯥꯎꯔꯅꯤ ꯍꯥꯏꯔꯤ ꯀꯥꯎꯔꯅꯤ ꯍꯥꯏꯔ ꯀꯥꯎꯔꯅꯤ ꯍꯥꯏꯔ ꯑꯩꯈꯣꯏꯒꯤ ꯇꯣꯟꯁꯦ ꯑꯔꯨꯝ ꯃꯌꯥꯡꯒꯤ ꯇꯣꯟꯁꯦ ꯂꯨꯝꯅ ꯍꯥꯏꯔꯒꯅ ꯆꯥꯕ ꯀꯥꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯡꯁꯤꯅꯁꯤ ꯈꯣꯏ ꯍꯥꯏꯔꯤꯀꯣ ꯀꯔꯤ ꯑꯣꯏꯕ꯭ꯔꯥꯗꯣ ꯍꯣꯏ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯋꯥꯔꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯂꯥꯏꯐꯁꯦ ꯑꯩꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯁꯤꯟꯁꯤꯒꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯅꯣ ꯆꯥꯛꯇꯤ ꯂꯥꯝꯈꯠꯂꯛꯀꯗꯣꯔꯦ
ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯀꯥꯎꯊꯣꯛꯄ ꯇꯝꯃꯅꯤ ꯍꯥꯏꯕ ꯑꯗꯨꯅꯤ ꯕꯣꯏꯅꯥꯎ ꯍꯣꯏ ꯍꯣꯏ ꯂꯥꯏꯚꯁꯨ ꯑꯗꯨꯝ ꯊꯥꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯌꯦꯡꯕꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯤꯡꯕꯁꯤꯡꯗꯣ ꯃꯌꯥꯝ ꯁꯥꯕꯤꯔꯝꯃꯣ ꯑꯩ ꯅꯥꯀꯟꯗ ꯑꯗꯨꯝ ꯆꯥꯔꯒꯦ ꯃꯌꯥꯝꯗꯗꯤ ꯎꯍꯜꯂꯔꯣꯏꯒꯦ ꯑꯩ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯨꯃꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯌꯦꯡꯒꯤ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯌꯥꯔꯛꯑꯅꯤꯀꯣ ꯍꯥꯏ ꯆꯨꯝꯃꯦ ꯕꯨꯅꯕꯟꯇ ꯆꯥꯛ ꯆꯥꯔꯨꯔꯣ ꯍꯌꯦꯡ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯁꯦ ꯕ꯭ꯔꯣ ꯍꯥꯏꯔꯤ ꯅꯨꯄꯤꯅ ꯁꯥꯎꯔꯁꯨ ꯀꯟꯅꯕ ꯂꯩꯇꯦꯗ ꯃꯩꯇꯩ ꯅꯨꯄꯤꯁꯦ ꯅꯨꯃꯤꯠ ꯌꯨꯡꯕꯤꯒꯨꯝꯕꯅꯤꯗꯀꯣ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯑꯁꯥꯎꯕꯒꯤ ꯀꯃꯦꯟ ꯃꯌꯥꯝꯗ ꯁꯥꯎꯍꯟꯅꯤꯡꯕ ꯄꯣꯛꯄ ꯑꯗꯨꯝꯕ ꯍꯥꯏꯒꯅꯣ ꯈꯕꯩ ꯑꯩꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯗꯨꯃꯥꯏꯅ ꯈꯠꯅꯕ ꯈꯣꯠꯅꯕꯒꯤ ꯊꯕꯛ ꯇꯧꯕꯤꯔꯛꯀꯅꯣ ꯑꯩꯅꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯔꯝꯕꯗ ꯍꯥꯏꯔꯛꯑꯒꯗꯤ ꯅꯪꯁꯨ ꯋꯥꯔꯧꯕ ꯌꯥꯏ ꯅꯪꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯍꯥꯏꯔꯛꯄꯗ ꯅꯪꯁꯨ ꯋꯥꯔꯧꯈꯤꯕ ꯌꯥꯏ ꯅꯪꯅ ꯍꯥꯏꯔꯛꯄꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯝꯕꯗꯣ ꯇꯧꯔꯣꯏꯁꯤ ꯑꯗꯣꯏꯒ ꯂꯩꯁꯅꯥꯒꯗ ꯍꯪꯉꯣ ꯆꯥꯛ ꯆꯥꯕꯒꯤꯗꯨꯗꯤ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯚ ꯊꯥꯒꯦ ꯃꯤꯅꯤꯠ 5-10 ꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯝꯃꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯆꯪꯉꯛꯑꯒꯦ ꯏꯕꯨꯡ ꯆꯥꯛ ꯆꯥꯔꯨꯔꯣ ꯍꯥꯏ ꯂꯩꯁꯅꯥꯅꯁꯨ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯔꯤ ꯊꯣꯏꯔꯅ ꯂꯥꯏꯚ ꯂꯣꯏꯁꯤꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯔꯨꯒꯦ ꯊꯥꯗꯣꯛꯏ ꯅꯣꯏꯅ ꯆꯩꯔꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯄꯨꯡ 12 ꯇꯥꯔꯕꯅꯤꯅꯀꯣ ꯑꯩ ꯅꯥꯀꯟꯗ ꯁ꯭ꯋꯥꯏꯗ ꯆꯥꯛ ꯆꯥꯔꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯔꯝꯃꯣ ꯈꯟꯅꯁꯦ ꯍꯥꯏꯌꯦ ꯕꯟꯇꯅꯁꯨ ꯍꯣꯏ ꯆꯨꯝꯃꯦ ꯅꯨꯡꯁꯤꯅꯁꯦ ꯀꯨꯀꯤ ꯃꯔꯨꯞ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯁꯥꯎꯅꯕ ꯀꯃꯦꯟ ꯇꯧꯕꯤꯒꯅꯣ ꯁꯥꯎꯕ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯁꯨ ꯂꯩ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯥꯎꯕ ꯂꯩ ꯁꯥꯎ ꯐꯠꯇꯕ ꯏꯪꯕ ꯇꯞꯄ ꯃꯇꯝ ꯂꯣꯏ ꯂꯩ ꯑꯩꯒꯤꯁꯨ ꯁꯥꯎꯅꯤꯡꯕ ꯃꯇꯥꯡ ꯂꯩꯔꯝꯒꯅꯤ ꯑꯩꯁꯨ ꯋꯥꯔꯧꯕ ꯃꯇꯥꯡ ꯂꯩꯔꯝꯒꯅꯤ ꯑꯗꯨꯝꯕꯗꯣ ꯄꯨꯊꯣꯛꯑ ꯍꯥꯏꯅ ꯂꯩ ꯇꯥꯔꯗꯤ ꯑꯗꯨꯝ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤ ꯇꯥꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯑꯃꯨꯛꯇꯪ ꯆꯥꯁꯜꯂꯒꯦ ꯑꯗꯨꯒ ꯂꯥꯏꯚꯇ ꯆꯪꯉꯒ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯕꯤꯔꯝꯃꯣ ꯑꯩꯅ ꯍꯦꯛ ꯎꯕꯒ ꯀꯃꯦꯟ ꯄꯥꯔꯛꯑꯒꯦ ꯀꯨꯏꯗꯅ ꯃꯌꯥꯝꯅ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯝꯃꯣ ꯈꯠꯅꯕꯩ ꯊꯕꯛꯇꯤ ꯇꯧꯕꯤꯔꯝꯃꯅꯨ ꯀꯨꯀꯤ ꯂꯝꯈꯥꯕꯣꯏ ꯑꯥꯏꯗꯤ ꯁꯥꯔꯒ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤ ꯍꯪꯉꯣꯅ ꯏꯕꯨꯡ ꯍꯣꯏ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯣ ꯑꯩ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯂꯧꯊꯣꯛꯑꯒꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯝꯃꯣ
ꯑꯁ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏ ꯂꯩꯕꯤꯔꯝꯕ ꯌꯥꯝ ꯐꯔꯦ ꯂꯥꯛꯈ꯭ꯔꯦꯕ꯭ꯔꯣꯗꯣ ꯍꯥꯏ ꯁꯣꯟꯁꯦ ꯌꯥꯔꯣꯏ ꯇꯨꯝꯕ ꯑꯩꯗꯤ ꯁꯤꯔꯦ ꯆꯥꯔꯦꯗ ꯍꯥꯏ ꯈꯨꯝꯗꯦ ꯍꯪꯕꯒ ꯍꯥꯏ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯔꯝꯃꯦ ꯃꯌꯥꯝꯁꯦ ꯑꯗꯨ ꯑꯣꯏꯔꯁꯅꯨ ꯏꯕꯨꯡ ꯑꯝꯇ ꯆꯥꯛ ꯆꯥꯔꯨꯔꯕꯣ ꯍꯥꯏꯔꯤ ꯂꯩꯁꯅꯥ ꯅꯨꯄꯤ ꯂꯩꯁꯅꯥꯁꯨ ꯌꯥꯎꯔꯝꯃꯤ ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯝ ꯌꯥꯎꯔꯝꯃꯤ ꯁꯣꯏꯗꯅ ꯉꯥꯏꯈꯣꯟꯗ ꯎꯏꯔꯤ ꯑꯩ ꯐꯥꯎꯗ ꯍꯥꯏꯔꯤ ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯝ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯐꯥꯎꯗ ꯌꯥꯝ ꯐꯔꯦ ꯍꯣꯏ ꯆꯥꯛꯁꯨ ꯆꯥꯁꯤꯜꯂꯕꯅꯤ ꯑꯩꯗꯤ ꯐꯅ ꯀꯨꯏꯅ ꯆꯠꯂꯅꯤ ꯃꯌꯥꯝꯗꯤ ꯇꯨꯝꯕ ꯃꯇꯝ ꯌꯧꯔꯦ ꯊꯦꯡꯉꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯤ ꯃꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯅ ꯀꯔꯝꯕ ꯆꯦꯅꯦꯜꯗꯅꯣ ꯁꯤꯒꯤ ꯕꯣꯏꯅꯥꯎ ꯃꯍꯩ ꯋꯥꯍꯦꯡꯕ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯆꯦꯅꯦꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯝꯕꯣꯏ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯕ ꯆꯠꯂꯕꯨ ꯐꯖꯕ ꯍꯥꯏꯔꯦ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯎꯗ꯭ꯔꯦ ꯃꯥ ꯁ꯭ꯋꯥꯏꯗ ꯌꯥꯎꯕ ꯎꯗ꯭ꯔꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯅꯩꯁꯦ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯔꯝꯃꯤ ꯑꯩ ꯄꯥꯔꯔꯣꯏꯒꯦ ꯏꯅꯥꯎ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯅꯤ ꯍꯥꯏꯌꯦ ꯑꯣ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯕ ꯍꯥꯏ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯦ ꯑꯩꯗꯤ ꯌꯥꯝꯅꯁꯨ ꯆꯥꯕ ꯉꯝꯗꯦ ꯈꯖꯤꯛ ꯈꯖꯤꯛ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯌꯥꯝꯕ ꯍꯥꯏꯌꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯀꯥꯡꯉꯧ ꯑꯃ ꯌꯥꯎꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯨꯒ ꯁꯂꯥꯠ ꯑꯃꯅꯦ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤꯀꯣ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯧꯔꯣꯏꯒꯦ ꯑꯩꯕꯨꯗꯤ ꯇꯨꯝꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯤ ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯇꯨꯝꯕ ꯈꯣꯠꯄ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯄꯨꯡꯁꯦ ꯊꯦꯡꯉꯦꯕꯀꯣ ꯄꯨꯡ ꯕꯥꯔꯣ ꯃꯈꯥꯏꯐꯥꯎ ꯇꯥꯗꯣꯔꯦꯕ ꯕꯣꯏꯅꯥꯎ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯊꯝꯃꯝꯃꯣ ꯍꯥꯏꯌꯦ ꯑꯉꯣ ꯑꯩꯅ ꯍꯪꯉꯤꯗꯣ ꯇꯥꯗ꯭ꯔꯣ ꯍꯥꯏꯌꯦ ꯅꯨꯄꯤꯅ ꯁꯛ ꯑꯃꯨꯛ ꯑꯃꯃꯨꯛ ꯐꯣꯏꯔꯛꯇꯅ ꯉꯁꯤꯗꯤ ꯁꯣꯏꯔꯣꯏ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ ꯃꯦꯁꯦꯖ ꯊꯥꯅꯩꯑꯅ ꯕꯟꯇ ꯁꯣꯏꯗꯅ ꯁꯝ ꯕꯣꯏꯈ꯭ꯔꯅꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯇꯧ ꯂꯩꯔꯝꯃꯗꯤ ꯀꯃꯦꯟ ꯏ ꯂꯩꯔꯝꯃꯗꯤ ꯃꯦꯁꯦꯖ ꯊꯥꯅꯩꯔꯥ ꯍꯥꯏꯅ ꯗꯥ ꯑꯣꯏꯅ ꯁꯣꯏꯔꯤ ꯄꯨꯡ ꯑꯃ ꯐꯥꯎ ꯊꯥꯎ ꯍꯥꯏꯔꯛꯑꯦ ꯗꯥꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯡ ꯑꯃ ꯐꯥꯎ ꯑꯗꯨꯝ ꯂꯥꯏꯚ ꯌꯥꯎꯏ ꯍꯥꯏ ꯑꯣ ꯃꯌꯥꯝꯅ ꯄꯥꯝꯕꯗꯤ ꯃꯌꯥꯝ ꯂꯣꯏ ꯂꯩꯔꯗꯤ ꯑꯩ ꯊꯝꯃ ꯆꯥꯛ ꯆꯥꯕ ꯆꯠꯂꯤꯗꯨꯅꯤ ꯑꯗꯨ ꯃꯉꯥꯏ ꯀꯔꯤ ꯎꯄꯥꯏ ꯑꯩꯗꯤ ꯂꯣꯏꯁꯤꯟꯅꯤꯡꯕ ꯃꯇꯝ ꯍꯥꯏꯕ ꯑꯗꯨꯝꯕ ꯑꯃꯗꯤ ꯑꯀꯛꯅꯅꯗꯤ ꯈꯥꯛꯇꯕꯅꯦ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯎꯏꯔꯒꯅ ꯃꯥꯏꯗ ꯐꯣꯟ ꯇꯥꯁꯜꯂꯛꯀꯅꯤ ꯀꯣ ꯎꯏꯔꯤꯁꯤꯡꯗꯣ ꯍꯥꯏꯔꯤ ꯃꯥꯅꯤ ꯃꯥꯏꯗ ꯐꯣꯟ ꯇꯥꯁꯟꯕꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤ ꯇꯥꯗꯕ ꯃꯤꯅ ꯈꯪꯉꯣꯏ ꯀꯩꯅꯣꯝꯅ ꯀꯩꯁꯅꯥ ꯀꯔꯤ ꯁꯣꯔꯤꯅꯣ ꯀꯃꯦꯟ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯇꯧꯁꯟꯕꯤꯔꯛꯑꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯇꯧꯔꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯗꯅꯕ ꯕꯣꯔꯤꯡ ꯆꯨꯗꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯏꯐꯁꯦ ꯁꯣꯍꯦꯜꯗ ꯀꯟꯅ ꯅꯣꯏ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯕꯖꯥꯠꯅꯣ ꯑꯣ ꯎꯏꯔꯒ ꯃꯥꯏ ꯇꯥꯁꯟꯕꯩꯗꯨꯅꯤ ꯃꯗꯨꯗꯤ ꯇꯥꯗꯕꯅꯤꯅ ꯈꯪꯉꯣꯏꯀꯣ ꯃꯐꯝ ꯆꯥꯗꯅꯒ ꯇꯥꯔꯗꯤꯕ ꯄꯣꯝ ꯂꯩꯗꯣꯏꯖꯥꯠꯅꯤ ꯑꯩꯗꯤ ꯐꯣꯟ ꯊꯝꯐꯝ ꯁꯦꯝꯃꯒ ꯊꯝꯃꯤ ꯊꯥꯔꯣꯏ ꯍꯥꯏꯔꯤꯌꯦ ꯀꯩꯅꯣꯗꯒ ꯇ꯭ꯔꯥꯏꯄꯣꯠꯀꯨꯝꯕꯅ ꯈꯤꯜꯂꯒ ꯄꯜꯍꯜꯂ ꯊꯝꯃꯤꯔ ꯋꯥꯔꯤꯁ ꯈꯥꯟꯅ ꯕ꯭ꯔꯗꯔ ꯒꯨꯒꯜ ꯄꯤꯛꯁꯦꯜ 9 ꯄ꯭ꯔꯣ 9 XL ꯁꯦꯝꯁꯪ S24 ꯑꯜꯇ꯭ꯔꯥ ꯑꯅꯤꯁꯤꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯚꯤꯗꯤꯑꯣ ꯍꯥꯏꯐꯦꯠ ꯁꯦꯝꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ
ꯀꯝꯄꯦꯔꯤꯖꯟꯒꯨꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯕꯨꯗꯤ ꯌꯥꯅꯤ ꯑꯗꯨꯒ ꯐꯕꯒꯤꯗꯤ ꯔꯤꯀꯃꯦꯟ ꯇꯧꯖꯧ ꯍꯥꯏꯇꯥꯔꯒꯗꯤ S24 Ultraꯅ ꯐꯅꯤ ꯅꯨꯄꯤ ꯉꯥꯅꯨ ꯆꯥꯕꯒꯤ ꯊꯧꯔꯝ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯝ ꯈꯨꯝꯗꯦꯅꯦ ꯍꯥꯏꯔꯅꯦ ꯑꯍꯥꯎꯕ ꯆꯥꯕꯒꯤ ꯃꯇꯥꯡꯁꯤ ꯀꯩꯅꯣ ꯅꯣꯏ ꯉꯥꯡꯅꯔꯝꯃꯤꯁꯦ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯔꯦ ꯑꯍꯥꯎꯕꯁꯦ ꯉꯥꯅꯨꯁꯦ ꯆꯥꯕꯁꯦ ꯑꯩꯅ ꯄꯥꯈꯤꯕꯅ ꯍꯥꯜꯂꯦ ꯊꯥꯗꯣꯛꯏ ꯅꯪꯅ ꯀꯛꯈ꯭ꯔꯒ ꯗꯥ ꯄꯅꯥꯎꯗ ꯑꯩꯅ ꯍꯪꯕꯗꯣ ꯍꯥꯏ ꯏꯕꯨꯡ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯇꯧꯁꯤꯔꯥ ꯍꯥꯏꯔꯤ ꯑꯁ ꯏꯃꯥꯏ ꯑꯗꯣ ꯑꯁ ꯀꯩ ꯍꯥꯏꯅꯤ ꯑꯃꯔꯣꯝꯗ ꯐꯩ ꯑꯃꯔꯣꯝꯗ ꯐꯠꯇꯦꯍꯦ ꯅꯨꯄꯤ ꯑꯩꯗꯤ ꯌꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯗꯤ ꯌꯥꯝ ꯄꯣꯡꯈ꯭ꯔꯦ ꯃꯥꯏꯗ ꯐꯣꯟ ꯇꯥꯁꯟꯕꯒꯤ ꯐꯣꯟ ꯊꯝꯃꯒ ꯌꯦꯡꯕꯁꯦ ꯍꯩꯅꯗꯦ ꯑꯗꯨꯅ ꯊꯥꯡꯒꯠꯂꯒ ꯑꯣꯏꯅ ꯄꯥꯏꯔꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯃꯥꯏꯗ ꯇꯨꯞ ꯂꯥꯎ ꯇꯥꯔꯛꯄꯗ ꯎꯏꯕꯒꯤ ꯑꯗꯨꯗ ꯃꯤꯠꯇꯒ ꯇꯥꯁꯟꯕꯗ ꯑꯁ ꯐꯔꯛ ꯌꯥꯝ ꯇꯥꯕꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯀꯩꯅꯣ ꯅꯨꯄꯤ ꯀꯩꯅꯣ ꯌꯥꯔꯤꯁꯦ ꯍꯌꯦ ꯀꯩꯅꯣ ꯌꯥꯔꯤꯁꯦ ꯈꯨꯝꯃꯨ ꯀ꯭ꯔꯤꯁꯅ ꯀꯩꯅꯣꯝ ꯍꯪꯉꯤ ꯀꯔꯤꯅꯣ ꯌꯥꯔꯤꯁꯦ ꯑꯅ ꯍꯪꯉꯤꯁꯦ ꯑꯃꯨꯛ ꯇꯤꯂꯥꯏꯈꯣꯝꯕꯤ ꯆꯨꯔꯛꯑꯕ ꯍꯥꯏ ꯃꯗꯨ ꯃꯗꯨ ꯆꯨꯝꯒꯦ ꯇꯧꯏ ꯑꯩꯁꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯥꯏꯍꯦ ꯍꯥꯏꯌꯦ ꯃꯥꯅꯦ ꯃꯥꯏꯗꯣ ꯇꯥꯁꯟꯕꯒꯤ ꯅꯥꯕꯅꯦ ꯑꯗꯨꯝ ꯃꯤ ꯂꯣꯏꯅꯃꯛ ꯑꯃꯃꯨꯛꯇꯤ ꯑꯗꯨꯝ ꯌꯥꯎꯔꯝꯕꯅꯤꯗ ꯃꯍꯥꯎ ꯂꯣꯏ ꯈꯪꯉꯝꯕꯅꯤꯗ ꯎꯏꯅ ꯐꯣꯟ ꯄꯥꯏꯕꯒꯤ ꯇꯨꯞ ꯂꯥꯎ ꯇꯥꯁꯜꯂꯒ ꯅꯨꯄꯤ ꯉꯥꯅꯨꯒꯤ ꯋꯥꯔꯤꯅꯤꯍꯦ ꯍꯥꯏꯔꯤꯌꯦ ꯀ꯭ꯔꯤꯁꯅꯗꯣ ꯉꯥꯅꯨ ꯆꯥꯕ ꯌꯥꯏ ꯍꯥꯏꯔꯤꯌꯦ ꯉꯥꯅꯨ ꯀꯅꯥꯏ ꯉꯥꯅꯨꯅꯣ ꯑꯃꯨꯛ ꯃꯄꯨꯅ ꯂꯩꯒꯦ ꯄꯤꯔꯛꯇꯦ ꯑꯗꯨꯝ ꯍꯨꯔꯥꯜꯂꯒ ꯐꯥꯔ ꯂꯩꯔꯝꯗꯅ ꯑꯃꯨꯛ ꯃꯥꯏꯗꯣ ꯅꯣꯏꯕꯅꯤ ꯅꯣꯏꯈꯠꯄꯅꯤ ꯀꯩꯅꯣ ꯏꯕꯨꯡꯉꯣꯗ ꯀꯩꯅꯣ ꯇꯤꯜꯍꯥꯏꯈꯣꯝꯕꯤ ꯆꯨꯔꯕꯣ ꯆꯨꯕ꯭ꯔꯣ ꯕꯟꯇꯗꯣ ꯃꯥ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯉꯁꯤꯗꯤ ꯁꯨꯛ ꯌꯥꯝ ꯊꯦꯡꯉꯁꯤꯕꯣ ꯍꯥꯏꯅ ꯀꯃꯦꯟ ꯏꯕꯗꯣ ꯃꯥꯏ ꯅꯨꯄꯤꯅ ꯎꯔꯗꯤ ꯃꯦꯁꯦꯁ ꯊꯥꯅꯩꯑꯦꯅ ꯃꯁꯝ ꯐꯣꯏꯔꯛꯑꯅꯤ ꯍꯥꯏꯔꯤ ꯍꯣꯏ ꯇꯥꯃꯣꯅ ꯊꯤꯍꯧꯕꯅꯦ MMLꯗ ꯍꯥꯏꯌꯦ ꯄꯣꯀꯣ F6ꯀꯤ ꯀꯥꯟꯅꯗꯕ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯀꯥꯟꯅꯕꯒ ꯍꯥꯏꯌꯦ ꯄꯣꯀꯣ F6 ꯑꯗꯨ ꯂꯣꯟꯁ ꯇꯧꯕ ꯃꯇꯝꯗ ꯅꯍꯥꯟꯋꯥꯏ 15,000ꯒꯤ ꯑꯗꯨꯋꯥꯏꯗ ꯂꯤꯁꯤꯡ 15,000ꯒꯤ ꯑꯗꯨꯋꯥꯏꯗ ꯄꯤꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯥꯏ ꯃꯈꯥꯗ ꯑꯃꯨꯛ F7ꯒꯤ ꯁꯦꯔꯤꯁ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯑꯅꯧꯕ ꯈꯤꯇꯪ ꯑꯞꯗꯦꯠ ꯑꯣꯏꯕ ꯃꯈꯥꯁꯨ ꯂꯥꯛꯈ꯭ꯔꯦ ꯃꯥꯒꯤ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏ ꯐꯩ ꯒꯦꯝ ꯁꯥꯟꯅꯕꯒꯤꯗꯤ ꯃꯥꯒꯤ ꯀꯨꯂꯤꯡꯒꯤ ꯆꯦꯝꯕꯔꯒ ꯌꯥꯎꯔꯒ ꯇꯧꯕꯅꯤ ꯑꯗꯨꯒ ꯐꯠꯇꯕ ꯍꯥꯏꯇꯥꯔꯗꯤ ꯃꯣꯏꯒꯤ ꯔꯦꯗꯃꯤꯒꯤ UI ꯁꯦ ꯈꯤꯇꯪ ꯌꯥꯝꯅ ꯑꯐꯕꯗꯤ ꯑꯣꯏꯗꯦꯗꯅꯀꯣ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗꯦꯅ ꯑꯗꯨ ꯃꯉꯥꯏ ꯌꯥꯝ ꯐꯠꯇꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯌꯥꯝ ꯐꯠꯇꯕꯕꯨꯗꯤ ꯂꯩꯇꯦꯗ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣꯅ ꯈꯔ ꯇꯝꯕꯤꯔꯝꯃꯣ ꯂꯝꯕꯤꯁꯨ ꯊꯣꯛꯑꯦ ꯖꯤꯕꯤꯒꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯔꯤꯅꯤꯗ ꯍꯥꯏꯌꯦ ꯃꯥꯅꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩꯒꯤ ꯉꯥꯅꯨ ꯌꯣꯟꯒꯦ ꯃꯤ ꯑꯇꯩꯗꯒꯗꯤ ꯂꯩꯗ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯔꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯃꯐꯝ ꯑꯃ ꯂꯩꯔꯗꯤ ꯐꯩ ꯑꯃꯨꯛ ꯂꯩꯔ ꯊꯤꯕ ꯐꯪꯗꯦꯗꯅ ꯉꯥꯅꯨꯗꯤ ꯆꯥꯗ ꯌꯥꯗꯦꯗꯅ ꯑꯃꯨꯛ ꯃꯤꯉꯣꯟꯗꯒꯤ ꯌꯦꯅꯈꯥꯗ ꯁꯠ ꯂꯩꯔꯝꯗꯅ ꯕꯦꯔꯥ ꯀꯥꯟꯅꯅꯤ ꯏꯕꯨꯡꯉꯣꯇ ꯀꯨꯏꯔꯔꯣꯏ ꯄꯥꯈꯪ ꯑꯣꯏꯕ ꯀꯨꯏꯃꯟꯈ꯭ꯔꯦ ꯀꯀꯥ ꯍꯥꯏꯗꯧꯕ ꯍꯥꯏꯔꯤ ꯀꯀꯥꯗꯤ ꯌꯥꯝ ꯍꯥꯏꯔꯦꯗ ꯀꯀꯥꯗꯤ ꯃꯌꯥꯝ ꯍꯥꯏꯔꯦ ꯀꯀꯥꯗ ꯍꯦꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤꯅꯤ ꯑꯣꯏꯅꯥꯎ ꯂꯩꯁꯅꯥ ꯍꯥꯏꯔꯤ ꯗꯥ ꯑꯣꯏꯅꯥꯎ ꯀꯩ ꯍꯥꯏꯒꯦ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯁꯨ ꯖꯣꯏꯟ ꯇꯧꯁꯤꯜꯂꯛꯑꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯁꯦ ꯑꯗꯨꯝ ꯍꯥꯏ ꯃꯥꯅꯦ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯏꯚ ꯑꯗꯨꯝ ꯊꯥ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯟꯖꯥ ꯆꯥꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯀꯅꯦꯕ ꯂꯥꯏꯚ ꯊꯥꯕꯒꯤ ꯑꯗꯨꯗ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯨꯗꯤ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯕ ꯀꯩꯝ ꯀꯥꯏꯗꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯤꯗ ꯍꯪꯅꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯪꯅꯤꯡꯕ ꯂꯩꯕ ꯍꯪꯅꯕ ꯌꯥꯏ ꯋꯥꯆꯞ ꯒ꯭ꯔꯨꯞꯇ ꯌꯥꯎꯁꯜꯂꯒ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯆꯪꯉꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯩꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯀꯤ ꯂꯤꯡꯛ ꯑꯃ ꯑꯩꯅ ꯍꯥꯞꯈꯤꯕꯅꯤ ꯑꯗꯨꯒꯤ ꯂꯤꯡꯛꯇꯨꯗ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯕꯤꯔꯣ
ꯑꯗꯣ ꯁꯅꯥꯅ ꯅꯨꯄꯤ ꯅꯪꯅ ꯄꯤꯖꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯩꯗꯤ ꯒ꯭ꯔꯨꯞ ꯌꯥꯎꯖꯔꯣꯏ ꯍꯥꯏꯔꯤ ꯃꯥꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯁꯤ ꯃꯥꯏ ꯃꯥꯏꯒꯤ ꯑꯄꯥꯝꯕꯅꯤ ꯅꯨꯄꯤ ꯍꯥꯏꯗꯤ ꯌꯥꯔꯣꯏꯍꯦ ꯃꯤ ꯌꯥꯝꯅꯤ ꯂꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ ꯃꯥꯅꯤꯅꯦ ꯃꯤ ꯑꯃꯇꯅ ꯂꯣꯏ ꯄꯨꯊꯣꯛꯑꯗꯤ ꯀꯥꯏꯗꯤ ꯄꯨꯊꯥꯡ ꯉꯝꯃꯔꯣꯏ ꯃꯌꯥꯝꯁꯦ ꯉꯥꯅꯨ ꯆꯥꯕꯒꯤ ꯄ꯭ꯂꯥꯟꯁꯨ ꯌꯥꯝ ꯁꯤꯟꯅꯈ꯭ꯔꯦ ꯆꯥꯛ ꯆꯥꯅꯕꯒꯤ ꯄ꯭ꯂꯥꯟꯁꯨ ꯌꯥꯝ ꯁꯤꯟꯅꯈ꯭ꯔꯦ ꯑꯩꯁꯨ ꯌꯥꯎꯅꯤꯡꯈ꯭ꯔꯦꯗ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯩꯁꯨ ꯒ꯭ꯔꯨꯞ ꯌꯥꯎꯕꯗꯤ ꯇꯜꯂꯤꯀꯣ ꯍꯥꯏ ꯌꯥꯏꯗ ꯂꯥꯏꯐꯇ ꯁꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯤ ꯇꯧꯕꯇꯕꯨ ꯂꯥꯏꯐꯁꯤꯗꯤ ꯅꯨꯡꯇꯤꯒꯤꯗꯤ ꯇꯧ ꯌꯥꯔꯔꯣꯏꯀꯣ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯖ ꯎꯄꯥꯏ ꯂꯩꯇꯦ ꯀꯀꯥꯅ ꯕꯦꯝꯃ ꯅꯨꯡꯁꯤꯕꯁꯨ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅꯦ ꯀꯥꯏꯗꯕ ꯂꯩꯔꯝꯒꯅꯤ ꯀꯥꯏꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯇꯧꯔꯤꯁꯦ ꯃꯤꯁꯤꯡꯁꯦ ꯂꯨꯝ ꯂꯨꯝ ꯂꯩ ꯍꯥꯏꯌꯦ ꯏꯃꯨꯡ ꯃꯛꯇ ꯕꯦꯝꯃ ꯀꯅꯥ ꯑꯣꯏꯍꯟꯁꯤꯒꯦ ꯍꯥꯏꯅꯦ ꯑꯗꯨꯗꯤ ꯃꯇꯥꯡꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯍꯦ ꯅꯪꯒꯤ ꯋꯥꯅꯦ ꯍꯩꯀꯥ ꯀꯩꯅꯣ ꯊꯩ ꯀꯩꯅꯣ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯑꯟꯇꯟ ꯃꯊꯛꯇ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯦ ꯎꯏꯕꯒ ꯆꯤꯝꯕꯥꯜꯗ ꯇꯥꯁꯤꯜꯂꯒ ꯄꯣꯡꯈꯤꯕꯗꯣ ꯃꯤꯁ ꯇꯧꯔꯛꯑꯦ ꯑꯃꯨꯛ ꯑꯗꯨꯒꯤ ꯐꯤꯕꯝ ꯇꯥꯅꯅꯤ ꯁꯣꯏꯍꯦꯜ ꯑꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯅꯤ ꯉꯔꯥꯡ ꯐꯥꯎꯗ ꯀꯔꯤꯝ ꯇꯧꯗ꯭ꯔꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄꯣꯝꯃ ꯊꯣꯛꯂꯛꯑꯗꯤ ꯅꯨꯄꯤ ꯂꯨꯝꯖꯅ ꯂꯨꯝꯕ ꯋꯥꯔꯒ ꯀꯛꯐꯩ ꯀꯦꯟꯕꯗꯧꯅ ꯀꯦꯟꯖꯅꯤ ꯍꯥꯏꯔꯤ ꯊꯩꯗꯣꯛꯀꯅꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯊꯩꯗꯣꯛꯀꯅꯨ ꯍꯥꯏ ꯋꯥ ꯊꯩꯗꯣꯛꯀꯅꯨ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯦꯟꯇꯔꯇꯦꯟꯅꯤꯡ ꯑꯣꯏꯅꯕꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯈꯟꯗꯤ ꯈꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯤꯕ ꯃꯇꯝ ꯈꯔꯗꯪꯗꯤ ꯆꯪꯈꯤꯅꯦꯅ ꯑꯩ ꯉꯁꯤ ꯐꯥꯎꯗ ꯐꯖꯅ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯐꯖꯅ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯊꯥꯒꯠꯄꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯂꯥꯏꯐꯀꯁꯤꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯪꯅꯤꯅ ꯇꯧꯔ ꯇꯣꯛꯏꯁꯦ ꯉꯁꯤꯗꯤ ꯐꯅꯌꯥꯝ ꯁꯥꯡꯅꯕꯨ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯇꯝ ꯈꯔꯗꯪ ꯉꯥꯏꯕꯤꯌꯣꯕꯀꯣ ꯈꯔ ꯂꯩꯔꯒ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯁꯨ ꯅꯨꯡꯊꯤꯟ ꯁꯟꯗꯥꯋꯥꯏꯔꯝꯗ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯁꯨꯃꯥꯏꯅ ꯄꯣꯊꯥꯕ ꯌꯥꯕ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯑꯦꯟꯇꯔꯇꯦꯟ ꯇꯧꯕ ꯌꯥꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯃ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯍꯪꯉꯒꯀꯣ ꯃꯌꯥꯝꯅ ꯌꯥꯕ ꯇꯥꯏꯃꯤꯡ ꯑꯃꯗ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯇꯧꯅꯕꯁꯨ ꯑꯩ ꯈꯟꯗꯤ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯌꯥꯏ ꯌꯥꯗꯦ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯅꯁꯦ ꯏꯅꯥꯎ ꯕꯣꯠꯀꯤ ꯏꯁꯄꯤꯀꯔꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯕꯣꯠꯀꯤ ꯏꯁꯩꯁꯦ ꯏꯁꯄꯤꯀꯔꯁꯦ ꯌꯥꯝ ꯇꯥꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗꯦ ꯃꯥꯒꯤ ꯁꯥꯎꯟꯁꯦ ꯑꯗꯣ ꯁꯅꯥ ꯃꯦꯁꯦꯖ ꯀꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯒ ꯂꯥꯏꯚ ꯊꯥꯗꯣꯏꯅꯣ ꯏꯕꯨꯡ ꯍꯥꯏ ꯂꯩꯁꯅꯥ ꯑꯩꯗꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯛꯇꯅꯦꯕꯀꯣ ꯑꯩꯅ ꯂꯥꯏꯚ ꯊꯥꯏꯁꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯃꯥꯄꯟ ꯃꯈꯥꯏꯗꯤ ꯍꯧꯕ ꯉꯁꯤꯗꯤ ꯊꯦꯡꯉꯦ 9:30ꯕꯨ ꯇꯥꯔꯦ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯏ ꯅꯍꯥꯟꯗꯤ ꯌꯥꯝ ꯀꯨꯏꯗꯦ ꯄꯨꯡ 1 1 ꯃꯈꯥꯏꯒꯨꯝꯕ ꯊꯥꯔꯒ ꯑꯗꯨꯝ ꯂꯣꯏꯁꯟꯕꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡꯕ ꯇꯣꯄꯤꯛꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯩ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯗꯨꯝꯕꯗꯨꯗ ꯑꯗꯨꯝ ꯇꯧꯕꯅꯦ ꯏꯌꯥꯝꯕꯒꯤ ꯏꯁꯄꯦꯛꯇꯣ ꯄ꯭ꯂꯁ ꯃꯥꯏꯅꯁ ꯀꯌꯥꯅꯣ ꯍꯥꯏꯔꯤꯌꯦ ꯑꯁ ꯌꯥꯝ ꯌꯥꯝꯃꯦ ꯁꯣꯍꯦꯜ -5 ꯍꯦꯜꯂꯦ ꯃꯤꯠꯁꯦ ꯌꯥꯝ ꯁꯣꯛꯑꯦ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯁꯤꯁꯇꯦꯝꯗ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯕꯩꯀꯣ ꯍꯥꯟꯅꯗꯒꯤ ꯁꯣꯛꯄꯅꯦꯕ ꯀ꯭ꯂꯥꯁ 9 10 ꯇꯝꯃꯤꯉꯩꯗꯒꯤ ꯁꯣꯛꯄꯅꯦꯕꯀꯣ ꯑꯗꯨ ꯑꯗꯒꯤ ꯁꯣꯛꯄꯗꯨꯅ ꯁꯨꯝ ꯁꯣꯛꯂꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯧ ꯍꯦꯟꯖꯟꯈ꯭ꯔꯦ ꯌꯥꯝ ꯌꯥꯝꯃꯦ ꯃꯤꯠ ꯁꯣꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯃꯤꯠ ꯁꯣꯛꯇꯅꯕ ꯍꯣꯠꯅꯕꯤꯌꯨ
ngamdabagi maramdo school su pudre haye bantana aise school budi toebako ai hujikje thabak ama taweba atopa thabak am taweba aduna adu thabak tawbani aise Saturday Sunday sangba Saturday Sunday sanggan video seme live su thaine atai matam dadi thabak halakpado timing yam phak yam tai adui mathakta was waramni kem tawning aduduna ne adu aise channel sida pura mai onsalaga sina senda lambi on tawbosu ngamdriba fibamsina adai hingna bonabada paisa su thoktoba tahandaba yadabnina sidai mu onjal laiga dei su pura live se mu soideba chengna hairabni ko asise aduduna ai to sida onsan mangamdaba ne sida pura onsalaga siuna oina tawrage na khanbado adu khandi khanbani adu hojike na ngamdribagi ne adu ngamba kanda ne mayamna pamno video su matang mana actor mi khuding thagalakba bu yai taboi sana haije tabro chak tore chak se hana satok piro haibado pamdaro hai madu miyoiba mo ina dum pamba dum phawri poni ta kadogi phawri do matang na yada bini okay mung ai karamuna nungai ge hai mivi mivi adusu nungai bini tuga JBL gisu nungai bini space sai tabagi JBL gisu ahong malai bini JBL su lising manga mu kapiba ado khra hamna makon hobo khotbo wat khra chawbu yeng hobo pam ngana wat chawbu yeng biro adu main taroga adum ayamana di loi phabne JBL gi gi lei machang suni bot su nung di nungai ba ko yamna pha sound yam pansi oiba yamna yam kaina nungai ba du oi da hai tare mas sound engineering ji mo kitang gi wale Lesna no pi na hai subscribe to silo lesna notification bell all taroga thamo live tharak paga chango hai so chume lesna subscribe to bu khatana ya de notification bell du su all thamo notification bell do on na tabako all all du thamo aduga dum laane thadoi khara haijilo haire bantana mane banta haijen bana ya bana te da ya da bam yaw ba je phana ma haijil su ko ya dra de ba ko amma lai jane sum adoi sana message mi da ma lok thok re kari na pa hok re well tawre thamme hai thanks da lesna dumai taw aina tumning da ba sari chat ibasina pangsoi da soire haire oh mane tumning adi spelling lan khlani and my over live nu hanse ai mayam thari ni ko natradi matam thingjala ai mu loisarage haidi kan mi akhoi mayam su kam nungai na comment su padan tawringi da mu loisangire na mu warau gedra haigine na ai sire da haire ka ai sibya de kari sibano aduna matam khara dangdi kuiba su mayam khang ngai ga su lai dana ko lai thaba bu oirasu video thagalakpa chang nai darasu matam khara dang ngai biro du matam du ai adum soida hairakani pung banta nangsu inamaga amu khana are ibung nupi sembra bu ai mane khana ba soidre so helna snap min gido yeng kha bro ai bro yeng dre do am sing hai tare enona kauri se thadoi sanana kauri se lesna da oiram dong male ma nupi en kan kauri soil gi do snap in do application do install tawga kari karam layout kamain lege da happen yenga di aisu kauge nupi hai nupa lesna na nupi noi moi gi nupi na phubi da na mu hai hoine nupi na phubu se ai na bane ni kakre
Sohel nangsu nupa haubi ure. Wadi what chawbada haidunebako. What chawbada pot pitak toba phangadra haineba. Phang edu what yam chawba ka hena chawdi oiroi. 15 watt kumba 25 maximum 20 watt kumba 25 watt kumba oiramdau male. Aduga kayam yam chawbada pamino haido. Kogi samna haikanda saim ka sangadi fit ama inchi 30 kumba chaw sangba am leibani 5,000 muk piba. Adudu nungaibani yam. Kai no hodre hari. Nupina phubada nai hari adu kakhire ma yar. Ibung banau se kai lamdaino hai hangi. Sohel na nupa ang kawi. Sohel ka koksalo ka nakana nupa pa. Ay uirage. Ay uibatan na tetumbaso yare. Hoine nupina phubasa yam nabane. GB madugi chena khangjapot nate. Hoidi khangdri khangdabasu oijage. Khangdabasu oijage. Mina phubase kayam nungai ne. Aina phubo adi phaba. Nabane nupana phubasa nai. Aduni nai cha mina phubasa nabane ba. Aina phubo adi phaba. Aidi mina phubo pamde aina ta phubo oijage. Thadoi hianglamdagini hairi. Hianglamse ai chatri. Karamba line da kamaina. Karomda oiduino. Hianglam. Maming diam tarab. Ai chatri. Phawraga chatlamba gadi yare. Lamduda oina de ai chatri. Karamba line da no kamaina no. Ngamba oiyo hairi. Aidi ngamba oijage aidi lai khuramisine aina ta phuba ngamba oijage mina phubai matangside yawningde. Mina phubasi kaya nungaidau mande. Akhoigi line ni hairi. Bantagi line sina karamba line no. Ay adu karamba no kamaina no ai khangdre. Kayano fazana nina tana tamo phone metlaga uibado pero ko nang hari. Nesnana nupina phubudi naroi. Nungsi kupuni nupana phubudi. Iksabai mongna oiramni ai. Wabagai dani no. Wabagai di ai lai. Wabagai di ai wabagai lamkhai gi bazar kaksim lam chalam dai ge dai wai daga insang napi ka myam yon bado. Adu daga insang napi ka leiba yaw khare. Wabagai lai kaksim yam lai kaksim khara ani ro homlak hena lai. The hianglam hai je. Jaga particular jaga do hianglam hai do ai khangda bai ta. Aidi hayeng wai yumga pala kanda phuge tawra adi yum yauna chelakani hairi. Hoi adumana pai chai cha de sarpudi chen gem pai amuk saw par halao. Adumaina oin tawno aduna phani. Akhoi gi line may lambi hoi may lambi hoi chumme may lambi de chatle may lambi si samuro line samuro de manabu de power chatle. Adaidu mayang impan taraga adum masom nakan sangmai jing kai taraga wabagai adumaina taba adu chatle adu lambi do. Aduga lam chap chaba particular jaga do si jaga si hianglam ko e adu khangda bai tare na. Ibung moinau o haina hai thado sanana lesnana sohel tumam doini hai. Tumam ani ai noma tak lagi bantana. Hoi noma tak piyo ai sengna khangde dum de ai lam di yam power chati chale. Lesna pungse angang di oidene ko khangu de ne hairi mane pungde am thina hujikti ngan khala khatau tane amma ani na sum ngan khala khatau ni thenga aro hujikti adugi soro wangma do hianglam ni hairi o
ꯑꯗꯒꯤ ꯂꯥꯏꯟꯗ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯡꯃꯩꯗꯣꯡꯒꯤ ꯂꯥꯏꯟꯗꯨꯁꯨ ꯆꯠꯂꯦ ꯂꯥꯡꯃꯩꯗꯣꯡꯒꯤ ꯂꯥꯏꯟꯗꯨ ꯐꯥꯎꯔꯒ ꯁꯨꯒꯅꯨ ꯇꯥꯕꯗꯣ ꯑꯗꯨ ꯂꯝꯕꯤꯗ ꯆꯠꯂꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯖꯒꯥꯗꯨ ꯄꯥꯔꯇꯤꯀꯨꯂꯔ ꯈꯪꯗꯕꯒꯤꯅꯤ ꯂꯦꯁꯅꯥꯅ ꯁꯣꯌꯦꯜ ꯍꯣꯏ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯤꯀꯣ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯔꯤ ꯄꯨꯡꯁꯦ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯑꯩꯒꯤ ꯂꯣꯏꯁꯤꯟꯁꯤꯔꯥ ꯍꯥꯏꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯑꯗꯨꯝ ꯌꯦꯡꯕꯅꯦ ꯃꯇꯝꯁꯨ ꯀꯨꯏꯕꯨꯗꯤ ꯀꯨꯏꯔꯛꯇ꯭ꯔꯦ ꯃꯤꯅꯤꯠ 12 13 ꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕꯅ ꯐꯔꯅꯤ ꯅꯨꯄꯤ ꯑꯩ ꯈꯥꯡꯉꯔꯣꯏ ꯆꯠꯂꯅꯤ ꯆꯠꯇ꯭ꯔꯤꯀꯥꯟꯗ ꯄꯨꯟꯁꯤ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕꯅꯤꯀꯣ ꯍꯥꯏ ꯑꯣꯀꯦ ꯀꯥꯡ ꯂꯣꯏꯔ ꯆꯠꯂꯅꯤ ꯍꯥꯏꯅꯤ ꯑꯩꯁꯦ ꯕꯦꯔꯥꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯕꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯁꯟꯈ꯭ꯔꯦ ꯀꯥꯡ ꯂꯣꯏꯔ ꯆꯠꯂꯅꯤ ꯍꯥꯏ ꯊꯥꯗꯣꯛꯏꯁꯦ ꯀꯗꯥꯏꯗꯅꯣꯝ ꯆꯠꯇꯧ ꯃꯥꯜꯂꯦ ꯃꯄꯥꯟ ꯂꯝꯗꯒ ꯆꯠꯇꯧ ꯃꯥꯜꯂꯦ ꯅꯪꯒꯠꯂꯛꯈꯤꯅꯤ ꯀꯤꯗꯃꯤꯅ ꯂꯩꯈꯤꯁꯤꯅ ꯍꯥꯏꯔꯛꯏ ꯁꯍꯦꯜꯅ ꯅꯨꯄꯤ ꯍꯣꯏ ꯍꯥꯏ ꯏꯕꯨꯡ ꯄꯨꯟꯁꯦ ꯑꯗꯨꯝ ꯌꯥꯡꯉꯦ ꯍꯥꯏꯌꯦ ꯕꯟꯗ ꯃꯦꯁꯦꯁ ꯀꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯋꯥꯕꯒꯥꯏ ꯕꯖꯥꯔꯗꯣ ꯍꯤꯌꯥꯡꯂꯝꯗ ꯁꯥꯕꯅꯦ ꯍꯥꯏꯔꯦ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯒꯤ ꯕꯖꯥꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯂꯣꯝ ꯆꯠꯈ꯭ꯔꯁꯨ ꯌꯥꯕ ꯑꯗꯩ ꯂꯥꯡꯃꯩꯗꯣꯡ ꯂꯣꯝ ꯆꯠꯈ꯭ꯔꯁꯨ ꯌꯥꯕ ꯑꯗꯩ ꯁꯣꯝ ꯃꯊꯛꯂꯣꯝꯗ ꯀꯩꯅꯣꯔꯣꯝꯗ ꯍꯥꯏꯒꯠꯈ꯭ꯔꯁꯨ ꯌꯥꯕ ꯏꯝꯐꯥꯜ ꯂꯣꯝ ꯆꯠꯈꯤꯕꯁꯨ ꯌꯥꯕꯒꯤ ꯖꯪꯁꯟꯗꯨꯗ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗꯨꯗ ꯐꯝꯃꯤꯗꯣ ꯑꯗꯨ ꯍꯤꯌꯥꯡꯂꯝ ꯑꯗꯥꯏꯋꯥꯏꯗꯣ ꯍꯤꯌꯥꯡꯂꯝ ꯀꯧꯕ ꯑꯗꯨꯗꯤ ꯈꯪꯗꯕꯒꯤꯅꯦ ꯈꯪꯗꯕ ꯍꯥꯏꯁꯦ ꯃꯤꯠ ꯇꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅꯤ ꯅꯅꯥꯎ ꯑꯩꯗꯤ ꯂꯥꯛꯑꯝꯃꯦ ꯍꯥꯏ ꯍꯤꯌꯥꯡꯂꯝꯗ ꯏꯃꯨꯡ ꯄꯥꯕ꯭ꯔꯥ ꯀꯃꯦꯟ ꯄꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯨꯡꯁꯤꯅ ꯈꯨꯇꯨꯝ ꯂꯥꯛꯀꯅꯤ ꯃꯥꯅꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯁꯤꯜꯂꯗꯤ ꯀꯗꯥꯏꯗꯒꯤ ꯑꯐꯕ ꯍꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯈ꯭ꯔꯗꯤ ꯃꯤ ꯂꯥꯟꯅ ꯂꯣꯏ ꯂꯧꯅꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯀꯅꯥꯅꯣꯝꯃ ꯆꯦꯠ ꯇꯧꯔꯝꯃꯒ ꯄꯠ ꯄꯠ ꯀꯛꯄ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗꯤ ꯋꯥꯡꯒꯣꯏ ꯃꯈꯥ ꯃꯌꯥꯡ ꯏꯝꯐꯥꯜ ꯃꯊꯛ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯅꯤ ꯕꯟꯇ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯤ ꯑꯩ ꯈꯪꯕ ꯃꯤ ꯂꯩ ꯑꯩꯅ ꯈꯪꯕ ꯃꯤ ꯂꯩ ꯑꯩꯅ ꯈꯪꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯩ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯤ ꯑꯩ ꯈꯪꯉꯤ ꯅꯣꯏꯒꯤ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯦ ꯅꯣꯡꯃ ꯀꯣꯏꯔꯛꯎ ꯍꯥꯏꯌꯨ ꯀꯣꯏꯔꯥꯎ ꯍꯦꯟꯕꯝ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯁꯤ ꯃꯌꯥꯝ ꯑꯝꯇ ꯄꯨꯟꯁꯤ ꯀꯣꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯨꯕ ꯌꯥꯏ ꯊꯦꯡꯅꯕ ꯑꯣꯏꯅ ꯕꯟꯇꯒꯤ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯣ ꯑꯩ ꯐꯖꯅ ꯈꯪꯉꯤ ꯑꯩ ꯃꯌꯦꯛ ꯐꯖꯅ ꯈꯪꯉꯤ ꯅꯣꯏꯒꯤ ꯂꯛꯁꯃꯤ ꯕꯖꯥꯔꯒꯗꯣ ꯑꯩ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯦ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯝꯃꯦ ꯀꯔꯤ ꯖꯒꯥꯗꯅꯣ ꯍꯥꯏ ꯗꯥꯏꯔꯦꯛ ꯑꯗꯨꯒꯤ ꯕꯖꯥꯔ ꯃꯌꯥꯗꯨꯗꯅꯦ ꯅꯣꯏꯒꯤ ꯂꯛꯁꯃꯤ ꯈꯣꯡꯈꯣꯡ ꯂꯛꯁꯃꯤ ꯕꯖꯥꯔꯗꯣ ꯅꯣꯏꯒꯤ ꯂꯛꯁꯃꯤ ꯕꯖꯥꯔꯒ ꯍꯥꯏꯅꯕꯗꯣ ꯑꯗꯥꯏꯋꯥꯏꯗꯨꯗ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯤꯌꯥꯡꯂꯝ ꯂꯣꯝꯗ ꯁꯥꯏꯠꯇ ꯕꯤꯅꯥ ꯋꯥꯍꯦꯡꯕꯝ ꯃꯣꯏꯒꯤ ꯁꯣꯝ ꯁꯥꯏꯠꯁꯤꯗ ꯏꯟꯁꯥꯡ ꯅꯥꯄꯤꯀꯣ ꯀꯣꯕꯤꯗ ꯑꯣꯏꯔꯁꯨ ꯀꯣꯕꯤ ꯂꯩ ꯁꯥꯠꯄꯤꯒꯨꯝꯕ ꯑꯣꯏꯔꯁꯨ ꯀꯩꯀꯩ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯅꯦ ꯕ꯭ꯔꯗꯔꯁꯨ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯒ ꯀꯅꯥꯒ ꯂꯩꯔꯤꯅꯣ ꯍꯥꯏ ꯑꯩꯗꯤ ꯏꯇꯣꯝꯇ ꯂꯩꯌꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯉꯥꯡꯉꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯁ ꯃꯤꯒ ꯄꯨꯟꯅ ꯂꯩꯕ ꯑꯣꯏꯇꯥꯔꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯕꯧꯗꯦ ꯐꯪꯉꯤ ꯏꯅꯥꯎ ꯍꯥꯏ ꯍꯣꯏ ꯏꯌꯥꯝꯕ ꯑꯗꯨꯋꯥꯏꯗꯣ ꯑꯩ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯃꯈꯜ ꯁꯨꯅ ꯐꯪꯕ ꯑꯩ ꯊꯦꯡꯅꯈ꯭ꯔꯦ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯉꯤ ꯍꯣꯡꯁꯨ ꯍꯣꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯐꯥꯝ ꯇꯧꯕ ꯈꯣꯠꯄ ꯁꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯉꯥꯒꯨꯝꯕꯒꯁꯨ ꯃꯔꯥꯡ ꯀꯥꯏ
ꯑꯗꯩꯗꯤ ꯁꯣꯝ ꯅꯥꯀꯟ ꯀꯔꯤ ꯋꯥꯡꯉꯨꯔꯣꯝ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯝꯃꯔ ꯃꯇꯝꯁꯦ, ꯀꯥꯂꯦꯟ ꯃꯇꯝꯁꯦ, ꯋꯥꯇꯔꯃꯦꯂꯟ ꯃꯌꯥꯝ ꯇꯔꯕꯨꯖꯀ ꯃꯌꯥꯝ ꯌꯣꯟꯕꯗꯣ ꯍꯧꯖꯤꯛ ꯂꯩꯔꯝꯃꯅꯤ꯫ ꯀꯔꯤ ꯇꯧꯔꯤꯅꯣ ꯑꯗꯨꯗꯤ ꯍꯥꯏꯗꯦ, ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯂꯩꯕ꯭ꯔꯥ ꯀꯩ ꯇꯧꯔꯤꯅꯣ ꯍꯥꯏ꯫ ꯍꯣꯏ, ꯊꯕꯛ ꯑꯃ ꯇꯧꯕꯩ ꯂꯩꯔꯤꯅꯤ, ꯀꯩ ꯇꯧꯔꯤꯅꯣꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯑꯩꯁꯨ ꯂꯛꯁꯃꯤ ꯕꯖꯥꯔꯗ ꯁꯝ ꯀꯛꯑꯦ ꯍꯥꯏ, ꯑꯗꯨꯗꯤ ꯂꯛꯁꯃꯤ ꯕꯖꯥꯔꯒꯤꯗ ꯕꯣꯔꯥꯒ ꯌꯣꯟꯕ ꯄꯣꯠꯐꯝꯁꯤꯡꯗꯨꯗ ꯆꯥ ꯊꯛꯄ, ꯆꯉꯥꯡ ꯊꯛꯄ, ꯕꯣꯔꯥ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒꯤ ꯕꯣꯔꯥꯒꯗꯣ ꯑꯩ ꯃꯌꯥꯝꯁꯨ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯍꯥꯏꯔꯦ ꯀꯩꯅꯣꯅ ꯂꯩꯁꯅꯥꯅ ꯃꯌꯥꯝꯗ, ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯔꯤ꯫ ꯍꯣꯏ, ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯁꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯣꯏ ꯁꯅꯥꯅ ꯁꯦꯡꯉꯕꯅꯦ ꯍꯥꯏꯔꯤ꯫ ꯀꯩꯒꯤ ꯃꯇꯥꯡꯗꯅꯣ ꯃꯥꯅ ꯁꯦꯡꯉꯕ ꯍꯥꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯑꯣꯏꯔꯤꯖꯥꯠꯂꯥ? ꯃꯥꯅꯦ ꯃꯥꯅꯦ, ꯑꯩꯉꯣꯟꯗ ꯑꯣꯏꯔꯒꯗꯤ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ꯫ ꯑꯩꯁꯤ ꯀꯦꯃꯦꯔꯥꯁꯦ ꯃꯅꯤꯡ ꯑꯣꯟꯊꯣꯛ ꯎꯍꯜꯂꯛꯄꯕꯨꯁꯨ ꯌꯥꯕꯖꯥꯠꯅꯤ, ꯑꯗꯣ ꯌꯥꯝ ꯀꯥꯁꯦ ꯈꯤꯇꯪ ꯅꯥꯟꯗ꯭ꯔꯦ, ꯑꯗꯨꯅ ꯎꯍꯜꯂꯔꯣꯏꯒꯦ꯫ ꯅꯨꯄꯤ ꯑꯩꯅ ꯀꯧꯔꯤꯕ ꯅꯪꯅ ꯐ꯭ꯔꯤꯗ ꯀꯛꯄ ꯌꯥꯕ꯭ꯔꯣ? ꯁꯝ ꯀꯛꯄꯗ ꯐ꯭ꯔꯤꯗ ꯀꯛꯄꯗꯤ ꯌꯥꯔꯔꯣꯏ, ꯄꯩꯁꯥ ꯂꯧꯔ ꯄꯩꯁꯥ ꯇꯤꯡꯉꯅꯤ꯫ ꯀꯥꯏ ꯐ꯭ꯔꯤꯗ ꯀꯛꯑꯗꯤ ꯃꯤꯗꯤ ꯀꯩ ꯆꯥꯗꯣꯔꯤ? ꯊꯥꯗꯣꯏꯒ ꯂꯩꯁꯅꯥꯒꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯁꯦ, ꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯥ ꯐꯪꯗ꯭ꯔꯦ ꯁꯤ ꯁꯦꯡꯉꯦ꯫ ꯑꯗꯨ ꯑꯣꯏꯔꯝꯃꯣꯏ, ꯃꯥꯏ ꯃꯥꯏꯒꯤ ꯈꯪꯅꯕ ꯅꯨꯄꯥꯁꯤꯡꯗ ꯇꯨꯝꯈꯤꯕ, ꯐꯣꯟ ꯇꯧꯔꯛꯇꯕ ꯇꯥꯏꯃꯤꯡꯗ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯣ? ꯅꯨꯄꯤ ꯎꯏꯔꯦ ꯍꯥꯏꯔꯤ, ꯏꯃꯨꯡ ꯅꯠꯇꯦ ꯑꯃ ꯇꯨꯝꯅꯤꯡꯉꯤꯁꯦ ꯁꯦꯡꯉꯕ ꯍꯪꯕꯅꯦ ꯍꯥꯏꯔꯤ꯫ ꯑꯣ, ꯃꯥꯏ ꯇꯨꯝꯁꯟꯅꯕꯁꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯀꯅꯥꯅ ꯈꯪꯉꯤ? ꯁꯣꯍꯦꯜ, ꯅꯪꯒꯤꯗꯣ ꯌꯥꯗ꯭ꯔꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ꯫ ꯃꯤ ꯂꯣꯏ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ, ꯅꯥꯝꯃ ꯍꯥꯡꯕ ꯍꯧꯅꯗꯦ꯫ ꯁꯣꯍꯦꯜ ꯂꯩꯇ꯭ꯔꯦꯗ, ꯊꯝꯗ꯭ꯔꯦ ꯍꯥꯏꯔꯤꯌꯦ꯫ ꯁꯣꯍꯦꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯅꯦꯍꯦ꯫ ꯏꯕꯨꯡ ꯌꯦꯡꯉꯦ ꯅꯨꯄꯤ ꯅꯪꯁꯨ ꯍꯥꯏꯕ ꯍꯥꯏ꯫ ꯌꯥꯝ ꯊꯤꯅ ꯌꯥꯏ, ꯑꯅꯤꯔꯛ ꯁꯨꯕꯗꯤ ꯌꯥꯗꯦꯀꯣ꯫ ꯃꯥꯅꯤ, ꯍꯟꯖꯟ ꯍꯟꯖꯟ ꯑꯅꯤꯔꯛ ꯁꯨꯅ ꯇꯧꯔꯛꯑꯗꯤ ꯀꯥꯏ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯐꯔꯛ ꯇꯥꯅꯤ꯫ ꯑꯗꯨ ꯀꯩꯅꯣꯗꯩꯗꯤ ꯌꯥꯝ ꯂꯥꯞꯇ꯭ꯔꯦ, ꯍꯧꯖꯤꯛꯀꯤ ꯋꯥꯕꯒꯥꯏ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯖꯥꯠꯅꯤ꯫ ꯂꯛꯁꯃꯤ ꯕꯖꯥꯔ ꯋꯥꯡꯒꯣꯏ ꯍꯥꯏ ꯀꯩꯅꯣꯒꯤꯗꯣ, ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯒꯤꯗꯣ꯫ ꯃꯌꯥꯝ ꯀꯃꯦꯟ ꯐꯠ ꯐꯠ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯂꯣꯏꯁꯤꯜꯂꯁꯦ꯫ ꯕꯟꯇ ꯑꯩꯗꯤ ꯁꯤꯡꯒꯜꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯑꯣ, ꯌꯩꯁꯅꯥꯗꯤ ꯁꯤꯡꯒꯜꯅꯦꯅ ꯗꯤꯀ꯭ꯂꯥꯔ ꯇꯧꯈ꯭ꯔꯦ꯫ ꯁꯦꯡꯉꯕ ꯁꯦꯡꯗ꯭ꯔꯤꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯤ꯫ ꯁꯤ ꯃꯇꯥꯡꯁꯤ ꯃꯁꯥ ꯃꯁꯥꯅ ꯈꯪꯉꯦ ꯑꯗꯣ꯫ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯔꯣꯏꯒꯦ, ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯑꯗꯨꯝ ꯇꯧ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯑꯩ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯀꯥꯟꯗ, ꯄꯨꯡ ꯑꯃꯗ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩ ꯂꯣꯏꯁꯤꯟꯒꯦ꯫ ꯃꯌꯥꯝ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯀꯃꯦꯟ ꯇꯧꯁꯦ, ꯑꯗꯨꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯦ꯫ ꯀꯃꯦꯟ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ, ꯃꯇꯝ ꯌꯧꯔꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯀꯦ꯫ ꯑꯁꯦꯡꯕꯅꯤ ꯏꯕꯨꯡꯀꯣ ꯍꯥꯏꯅꯤꯀꯣ, ꯑꯁꯦꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ, ꯃꯥ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯦ ꯍꯥꯏ꯫ ꯊꯝꯗ꯭ꯔꯦꯕ, ꯊꯝꯒꯦꯅꯗꯤ ꯈꯜꯂꯤꯕ꯭ꯔꯣ ꯍꯥꯏꯔꯤꯌꯦ꯫ ꯊꯝꯒꯦꯅꯗꯤ ꯈꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤꯁꯦ ꯑꯝꯇ ꯈꯨꯝꯕꯤꯀꯣ꯫ ꯑꯗꯨꯒ ꯅꯨꯄꯥꯇꯕꯨ ꯅꯨꯄꯤ ꯋꯥꯠꯄꯅꯦ, ꯅꯨꯄꯤꯗꯤ ꯅꯨꯄꯥ ꯋꯥꯠꯇꯕꯀꯣ ꯍꯥꯏ꯫ ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯠꯂꯤꯁꯦ ꯃꯣꯏꯗꯤ ꯋꯥꯠꯄ ꯂꯩꯇꯦ ꯁꯨꯝ ꯌꯦꯡꯕꯗ꯫ ꯑꯃ ꯇꯔꯛ ꯇꯔꯛ ꯂꯩꯖꯔꯝꯃꯤ ꯁꯦꯡꯅ, ꯅꯨꯡꯗ ꯅꯨꯡꯁꯤꯕꯤꯔꯕ꯭ꯔꯥ ꯈꯜꯂꯨꯔꯦ, ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯂꯤꯂꯥ ꯀꯨꯝꯕꯒꯤ ꯑꯩꯉꯣꯟꯗ ꯗꯥꯏꯂꯣꯛ ꯇꯝꯕ ꯑꯣꯏꯔꯝꯃꯦ꯫ ꯌꯥꯝ ꯐꯖꯔꯤꯅꯦ ꯋꯥꯔꯤꯁꯦ꯫ ꯅꯥꯎ ꯑꯩꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯌꯦ꯫ ꯂꯩꯁꯅꯥꯅ ꯊꯥꯗꯣꯛꯏꯁꯦ ꯌꯥꯝ ꯐꯖꯔꯤꯅꯦ꯫
ꯂꯤꯔ ꯂꯤꯔ ꯐꯖꯕꯗꯤ ꯉꯥ ꯈꯛꯇꯅꯤꯀꯣ ꯍꯥꯏꯌꯦ ꯃꯥꯅꯦ ꯂꯤꯔ ꯂꯤꯔ ꯐꯖꯕꯗꯤ ꯉꯥ ꯈꯛꯇꯅꯤ ꯍꯥꯎꯕꯁꯨ ꯆꯥꯕꯗ ꯍꯥꯎꯕꯁꯨ ꯉꯥ ꯈꯛꯇꯅꯤ ꯕꯣꯏꯂꯔꯁꯨ ꯐꯖꯕꯅꯤ ꯂꯤꯔ ꯂꯤꯔ ꯀꯨꯏꯔꯒ ꯊꯥꯡꯃꯩ ꯁꯦꯅꯥꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯤꯂꯥ ꯀꯨꯝꯕꯩ ꯗꯥꯏꯂꯣꯛ ꯇꯝꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯇꯥꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤꯅꯦ ꯃꯥꯅ ꯗꯥꯏꯂꯣꯛ ꯇꯝꯃꯤꯉꯩ ꯀꯥꯟꯗꯨꯗꯤ ꯏꯁꯅꯥ ꯅꯣꯛꯏ ꯀꯟꯅ ꯏꯕꯨꯡ ꯐꯖꯅ ꯐꯥꯎꯅꯤ ꯃꯗꯨ ꯂꯤꯂꯥꯗꯣ ꯍꯥꯏꯔꯤ ꯀꯔꯤ ꯂꯤꯂꯥꯅꯣ ꯃꯃꯤꯡ ꯑꯩꯈꯣꯏꯁꯨ ꯇꯥꯒꯦꯗꯅ ꯑꯩꯈꯣꯏꯁꯨ ꯌꯦꯡꯒꯦ ꯀꯩꯅꯣ ꯐꯖꯅ ꯐꯥꯎꯅꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯗꯤ ꯅꯣꯛꯀꯅꯨ ꯍꯥꯏꯔꯤ ꯅꯣꯛꯄ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯑꯃ ꯍꯥꯏꯖꯤꯜꯂꯛꯑꯅꯤ ꯀꯃꯥꯏꯅ ꯅꯣꯛꯑꯦ ꯃꯌꯥꯝ ꯂꯣꯏ ꯅꯣꯛꯑꯝꯃꯅꯤ ꯑꯩꯇ ꯅꯠꯇꯦ ꯑꯗꯩꯗꯤ ꯏꯁꯅꯥꯇ ꯅꯠꯇꯦ ꯃꯌꯥꯝ ꯂꯣꯏ ꯅꯣꯛꯑꯝꯃꯅꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯗ ꯂꯤꯂꯥ ꯀꯨꯝꯍꯟꯒꯦꯅꯦ ꯍꯥꯏꯌꯦ ꯃꯥꯅꯦ ꯂꯤꯂꯥ ꯌꯥꯎꯍꯟꯒꯦ ꯀꯔꯝꯕꯅꯣ ꯃꯁꯛ ꯇꯥꯛꯂꯛꯑꯣ ꯃꯌꯥꯝ ꯑꯝꯇ ꯀꯣꯏꯊꯤ ꯊꯤꯗꯅ ꯄꯤꯛꯈ꯭ꯔꯕ ꯃꯩꯇꯩ ꯃꯌꯦꯛꯁꯤꯗ ꯃꯩꯔꯥ ꯄꯥꯏ ꯊꯤꯕꯒꯗꯧ ꯐꯪꯉꯣꯏ ꯏꯕꯨꯡ ꯎꯏꯌꯦ ꯍꯣꯔꯦꯟ ꯃꯪꯗ ꯁꯣꯏꯈꯤꯗꯅ ꯑꯩ ꯑꯃꯨꯛ ꯎꯅꯤꯀꯣ ꯑꯩ ꯑꯗꯣ ꯅꯪꯁꯨ ꯂꯤꯂꯥꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯌꯧꯔꯦꯗꯅ ꯅꯪꯅ ꯅꯉꯣꯟꯗꯒꯤ ꯗꯥꯏꯂꯣꯛ ꯇꯝꯂꯗꯤ ꯅꯪ ꯑꯣꯖꯥ ꯇꯥꯔꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯀꯔꯤ ꯈꯜꯂꯤꯕ ꯉꯥꯏꯍꯥꯛ ꯇꯧꯈꯤꯗ꯭ꯔꯥ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯑꯗꯣ ꯃꯌꯥꯝꯗ ꯑꯣꯏꯅ ꯁꯤꯟꯅꯔꯒꯦ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯁꯣꯏꯂꯦꯁꯅꯥ ꯀꯟꯅ ꯂꯩꯁꯅꯥꯒꯤ ꯃꯪꯗ ꯎꯅꯤ ꯍꯥꯏꯗꯨꯗ ꯅꯣꯛꯏ ꯀꯟꯅ ꯁꯣꯏꯍꯜ ꯁꯅꯥꯊꯣꯏꯅ ꯋꯥꯆꯞ ꯍꯥꯏꯅ ꯇꯧꯔꯛꯏꯅꯦ ꯁꯅꯥꯊꯣꯏ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯃꯥꯜꯂꯤꯗ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯑꯃꯁꯨ ꯆꯪꯉꯛꯏ ꯍꯧꯖꯤꯛꯇ ꯊꯦꯡꯉꯀꯥꯟꯁꯤꯗ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯆꯪꯉꯛꯄꯁꯨ ꯌꯥꯎꯏ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯊꯦꯡꯉ ꯊꯦꯡꯉꯒ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯖꯔ ꯖꯔ ꯆꯥꯎꯈꯠꯂꯛꯑꯦ ꯑꯗꯨꯅꯤꯅꯦ ꯑꯅꯧꯕ ꯍꯧꯖꯤꯛꯇ ꯑꯃ ꯆꯪꯉꯛꯏ ꯍꯥꯏ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇ ꯂꯥꯛꯄꯁꯨ ꯌꯥꯎꯔꯤ ꯑꯇꯩꯗꯤ ꯃꯪꯗꯗꯤ ꯎꯏ ꯎꯕ ꯌꯥꯗꯦꯀꯣ ꯑꯇꯩꯒꯤ ꯃꯪꯗꯗꯤ ꯑꯩ ꯎꯕ ꯌꯥꯗꯦꯀꯣ ꯍꯥꯏꯔꯤ ꯃꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥꯒꯤ ꯃꯤ ꯀꯧꯔꯤ ꯍꯥꯏꯔꯤ ꯑꯁ ꯗ꯭ꯔꯃꯥꯒꯤ ꯃꯤ ꯀꯧꯔꯤ ꯍꯥꯏ ꯀꯅꯥ ꯀꯅꯥ ꯇꯦꯂꯦꯟꯠ ꯂꯩꯕ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨꯝ ꯌꯥꯎꯅꯤꯡꯉꯤ ꯗ꯭ꯔꯃꯥꯒꯤ ꯃꯤ ꯀꯧꯔꯤ ꯍꯥꯏꯁꯦ ꯑꯩ ꯑꯗꯨꯝ ꯌꯥꯎꯕꯒꯤ ꯇꯟꯖꯥ ꯐꯪꯉꯗꯤ ꯑꯝꯇꯪ ꯌꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯁꯦꯡꯕ ꯑꯣꯏꯔꯖꯥꯠꯂꯥ ꯏꯌꯥꯝꯕ ꯕꯣꯏꯅꯥꯎꯒꯤꯁꯦ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯇꯦꯂꯦꯟꯠ ꯎꯠꯊꯣꯛꯅꯤꯡꯕ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯍꯥꯏꯐꯦꯠ ꯑꯣꯗꯤꯁꯟꯒꯨꯝꯕ ꯄꯤꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯗꯤ ꯑꯝꯇꯪ ꯌꯥꯎꯍꯧꯕꯅ ꯐꯅꯤ ꯑꯩ ꯑꯗꯨꯝ ꯌꯥꯎꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯍꯧꯖꯤꯛ ꯅꯪꯗꯤ ꯏꯌꯥꯝꯕ ꯍꯥꯏꯌꯦ ꯁꯅꯥꯊꯣꯏꯅ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯍꯧꯖꯤꯛꯇꯅꯤ ꯍꯥꯏꯌꯦꯕꯀꯣ ꯁꯨꯍꯦꯜ ꯁꯤꯒꯤ ꯑꯣꯖꯥ ꯃꯤꯡꯊꯣꯟꯁꯤꯗꯤ ꯎꯃꯣꯔꯣꯛ ꯆꯥꯃꯔ ꯆꯔꯥ ꯆꯥꯔ ꯀꯣꯏꯆꯦꯜ ꯆꯦꯜꯂꯒ ꯈꯥꯡꯕꯗꯧꯅ ꯍꯦꯟꯅ ꯐꯩꯕꯁꯤ ꯑꯣꯖꯥ ꯃꯤꯡꯊꯣꯟꯁꯤꯗꯤ ꯈꯥꯔꯦ ꯍꯥꯏꯔꯤ ꯃꯥꯅꯤ ꯁꯣꯔꯤ ꯏꯁꯄꯦꯂꯤꯡ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯦ ꯁꯣꯜꯅ ꯎꯒꯦ ꯎꯒꯦ ꯁꯣꯜꯂꯒ ꯇꯨꯝꯒꯦ ꯂꯩꯁꯅꯥ ꯂꯩꯁꯅꯥ ꯌꯥꯎꯁꯤ ꯍꯥꯏꯔꯤ ꯀꯩꯅꯣꯝꯅ ꯑꯁꯦꯡꯕꯅꯦ ꯀꯩꯅꯣꯅꯦ ꯃꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯌꯦꯡꯉꯤꯁꯤ ꯃꯤ 10 ꯃꯉꯥꯗꯤ ꯌꯦꯡꯉꯤꯗꯅꯀꯣ ꯃꯌꯥꯝ ꯁꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕ ꯕꯣꯏꯅꯥꯎꯒꯤꯗꯣ ꯃꯥꯒꯤꯗꯣ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥꯒꯤ ꯑꯥꯔꯇꯤꯁ ꯗꯔꯀꯥꯔ ꯇꯥꯏ ꯃꯤ ꯀꯧꯏꯅ ꯍꯥꯏꯗꯣ ꯈꯨꯗꯣꯡꯆꯥꯕ ꯌꯥꯎꯕ ꯌꯦꯡꯅꯤꯡꯕ ꯌꯥꯎꯅꯤꯡꯕ ꯑꯗꯩꯗꯤ ꯇꯦꯂꯦꯟꯁ ꯂꯩꯌꯦꯅ ꯈꯟꯕ ꯂꯩꯇꯥꯔꯗꯤ ꯔꯦꯗꯤꯑꯣꯗ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯈꯟꯕꯗ ꯁꯛꯊꯣꯛꯑꯒ ꯉꯥꯡꯗꯕꯁꯨ ꯅꯠꯂꯝꯃꯣꯏ ꯈꯣꯟꯖꯦꯜꯗꯨ ꯈꯛꯀꯤ ꯋꯥꯅꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯁꯤꯟꯕ ꯌꯥꯏ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯔꯒꯗꯤ ꯃꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯕꯤꯌꯨ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯌꯨꯝꯗ ꯂꯩꯔꯝꯃꯒꯗꯤ ꯑꯩ ꯐꯥꯎꯗ ꯌꯥꯎꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯀꯩ ꯃꯊꯦꯜ ꯇꯧꯈ꯭ꯔꯒꯦ ꯏꯌꯥꯝꯕ ꯍꯥꯏꯅ ꯀꯩꯁꯥꯜ ꯍꯥꯏꯅ ꯑꯃꯁꯨ ꯆꯪꯉꯛꯏ ꯍꯧꯖꯤꯛꯇ ꯑꯁ ꯃꯊꯦꯜꯗꯤ
hawai adai kangau adai salad ka tong yam cha yamba kari jam sabirage hai ai hujik hai pakhum du dum taram do male ko oi ma sohel yaro he ibung da ubudi yai hai re adune sohel kaino mina ama hai nang na ma khum madu pharak yam tarani da ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄꯅꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯤ ꯀꯔꯤ ꯗ꯭ꯔꯃꯥ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨ ꯀꯩꯅꯣꯔꯥ ꯑꯩꯈꯣꯏꯒꯤ ꯚꯤꯖꯨꯋꯦꯜ ꯌꯥꯎꯕ ꯄꯣꯠ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯈꯣꯟꯖꯦꯜ ꯈꯛꯇꯪꯒꯤꯔꯥ ꯚꯤꯖꯨꯋꯦꯜ ꯚꯤꯗꯤꯑꯣ ꯌꯥꯎꯕ ꯑꯣꯏꯇꯥꯔꯒꯗꯤ ꯊꯣꯛꯄꯗꯤ ꯏꯀꯥꯏꯅꯤꯍꯦ ꯑꯗꯨꯝꯕꯗ ꯑꯗꯨ ꯅꯠꯇꯕ ꯈꯣꯟꯖꯦꯜ ꯈꯛꯇꯪꯒꯤ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯁꯦꯝꯅ ꯈꯣꯟꯖꯦꯜꯒ ꯁꯦꯝꯗꯅ ꯂꯨꯝꯍꯜꯂꯒ ꯈꯔ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕ ꯑꯗꯣ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯗꯤ ꯐꯪꯉꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯌꯥꯕ ꯂꯩꯔꯒꯗꯤ ꯂꯧꯁꯤꯟꯕꯤꯌꯣ ꯚꯤꯗꯤꯑꯣ ꯌꯥꯎꯗꯦ ꯈꯣꯟꯖꯦꯜ ꯈꯛꯇꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯌꯥꯎꯗꯦꯅ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦ ꯑꯁ ꯃꯌꯥꯝ ꯀꯅꯥ ꯇ꯭ꯔꯥꯏ ꯑꯝꯇ ꯇꯧꯍꯧꯗ ꯁꯛ ꯎꯗꯧꯁꯨ ꯅꯠꯇꯦ ꯈꯣꯟꯖꯦꯜ ꯇꯧꯔꯒ ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯥꯔꯇꯤꯁꯁꯦ ꯇꯁꯦꯡꯅ ꯑꯩ ꯍꯥꯏ ꯇꯥꯔꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖ ꯇꯥꯔꯗꯤ ꯑꯩ ꯌꯥꯎꯅꯤꯡꯉꯦ ꯍꯥꯏ ꯇꯥꯔꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯦ ꯌꯥꯎꯕꯒꯤ ꯑꯩ ꯌꯥꯎꯒꯦ ꯊꯥꯗꯣꯏꯁꯅꯥ ꯍꯣꯏ ꯊꯥꯗꯣꯏꯁꯅꯥ ꯑꯗꯨ ꯌꯥꯎꯁꯜꯂꯣ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯅꯤ ꯍꯥꯏꯗꯣ ꯏꯌꯥꯝꯕꯒ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯅꯤ ꯍꯥꯏꯗꯣ ꯀꯩꯅꯣꯗ ꯇꯧꯔꯁꯨ ꯌꯥꯏꯌꯦ ꯐꯦꯁꯕꯨꯛꯀꯨꯝꯕꯒꯤ ꯑꯦꯀꯥꯎꯟꯒꯨꯝꯕꯒꯅ ꯍꯥꯏꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯗ ꯀꯃꯦꯟꯒꯨꯝꯕ ꯇꯧꯁꯜꯂꯒ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯎ ꯑꯃ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯌꯥꯎꯁꯜꯂꯣ ꯑꯗꯨ ꯌꯥꯝ ꯐꯕ ꯄꯣꯠꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯛ ꯎꯗꯧꯕꯁꯨ ꯅꯠꯇꯦ ꯈꯣꯟꯖꯦꯜ ꯈꯛꯅꯤ ꯑꯗꯨꯒ ꯗ꯭ꯔꯃꯥ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯍꯧꯕ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯇꯦꯂꯦꯟꯠ ꯂꯩꯕ ꯑꯗꯨ ꯉꯝꯁꯨ ꯉꯝꯒꯅꯦꯅ ꯈꯜꯂꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯎꯍꯧꯕ ꯌꯥꯝ ꯐꯩ ꯇꯁꯦꯡꯅ ꯑꯩ ꯌꯥꯎꯅꯤꯡꯉꯦ ꯑꯗꯣ ꯃꯇꯥꯡ ꯆꯥꯕꯗ ꯑꯩꯁꯨ ꯑꯝꯇꯪ ꯌꯥꯎꯒꯦꯅ ꯔꯤꯀ꯭ꯋꯦꯁ ꯇꯧ ꯇꯥꯔꯦ ꯎꯍꯟꯅꯤꯡꯕ ꯃꯤꯗ ꯎꯗꯅꯕ ꯃꯤꯇꯣꯞꯇ ꯆꯠꯈꯤꯅꯤ ꯂꯩꯁꯅ ꯍꯥꯏꯌꯦ ꯑꯗꯣ ꯏꯁꯩ ꯁꯛ ꯍꯩꯕ꯭ꯔꯣ ꯍꯥꯏꯔꯤꯅꯦ ꯁꯨꯍꯦꯜꯅ ꯑꯗꯣ ꯏꯁꯩ ꯁꯛ ꯍꯩꯔꯗꯤ ꯏꯁꯩ ꯑꯝꯇ ꯁꯛꯆꯜꯂꯨ ꯀꯃꯦꯟꯗ ꯁꯛꯆꯜꯂꯨ ꯏꯌꯥꯝꯕ ꯃꯪ ꯑꯐꯕ ꯃꯪꯕꯤꯌꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯌꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯨ ꯁꯅꯥꯊꯣꯏ ꯌꯥꯝ ꯊꯦꯡꯉꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯦ ꯂꯣꯏꯁꯜꯂꯅꯤ ꯁꯣꯅꯜꯗꯤ ꯌꯥꯝ ꯊꯤꯅ ꯍꯩꯗ ꯅꯨꯡ ꯍꯟꯗꯟꯗꯤ ꯈꯔ ꯃꯔꯥꯡ ꯀꯥꯏꯔꯅꯤ ꯍꯥꯏꯔꯤꯅꯦ ꯑꯁ ꯑꯗꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯝꯕ ꯆꯠꯅꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯏꯌꯥꯝꯕꯒꯤꯗꯣ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯒꯤꯗꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯂꯩꯔꯗꯤ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯦꯀꯣ ꯂꯣꯏꯁꯜꯂꯗꯕꯅꯦ ꯂꯣꯏꯁꯜꯂꯁꯦ ꯑꯩꯁꯨ ꯉꯁꯥꯏꯅ ꯂꯣꯏꯁꯟꯅꯤꯡꯉꯕꯅꯦ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯑꯗꯨꯝ ꯉꯥꯏꯔꯝꯕꯅꯦ ꯏꯌꯥꯝꯕ ꯃꯊꯪ ꯂꯥꯏꯐꯇ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯍꯥꯏ ꯁꯅꯥꯊꯣꯏꯅ ꯍꯣꯏ ꯁꯅꯥꯊꯣꯏ ꯃꯊꯪꯒꯤ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇꯁꯨ ꯁꯟꯗꯦ ꯅꯨꯃꯤꯠꯇꯁꯨ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯜꯂꯁꯤ ꯍꯥꯏ ꯃꯌꯥꯝ ꯂꯣꯏꯅ ꯂꯣꯏꯁꯜꯂꯁꯤ ꯍꯥꯏꯔꯛꯅꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯑꯃꯃꯝꯇ ꯂꯣꯏꯁꯜꯂꯁꯦꯅ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯕꯤꯔꯣ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯒꯦ ꯑꯗꯨꯒ ꯇꯧꯔꯁꯦ ꯁꯣꯍꯦꯜ ꯏꯕꯨꯡꯗ ꯎꯕꯗꯤ ꯌꯥꯏꯃꯤ ꯍꯥꯏꯌꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯒꯤ ꯂꯤꯂꯥ ꯄꯤ ꯍꯨꯏꯖꯥꯎ ꯑꯃꯗꯤ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯕ ꯏꯆꯥꯁꯤꯡ ꯍꯥꯏꯅ ꯊꯤꯕꯤꯌꯨ ꯍꯥꯏ ꯑꯣ ꯑꯗꯨꯒꯤ ꯍꯨꯏꯖꯥꯎ ꯑꯃꯁꯨꯡ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯕ ꯏꯆꯥꯁꯤꯡ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯊꯤꯔꯣ ꯌꯦꯡꯕꯤꯔꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯁꯨ ꯊꯤꯔꯒ ꯇꯥꯔꯒ ꯌꯦꯡꯉꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗ꯭ꯔꯃꯥꯒꯤ ꯑꯥꯔꯇꯤꯁ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯗꯣ ꯑꯗꯨ ꯚꯣꯏꯁ ꯚꯣꯀꯦꯜ ꯑꯥꯔꯇꯤꯁꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨ ꯌꯥꯎꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯑꯥꯔꯇꯤꯁꯀꯤꯗꯣ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯝ ꯑꯗꯨꯗ ꯇꯨꯝꯅꯔꯁꯤ ꯊꯦꯡꯉꯦ ꯍꯥꯏꯌꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯅ ꯇꯨꯝꯃꯁꯤ ꯊꯦꯡꯉꯁꯤ ꯊꯦꯡꯉꯦ ꯑꯗꯨꯒ ꯂꯥꯏꯖ ꯌꯨꯝꯅꯥꯝꯅ ꯒꯨꯗ ꯅꯥꯏꯠ ꯃꯕꯨꯡ ꯍꯥꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯂꯥꯏꯖ ꯑꯗꯨꯒ ꯊꯥꯗꯣꯏꯁꯅꯥꯁꯨ ꯒꯨꯗ ꯅꯥꯏꯠ ꯏꯕꯨꯡ ꯍꯥꯏꯔꯦ ꯕꯟꯇꯅꯁꯨ ꯍꯌꯦꯡꯗꯤ ꯁꯝ ꯀꯛꯄꯗ ꯃꯅꯥ ꯆꯞ ꯇꯥꯔꯦ ꯑꯗꯨꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯃꯤꯅ ꯀꯣ ꯑꯃꯨꯛ ꯃꯤ ꯃꯅꯥ ꯆꯞꯄꯨꯗꯅ ꯋꯥ ꯊꯣꯛꯅꯕ ꯇꯥꯔꯦ ꯂꯥꯏꯚ ꯌꯦꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯂꯣꯏꯁꯟꯕꯤꯔꯣ ꯏꯌꯥꯝꯕ ꯂꯩꯁꯅꯥ ꯎꯕ ꯑꯣꯏꯖꯔꯣ ꯎꯝ ꯁꯛ ꯑꯝꯐꯥꯎ ꯎꯗ꯭ꯔꯤ ꯀꯃꯥꯏꯅ ꯃꯪꯗ ꯎꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯀꯃꯦꯟꯒꯗꯤ ꯌꯥꯝ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯇꯧꯔꯤꯌꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯦ ꯏꯕꯨꯡ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯂꯩꯁꯅꯥ ꯕ꯭ꯂꯣꯛꯅ ꯍꯣꯏ ꯂꯩꯁꯅꯥ ꯒꯨꯗ ꯅꯥꯏꯠ ꯕꯣꯏꯅꯥꯎꯅꯁꯨ FBꯗ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝ ꯍꯥꯏꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯍꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏꯚ ꯌꯦꯡꯉꯤꯕꯁꯤꯡꯁꯦ ꯃꯤꯕꯨꯗꯤ ꯌꯥꯝꯗ꯭ꯔꯦꯗꯅ ꯀꯣꯟꯅ ꯇꯨꯡꯗ ꯌꯦꯡꯉꯛꯀꯗꯕ ꯃꯌꯥꯝ ꯊꯦꯡꯅꯕ ꯀꯩꯒꯨꯝꯕ ꯗꯔꯀꯥꯔ ꯇꯥꯕ ꯄꯥꯝꯕ ꯍꯥꯏꯗꯤ ꯇꯦꯂꯦꯟꯠ ꯌꯥꯎꯅꯤꯡꯕ ꯑꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯤꯡꯕ ꯂꯩꯔꯒꯗꯤꯀꯣ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕꯒꯤꯗꯣ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯒꯤꯗ ꯐꯦꯁꯕꯨꯛꯇ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝ ꯍꯥꯏꯅ ꯊꯤꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯕꯤꯔꯣ ꯑꯗꯨꯒ
ꯉꯁꯥꯏꯒꯤ ꯚꯣꯀꯦꯜ ꯑꯥꯔꯇꯤꯁꯀꯤꯗꯣ ꯗ꯭ꯔꯥꯃꯥꯒꯤ ꯑꯥꯔꯇꯤꯁ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯗꯣ ꯌꯥꯔꯒꯗꯤ ꯃꯗꯨ ꯌꯥꯎꯁꯟꯕꯤꯌꯣ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯕꯤꯌꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯇꯁꯦꯡꯅ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯔꯝꯃꯒꯗꯤ ꯑꯩ ꯐꯥꯎꯗ ꯌꯥꯎꯅꯤꯡꯉꯦ ꯑꯗꯣ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯊꯤꯕꯅꯤꯅ ꯍꯪꯉꯣꯏ ꯈꯣꯡꯕ ꯑꯗꯨꯃꯥꯏꯅ ꯕꯣꯕꯣ ꯂꯥꯎꯕꯁꯤꯗꯤ ꯄꯥꯝꯃꯣꯏ ꯑꯗꯨꯅ ꯌꯥꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯐꯖꯕꯁꯤꯡ ꯂꯤꯂꯥ ꯌꯥꯎꯅꯤꯡꯕ ꯑꯗꯨꯝꯕ ꯀꯩꯅꯣꯁꯤꯡꯗꯣ ꯇ꯭ꯔꯥꯏ ꯇꯧꯁꯟꯕꯤꯌꯣ ꯑꯩꯁꯨ ꯌꯥꯝ ꯌꯥꯎꯅꯤꯡꯉꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤ ꯅꯪ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯏꯅꯥꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯍꯥꯏꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯏꯅꯥ ꯍꯦꯟꯖꯜꯂꯛꯄ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯜꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯀꯥꯎꯕꯤꯅꯨ ꯉꯁꯥꯏꯒꯤꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤꯁꯤꯅꯦ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝ ꯍꯥꯏꯅ ꯐꯦꯁꯕꯨꯛꯇ ꯊꯤꯕꯤꯔꯣ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯕꯤꯔꯣ ꯑꯗꯨꯒ ꯚꯣꯀꯦꯜ ꯑꯥꯔꯇꯤꯁꯀꯤ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯗꯨ ꯂꯤꯂꯥꯒꯤ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯊꯥꯗꯣꯏ ꯁꯅꯥ ꯌꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯌꯥꯝꯕ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯁꯜꯂꯣ ꯑꯗꯨ ꯑꯣꯗꯤꯁꯟ ꯄꯤꯔꯒ ꯈꯜꯂꯛꯇ꯭ꯔꯒꯅ ꯈꯜꯂꯛꯇ꯭ꯔꯦꯗꯅ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜꯗꯨꯅ ꯑꯗꯨꯝ ꯆꯥꯟꯅꯒꯗꯕ ꯌꯥꯒꯗꯕ ꯑꯣꯏꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯌꯥꯎꯕꯗ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯝ ꯐꯪꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯝ ꯇꯧꯍꯧꯕ ꯌꯥꯏ ꯑꯩ ꯇꯦꯂꯦꯟꯇꯨ ꯊꯧꯕ ꯌꯥꯏ ꯃꯗꯨ ꯌꯥꯝꯅ ꯐꯅꯤ ꯌꯥꯅꯤꯗ ꯊꯥꯗꯣꯏꯒ ꯄꯥꯍꯟꯒꯦ ꯍꯥꯏ ꯌꯥꯝꯕꯅ ꯑꯩꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯩ ꯈꯣꯟꯖꯦꯜꯁꯤꯗꯤ ꯌꯥꯝ ꯐꯖꯗꯕꯅꯦꯕ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯂꯤꯂꯥ ꯍꯥꯏꯁꯤꯗ ꯈꯣꯟꯖꯦꯜꯒ ꯐꯖꯕ ꯂꯨꯝ ꯂꯥꯎꯕ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯈꯣꯟꯖꯦꯜꯗ ꯇꯧꯒꯗꯕꯅꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯦ ꯑꯗꯨ ꯈꯪꯗꯦ ꯑꯉꯥꯡ ꯃꯆꯥ ꯁꯥꯕ ꯑꯗꯨꯝ ꯆꯔꯛ ꯆꯍꯤꯡꯅꯕ ꯖꯒꯠꯅꯕ ꯁꯥꯕꯒꯤꯗꯃꯛꯇꯒꯗꯤ ꯌꯥꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯌꯥꯎꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝ ꯌꯦꯡꯉꯤꯕꯁꯤꯡ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯍꯧꯔꯣ ꯅꯨꯄꯤ ꯆꯠꯂꯁꯦ ꯍꯥꯏꯗꯤ ꯂꯩꯁꯅꯥꯅ ꯀꯧꯔꯤ ꯂꯩꯁꯅꯥ ꯊꯥꯗꯣꯏ ꯇꯨꯝꯃꯣ ꯐꯪꯉꯔꯣꯏ ꯊꯤꯔꯨꯔꯅꯨ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯃ ꯊꯤꯔꯨꯔꯅꯨ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯏꯕꯨꯡ ꯊꯦꯡꯉꯦ ꯅꯨꯄꯤ ꯑꯃ ꯍꯦꯜꯂꯦ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗꯅ ꯊꯦꯡꯉꯦ ꯍꯥꯏꯔꯦ ꯅꯨꯄꯤ ꯑꯃꯗꯅ ꯀꯩꯅꯣꯗꯅ ꯄꯨꯡ ꯑꯃ ꯍꯦꯜꯂ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯤꯀꯣ ꯑꯗꯨꯗꯤ ꯄꯨꯡ ꯑꯃ ꯍꯦꯜꯂꯦ ꯂꯣꯏꯁꯜꯂꯁꯦ ꯊꯦꯡꯉꯦ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 10 ꯆꯠꯇꯦ ꯇꯧꯔꯝꯃꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯔꯀꯥꯟꯗꯗꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯊꯦꯡꯅꯗꯣꯏꯅꯦ ꯁꯣꯜꯂꯛꯀꯦ ꯒꯨꯗ ꯅꯥꯏꯠ ꯅꯉꯣꯟꯗꯗꯤ ꯑꯩ ꯎꯕ ꯌꯥꯗꯦꯀꯣ ꯍꯥꯏꯔꯤ ꯑꯗꯨꯅ ꯄꯨꯡ ꯑꯃ ꯍꯥꯏꯕꯅꯤ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯑꯩ ꯄꯨꯡ 9:30 ꯃꯥꯄꯟ ꯑꯗꯥꯏꯋꯥꯏꯗꯨꯗ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯂꯥꯏꯚ ꯊꯥꯔꯛꯀꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯊꯥꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯂꯞ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯀꯥꯟꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯂꯥꯏꯚ ꯁꯦꯁꯟ ꯑꯃ ꯑꯣꯏꯍꯟꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯨ ꯀꯥꯎꯕꯤꯔꯅꯨ ꯏꯌꯥꯝꯕ ꯉꯁꯥꯏꯒꯤ ꯋꯥꯍꯦꯡꯕꯝꯒꯤꯗꯣ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯒꯤꯗꯣ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯊꯤꯕꯤꯔꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯤꯂꯥ ꯃꯃꯤꯡꯗꯣ ꯑꯩ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯍꯧꯒꯦ ꯀꯥꯎꯗꯅꯕ ꯍꯨꯏꯖꯥꯎ ꯍꯥꯏꯕ ꯑꯃꯒ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯕ ꯏꯆꯥꯁꯤꯡ ꯍꯥꯏꯕ ꯑꯃꯒ ꯌꯨꯇ꯭ꯌꯨꯕꯇ ꯊꯤꯔꯒ ꯑꯝꯇꯪ ꯇꯥꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅꯦ ꯈꯜꯂꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯀꯌꯥꯝ ꯁꯨꯔꯦ ꯒꯨꯗ ꯅꯥꯏꯠ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯉꯥꯏꯅ ꯑꯐꯕ ꯃꯪꯂꯥꯟ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯃꯪꯉꯒ ꯍꯌꯦꯡꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯌꯨꯛꯇ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯑꯔꯣꯏꯕ ꯒꯨꯗ ꯅꯥꯏꯠ ꯅꯪꯗꯤ ꯌꯥꯔꯦ ꯀꯃꯦꯟꯗꯤ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯌꯥꯝꯅꯁꯨ ꯄꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝꯅꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐꯁꯦ